EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayam Kurumjari and a very good evening. EPOM Media na mayam gidamakta series na puthokchariba Crime Diaries ngasidi Mogdraga Taruk Suba episode mayam gidamakta puduna lakchari aduga Crime Diaries ki family sing the suhanan thagachari lona Crime Diaries si mayam khawrang ngairiba episode chama surakadore chama surakpam patamda khoi pulap celebrate tongminasi aduga khoi Crime Diaries si mayam nushibiba amade khoi family si hen extended oirakpa expansion lakpa aduke mate mayam se khoina hana thagachari lona na Crime Diaries si khoi matam leiba khibik mayamda akoina ahenba pautak ahenba akoi message ahenba akoi information kya ma puduna lakchage hana thamjage atu Crime Diaries ki machat amoina koina sahi tara nepal ge makha akoina avoid to hon minasi habasi masu na hon ning jari loina na akoi Crime Diaries habasi mayam gi akoi platform na semjaba mayamda akoi gi ozaro bitalai mana pubirak pawari singsina akoi da mitna kong weraga akoi da thaudo wathok mayam si akoi na khagminaraga akoi da dosasi tadana ba akoi da victimize tawrktana ba madi akoi gi khangna chana singda amaga pau phawdok naraga sugumba akoi precaution lahongna ba akoina mangjauna na cheksin thorang cheksin wakhan kaya leinabagi pandamda thamjaba Crime Diaries ni aduga legal platform nachade haibasi masu mayamda nahongna mayamda amka thamjari waro biroi aduga loina na Crime Diaries sibu su sogapiduna sponsor ki akoi gi kano mateng pangbirakliba sponsors haiba tarek Career Point Kota Imphal Center class 8 tagina 9, 10, 11, 12 phaba basic foundation kaya course kaya ama professionally takpiriba Rajasthan gi branch amoina leiriba ningthemcha karong hairangoi thong west leiba sida akhoi gi ichai su horakliba naha singi career da shape tongna ba career da akhoi gi need amade je gi expertise oiba platform sida guardian singna parents singna lakpiraga angang singi career shaping to bi han thamjage loina na ani subasisu adumak mayam gi damakta nungairaba paw haiba tare import deals with Rajkumar Enterprises si akhoi gi hanasu thamjari baduni Manipur dana mahaki office si Moirang Khom makha yumnam lekai near Lairembi lampak aduga ani subba Delhi da leiriba office sina Delhi ki Kishangarh amadi officer jangda leiriba adugumlaba yamna nawna mayam gi damakta seba tawge hana chongdorak liba adugumlaba agency amani Rajkumar Enterprises mayamna kaubiganu aduga Rajkumar Enterprises si mayamda akhoi gi potchei sing si apamba sing si foreign countries la leiriba akhoi samna haibda China dagi Manipur yauna purakna bagi Rajkumar Enterprises na connect to bigadabani loina Delhi dagi pamba apamba potlam khuding maksu Rajkumar Enterprises ta call to biraga apamba sing do order demand to biu aduga sungsoi soidana China dagi oiro Delhi dagi oiro bulk ta akhigi puningba kauningba mayam sulobiba yagani aduga Rajkumar Enterprises ki contact number 700509160 amtanga hana 700509160 da contact toroga akhoi gi Rajkumar Enterprises tagi khudong chabasi lobiu haina thamjage mathang da akhoi gi mayam da su akhoi na dumak episode sing da su lauthok chariba akhoi na tha khuding gi akhoi na mayam gi damak ta seba tawjeriba Manipuri film streaming tawbasi yekna bi mayam da akhoi na stream tawba hojaki badu mayam sung social dani yengbiu film sida su mayam gi makhal mathen uba phangbigani Soma James Danube Jiteshwari Kishan Kajal na chingba kaya mana akhoi gi stream tawraga film si mayam na matam kitama kaithok piraga entertain tobiu aduga motivate tobiu lone na akhoi gi Crime Diaries ki families mayam na su yekna bi haibase sung social dani yengbiro matam gi oiba khoina lucky draw tagi khuthang da akhoi question answer tobagi Q&A gi khudong chawa kaya amasu puduna lakchage mayam gi ahen ba program policies mayam asu design tawjara ke haina mayam na thamjage ngasi gi Mogdraga taruk suba episode ki damakta su mayam gi ichero bita leima studio da leisi duna leizare aduga mayam da su ngasi se su topa magun hapa wari mayam ama puduna lakpiri aduga ahan makta da ozabu mayam taram no minasi ozabu taram no cheni
ꯑꯍꯥꯟꯕꯃꯛꯇꯗ ꯏꯄꯣꯝ ꯃꯦꯗꯤꯌꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯁꯨꯔꯖꯄꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯍꯥꯝꯂꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯈꯨꯗꯩ ꯃꯇꯦꯛ ꯍꯦꯛꯇ ꯏꯜꯂꯒ ꯂꯥꯛꯑꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯈꯨꯗꯩꯁꯦ ꯁꯣꯞꯇꯧꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪꯗꯩꯒ ꯑꯗꯨꯝ ꯆꯦꯟꯊꯣꯔꯛꯄꯗꯣ ꯑꯗꯣ ꯁꯨꯝ ꯈꯪꯗꯦ ꯆꯍꯤꯁꯤꯅꯔ ꯀꯩꯅꯣ ꯆꯍꯤꯁꯦ 43 ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯑꯕꯅꯤ나 ꯀꯦꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯁꯦꯡꯅ ꯑꯗꯣ ꯇꯁꯦꯡꯅ ꯑꯩ ꯁꯨꯝ ꯑꯣꯐꯤꯁ ꯆꯠꯄꯒꯨꯝꯕ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯤꯗ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯨꯝꯕ ꯁꯤꯒꯤ ꯂꯥꯛꯄ ꯁꯤ ꯅꯠꯇꯅ ꯑꯩꯁꯦ ꯃꯥꯏꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯦꯛꯇꯅꯦ ꯁꯟꯁꯀ꯭ꯔꯤꯟꯐꯧ ꯍꯦꯛ ꯇꯩꯗ꯭ꯔꯦ ꯀꯔꯤꯝ ꯀꯦꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯁꯦ ꯐꯥꯎꯗ꯭ꯔꯦ ꯑꯩ ꯎꯅ ꯂꯥꯛꯄ ꯃꯤꯈꯩꯅ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯀꯔꯤꯝꯇ ꯍꯦꯛ ꯀꯦꯅꯤꯡꯉꯛꯇ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯏꯆꯝ ꯆꯝꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯕ ꯈꯨꯗꯩ ꯃꯇꯦꯛ ꯑꯃꯒ ꯐꯅꯦꯛ ꯑꯃꯒ ꯇꯧꯔꯒ ꯁꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯦ ꯀꯦꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯁꯤ ꯀꯌꯥ ꯄꯣꯛꯂꯛꯇ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯂꯤꯞꯁꯇꯤꯛꯀꯥꯁꯨ ꯏꯁꯪ ꯁꯪꯅꯤꯡꯉꯛꯇꯕ ꯑꯗꯩ ꯐꯤꯔꯣꯜꯁꯦ ꯑꯗꯨꯝ ꯑꯆꯝꯕ ꯑꯌꯤꯡꯕ ꯃꯆꯨꯒ ꯑꯣꯏꯅ ꯆꯟꯗꯣꯟ ꯃꯆꯨꯒꯨꯝꯕ ꯀ꯭ꯔꯤꯝꯒꯨꯝꯕꯒ ꯄꯥꯝꯃꯛꯄꯗꯣ ꯁꯦꯠꯅꯤꯡꯉꯛꯄ ꯑꯗꯨꯃꯥꯏꯅꯒꯁꯨ ꯇꯧꯈꯠꯂꯛꯑꯦ ꯆꯍꯤ ꯃꯇꯥꯡꯁꯤꯅ ꯑꯗꯨꯒ ꯏꯟꯁꯥꯡꯗ ꯍꯥꯏꯔꯒꯅ ꯁꯥ ꯉꯥꯁꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯥꯡꯍꯧ ꯀꯥꯡꯁꯣꯏ ꯄꯥꯛꯅꯝ ꯏꯔꯣꯟꯕ ꯁꯤꯡꯖꯨ ꯁꯨꯒꯨꯝꯕ ꯑꯣꯏꯅꯒ ꯆꯥꯅꯤꯡꯈꯠꯂꯛꯏꯕꯅꯤꯀꯣ ꯑꯗꯣ ꯈꯦꯠꯅꯔꯛꯄ ꯖꯥꯠꯅꯤ ꯇꯁꯦꯡꯅ ꯃꯌꯥꯝ ꯑꯗꯨꯝ ꯃꯇꯝ ꯑꯩꯈꯣꯏꯅꯒ ꯃꯇꯝꯅ ꯄꯨꯔꯛꯑꯦ ꯍꯥꯏꯕ ꯇꯥꯏꯞꯇ ꯑꯁꯦꯡꯕꯩ ꯏꯟꯈꯠꯂꯛꯄꯗꯒ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥꯃꯦꯁꯀꯤ ꯎꯁꯣꯞ ꯌꯥꯎꯕ ꯆꯠꯄꯗꯗꯤ ꯍꯔꯥꯎꯗꯕ ꯃꯤ ꯂꯩꯇꯕꯒꯤ ꯎꯁꯣꯞꯁꯦ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯆꯥꯛꯀꯧꯕꯒꯤ ꯁꯨꯝ ꯉꯥ ꯆꯥꯛ ꯁꯥ ꯅꯨꯡ ꯌꯥꯎꯕꯗꯅ ꯑꯩꯈꯣꯏ ꯄꯦꯟꯕ ꯑꯗꯩ ꯑꯁ ꯁꯥ ꯆꯥꯗ꯭ꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯄꯪ ꯉꯥꯛꯇꯅꯤ ꯑꯍꯥꯎꯕꯁꯤ ꯈꯪꯗꯅ ꯁꯤꯗꯣꯔꯕꯅꯤ ꯃꯣꯏ ꯀꯥꯏꯅ ꯍꯣꯏ ꯑꯗꯒꯤ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯒꯤꯗꯤ ꯀꯣꯝꯄꯥꯛ ꯍꯦꯛ ꯄꯨꯊꯣꯔꯐꯧ ꯂꯣꯏ ꯍꯦꯛ ꯆꯥꯉꯝꯅꯤꯒ ꯈꯟꯕ ꯍꯣꯏ ꯑꯗꯩ ꯑꯩꯈꯣꯏꯈꯩ ꯈꯥꯡꯖꯥꯎ ꯑꯃ ꯊꯣꯡꯉꯒ ꯄꯩꯁꯥ ꯈꯥꯏꯒꯠꯅꯔꯒ ꯆꯥꯅꯔꯤꯃꯦ ꯀꯥꯏꯅ ꯊꯥꯡꯊꯔꯒ ꯀꯣꯠꯊꯔ ꯆꯥꯔ ꯑꯗꯨꯕꯨ ꯃꯇꯨꯝ ꯑꯅꯤ ꯑꯍꯨꯝꯗꯩ ꯍꯦꯟꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯃꯥꯅꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯅꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯄꯨꯁꯜꯂꯛꯑꯦꯅ ꯁꯥꯎꯅꯤꯡꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯅꯥꯗ꯭ꯔꯤꯉꯩ ꯄꯤꯖꯗ꯭ꯔꯒ ꯅꯥꯔꯀꯥꯟꯗ ꯄꯨꯔ ꯂꯥꯛꯑꯦꯗꯣ ꯑꯆꯝꯕ ꯆꯝꯃꯤꯈꯩ ꯆꯥꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯗ ꯉꯁꯤꯒꯤ ꯀꯩꯅꯣ ꯇꯣꯄꯤꯛꯁꯦ ꯂꯨꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯒꯤ ꯀꯩꯅꯣ ꯇꯣꯄꯤꯛꯁꯤꯡꯁꯦ ꯑꯩꯅ ꯄꯨꯟꯁꯤꯜꯂ ꯊꯝꯖꯔꯛꯄꯅꯦ ꯌꯥꯝ ꯊꯤꯅ ꯂꯨꯈ꯭ꯔꯖꯥꯠꯅꯤꯀோ ꯑꯩꯅꯗꯤ ꯁꯥꯡꯅ ꯃꯃꯤꯡꯁꯦ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯑꯅ ꯌꯥꯝ ꯁꯥꯡꯅ ꯍꯥꯞꯅꯤꯡꯕꯅꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯗꯣ ꯍꯥꯞꯄꯒꯗꯤ ꯂꯨꯕꯩ ꯆꯥꯡꯗꯣ ꯍꯦꯟꯒꯠꯂꯛꯏꯅꯤꯗꯅ ꯑꯗꯣ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯔꯦ ꯅꯨꯄꯤꯁꯤꯡ ꯍꯥꯏꯕꯁꯦ ꯁꯤꯗ ꯈꯪꯃꯤꯟꯅꯁꯦꯕ ꯑꯩꯈꯣꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯍꯧꯖꯤꯛ ꯌꯨꯝꯗꯤ ꯄꯥꯟꯗꯕ ꯌꯥꯔꯣꯏꯗꯅꯀꯣ ꯍꯣꯏ ꯃꯣꯏ ꯃꯔꯨ ꯑꯣꯏꯅ ꯃꯣꯏ ꯇꯥꯍꯟꯕꯤꯀꯣ ꯏꯆꯝ ꯆꯝꯅ ꯏꯇꯤꯡ ꯇꯤꯡꯅ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯉꯨꯔꯗꯕꯅꯤ ꯅꯨꯄꯥ ꯃꯌꯨꯝ ꯆꯠꯂꯒ ꯊꯕꯛ ꯏꯟꯈꯥꯡ ꯀꯨꯞꯅꯣꯝ ꯍꯣꯠꯅꯔ ꯂꯩꯔꯨꯔꯗꯕꯅꯤ ꯏꯅꯦꯝ ꯏꯀꯨꯅ ꯑꯩ ꯅꯨꯄꯥꯅ ꯊꯥꯛꯑꯒꯅ ꯁꯥꯗꯤꯡ ꯆꯠꯀꯦ ꯈꯜꯂꯤꯕꯗꯣ ꯇꯣꯛꯎ ꯁꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯔꯒ ꯅꯁꯥꯒꯤ ꯁꯦꯟꯊꯣꯛ ꯑꯃ ꯂꯩꯔꯀꯥꯟꯗ ꯅꯌꯨꯝ ꯄꯥꯜꯂꯨꯀꯣ ꯍꯧꯖꯤꯛ ꯃꯆꯥ ꯌꯥꯎꯔꯕ ꯃꯆꯥ 2 ꯑꯃ 3 ꯑꯃ ꯌꯥꯎꯔꯀꯥꯟꯗ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯀꯌꯥꯝ ꯁꯥꯊꯤꯅ ꯂꯨꯔꯛꯏ ꯌꯨꯝ ꯄꯥꯟꯅꯕ ꯍꯣꯠꯅꯕꯗ ꯃꯆꯥꯁꯤꯡꯒꯤ ꯏꯃꯨꯡꯒꯤ ꯁꯦꯠꯅ ꯆꯥꯅꯕꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯍꯣꯠꯅꯕꯗ ꯅꯨꯄꯤ ꯑꯃꯃꯝꯁꯦ ꯃꯥꯏ ꯃꯄꯨꯔꯣꯏꯕꯅ ꯐꯖꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯗꯥꯏꯇ ꯂꯧꯈꯤꯕꯗꯗꯤ ꯐꯩ ꯂꯧꯗꯕꯗꯗꯤ ꯀꯌꯥꯝ ꯁꯥꯊꯤꯅ ꯂꯨꯒꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯀꯨꯞꯅ ꯅꯩꯅꯃꯤꯟꯅꯍꯧꯁꯤꯀꯣ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯅꯨꯄꯤꯁꯤ ꯃꯥꯁꯤ ꯃꯆꯥꯒꯤꯗꯃꯛ ꯏꯃꯨꯡ ꯄꯨꯅꯕꯒꯤꯗꯃꯛ ꯃꯥꯅ ꯉꯝꯗꯕ ꯊꯕꯛꯁꯦ ꯂꯩꯔꯛꯇꯕ ꯑꯗꯨꯒꯤ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄ ꯑꯩꯈꯣꯏꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯅꯤꯀꯣ ꯃꯥꯁꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝ ꯌꯨꯝꯖꯥꯎ ꯍꯣꯝꯁꯤꯗ ꯂꯥꯛꯑꯝꯃꯕꯅꯤ ꯑꯍꯤꯡ ꯑꯃ ꯂꯩꯔꯝꯃꯕꯅꯤ ꯑꯗꯣ ꯑꯗꯨꯝ ꯍꯟꯊꯧ ꯃꯆꯥꯁꯤꯡꯒꯤ ꯈꯜꯂꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯃꯥ ꯆꯠꯈꯤꯕꯅꯤꯀꯣ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯥꯒ ꯅꯨꯄꯥꯁꯤꯒ ꯅꯨꯡꯁꯤꯅꯔꯒ ꯃꯌꯨꯝ ꯄꯥꯜꯂꯦ ꯅꯨꯄꯥꯁꯤꯒꯤ ꯏꯃꯨꯡꯁꯤ ꯋꯥꯏ ꯁꯨꯔ ꯅꯣꯝꯃ ꯆꯥꯕꯅꯤ ꯑꯗꯨꯒ ꯃꯄꯥꯝꯒꯤꯁꯨ ꯋꯥꯏ ꯁꯨꯔ ꯅꯣꯝꯃ ꯆꯥꯕꯅꯤ ꯑꯗꯨꯝ ꯑꯗ ꯃꯥꯒꯤ ꯑꯍꯥꯟꯕꯒꯤ ꯌꯨꯝ ꯄꯥꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯀꯨꯕꯣꯛ ꯂꯩꯔꯝꯗ꯭ꯔꯦ ꯑꯗ ꯃꯅꯦꯝꯕꯣꯛꯁꯤ ꯂꯂꯣꯟ ꯏꯇꯤꯛ ꯆꯠꯂꯤ ꯅꯨꯄꯥꯁꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯈꯔ ꯃꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯣ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯤꯀꯨꯞꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯤꯁꯨ ꯃꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯩꯁꯨ ꯄꯩꯁా ꯄꯨꯊꯕ ꯍꯥꯟꯅꯁꯨ ꯈꯔ ꯄꯨꯊꯕ ꯍꯥꯟꯅꯩ ꯃꯇꯩ ꯂꯨꯍꯣꯡꯈꯤꯕꯩ ꯈꯣꯠꯈꯤꯕꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯃꯨꯡꯁꯤ ꯋꯥꯔ ꯂꯩꯔꯝꯃꯤꯗ ꯃꯃꯥꯁꯦ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯝ ꯃꯥ ꯂꯂꯣꯟ ꯏꯇꯤꯛ ꯆꯠꯆꯈ꯭ꯔꯦ ꯑꯥꯗ ꯑꯗꯨꯝ ꯀꯩꯊꯦꯜꯗ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯄꯨꯡ 3, 4 ꯁꯨꯃꯥꯏꯅ ꯍꯜꯂꯛꯏ ꯑꯗꯨꯅ ꯃꯅꯦꯝꯕꯣꯛꯁꯤꯅꯗꯤ ꯆꯦꯡ ꯆꯥꯛ ꯏꯟꯁꯥꯡ ꯅꯥꯄꯤꯗꯤ ꯂꯣꯏ ꯍꯣꯠꯅꯕ ꯑꯗꯨꯝ ꯀꯩꯊꯦꯜ ꯍꯟꯖꯜꯂꯛꯄꯗ ꯃꯥꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕꯅꯤꯅ ꯑꯗꯨꯝ ꯏꯟꯁꯥꯡ ꯅꯥꯄꯤꯗꯤ ꯄꯣꯔꯛꯄ ꯑꯗꯨꯝ ꯋꯥꯠꯇꯕ ꯏꯟꯁꯥꯡ ꯅꯥꯄꯤꯒꯤꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯧꯁꯤꯅ ꯆꯥꯛ ꯊꯣꯡꯍꯧꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤ ꯉꯥꯇꯥꯏ ꯑꯗꯨꯒꯨꯝꯕ ꯊꯥꯎ
ꯊꯨꯝ ꯆꯔꯞ ꯁꯥꯄꯣꯟ ꯁꯤꯒꯨꯝꯕ ꯑꯗꯨꯝ ꯋꯥꯠꯂꯛꯄ ꯑꯗꯨꯝꯕꯁꯤꯗꯤ ꯃꯧꯁꯤꯅ ꯃꯦꯟꯗ ꯌꯥꯗꯕ ꯑꯗ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯐꯣꯟ ꯌꯦꯡꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩ ꯑꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯄꯥꯝ ꯂꯣꯝꯅ ꯃꯅꯥꯎꯄꯤꯁꯤꯡ ꯑꯗꯩ ꯃꯆꯦꯁꯤꯡ ꯀꯩꯁꯤꯡꯅ ꯁꯨꯝ ꯃꯕꯨꯡꯅ ꯃꯃꯥꯅ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯦꯛ ꯃꯄꯥꯝ ꯊꯥ ꯐꯥꯕꯩ ꯆꯠꯂꯨꯕꯗ ꯑꯗꯩ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗ ꯈꯔ ꯄꯩꯁꯥ ꯄꯤꯔꯛꯄꯁꯦ ꯃꯥ ꯁꯤꯁꯦ ꯃꯉꯣꯟꯗ ꯄꯨꯔꯥ ꯁꯅꯥ ꯑꯣꯜꯂꯦꯕ ꯁꯤꯁꯤꯅ ꯑꯗꯨꯝ ꯃꯥꯅ ꯉꯥꯔꯤ ꯊꯨꯝ ꯑꯋꯥꯠ ꯑꯄꯥꯁꯦ ꯃꯦꯟꯖꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯍꯥꯏ ꯅꯪ ꯀꯩꯅꯣꯝꯗꯤ ꯍꯣꯠꯅꯁꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ ꯀꯩꯅꯣꯝꯗꯤ ꯍꯣꯠꯅꯁꯤ ꯍꯥꯏꯕꯗ ꯑꯁ ꯑꯩ ꯀꯩ ꯍꯣꯠꯅꯗꯣꯏꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯝ ꯍꯥꯏꯕ ꯑꯁ ꯄꯩꯁꯥꯗꯤ ꯆꯪꯁꯤꯜꯂꯛꯏ ꯏꯃꯥ ꯍꯣꯏꯅ ꯂꯣꯏ ꯍꯣꯠꯅꯩꯁꯤꯗꯤ ꯏꯃꯥ ꯍꯣꯏꯅ ꯍꯣꯠꯅꯕꯅ ꯌꯥꯔꯛꯇꯦ ꯑꯗꯨꯝ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯏ ꯌꯥꯗꯦ ꯀꯩꯅꯣꯝ ꯋꯥꯠꯂꯛꯄ ꯈꯣꯠꯂꯛꯄ ꯏꯃꯥ ꯂꯩꯇꯦ ꯅꯪ ꯉꯥꯏ ꯂꯩ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯝ ꯋꯥꯏ ꯆꯥꯛꯈꯨꯝ ꯆꯪꯕꯅꯤꯅ ꯑꯩꯅ ꯅꯪꯗꯤ ꯈꯪꯉꯣꯏꯅ ꯀꯩꯅꯣꯝꯗꯤ ꯍꯣꯠꯅꯖꯦꯅ ꯁꯨꯝ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥꯁꯦ ꯑꯍꯥꯟꯕꯗ ꯌꯦꯟꯒꯤ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯤ ꯌꯦꯟ ꯁꯦꯝꯕ ꯌꯣꯟꯕ ꯈꯤꯇꯪ ꯐꯝꯃꯝꯃꯦ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯗ꯭ꯔꯦꯅ ꯑꯗꯨꯝ ꯊꯥ 2-3 ꯐꯝꯃꯒ ꯀꯥꯟꯅꯗ꯭ꯔꯦ ꯁꯤꯠꯇꯦ ꯏꯇꯣꯡ ꯇꯣꯡꯗ꯭ꯔꯦꯅ ꯑꯗꯨꯝ ꯇꯣꯛꯑꯦ ꯑꯗꯩ ꯑꯃꯨꯛ ꯁꯣꯝꯗꯗꯤ ꯅꯨꯄꯤꯁꯤ ꯃꯤꯔꯣꯟꯁꯟꯈ꯭ꯔꯦ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯇꯥꯠꯁꯜꯂꯛꯏ ꯆꯦꯛ ꯆꯠꯅꯕ ꯄꯩꯁꯥ ꯂꯩꯔꯛꯇꯦ ꯃꯅꯦꯝꯕꯣꯛꯇ ꯍꯥꯏ ꯉꯝꯗꯦ ꯃꯄꯥꯝꯒꯤ ꯃꯅꯥꯎꯅꯨꯄꯤꯗ ꯈꯔ ꯍꯪ ꯃꯆꯦꯗ ꯈꯔ ꯍꯪ ꯇꯧꯔ ꯁꯨꯝ ꯆꯦꯛ ꯆꯠꯂꯤ ꯃꯥ ꯍꯤꯗꯥꯛ ꯒꯨꯂꯤ ꯁꯨꯝ ꯆꯥꯏ ꯅꯨꯄꯥꯁꯦ ꯄꯩꯁꯥꯁꯦ ꯊꯣꯛꯆꯜꯂꯛꯇꯕꯅꯤꯅ ꯑꯗꯩ ꯅꯨꯄꯥꯁꯦ ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛꯀꯗꯤ ꯃꯤꯅ ꯁꯥꯠ ꯍꯩꯕꯒꯤ ꯃꯤ ꯋꯥꯠꯂꯦ ꯀꯥꯏꯅ ꯍꯦꯛ ꯅꯦꯛꯂꯛꯄ ꯑꯗꯩ ꯍꯖꯤꯔꯥ ꯁꯨꯕ ꯃꯤ ꯋꯥꯠꯂꯦ ꯀꯥꯏꯅ ꯍꯦꯛ ꯅꯦꯛꯂꯛꯄ ꯊꯑꯣꯏꯅ ꯃꯥꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯁꯨꯕ꯭ꯔꯗꯤ ꯁꯨꯐꯝꯁꯨ ꯂꯩꯇꯕ ꯁꯨꯖꯕ ꯃꯥꯅꯁꯨ ꯂꯦꯞꯇꯅꯕ ꯃꯐꯝꯁꯦ ꯊꯤꯗꯕ ꯊꯤꯔꯤ ꯑꯩ ꯊꯕꯛ ꯃꯐꯝ ꯅꯥꯇꯩ ꯆꯥꯗꯕꯩꯅꯤꯗ ꯁꯨꯝ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯍꯦꯛ ꯈꯔ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕꯗꯨꯅ ꯈꯔ ꯍꯦꯛ ꯄꯤꯁꯜꯂꯛꯄ ꯁꯨꯝ ꯇꯧꯋꯦꯕ ꯑꯗꯣ ꯃꯆꯥꯁꯦ ꯃꯊꯪ ꯁꯨꯝ ꯀꯩꯅꯣ ꯑꯃ ꯄꯣꯛꯁꯟꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯍꯥꯟꯕ ꯄꯣꯛꯄꯁꯤꯗꯤ ꯍꯣꯏ ꯃꯄꯥꯝꯅ ꯈꯔ ꯃꯇꯦꯡ ꯄꯥꯡ ꯇꯧꯅꯗꯅ ꯑꯗꯨꯝ ꯃꯥꯁꯦ ꯊꯣꯏꯗꯣꯛꯅ ꯃꯊꯥ ꯁꯥꯍꯧꯗ꯭ꯔꯦ ꯑꯍꯥꯟꯕ ꯑꯉꯥꯡ ꯄꯣꯛꯄꯁꯤꯗꯗꯤ ꯑꯗꯣ ꯁꯤ ꯄꯣꯛꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯋꯥꯕꯁꯦ ꯍꯦꯟꯖꯜꯂꯛꯑꯦ ꯑꯗ ꯃꯅꯦꯝꯕꯣꯛꯅꯁꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯣꯏ ꯃꯅꯥꯎꯄꯥ ꯑꯃ ꯅꯨꯄꯤ ꯊꯤꯔꯛꯑꯦ ꯑꯗꯨꯒꯤ ꯃꯅꯦꯝꯕꯣꯛꯁꯨ ꯋꯥꯔꯦ ꯅꯣꯏ ꯇꯣꯉꯥꯟ ꯆꯥꯔꯣꯅ ꯄꯤꯖꯔꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯅꯨꯄꯤꯁꯤꯗ ꯂꯣꯏꯅ ꯚꯥꯔ ꯄꯨꯝꯅꯃꯛꯁꯦ ꯇꯥꯈ꯭ꯔꯦ ꯆꯦꯡꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤꯒꯤ ꯑꯃꯒꯤ ꯍꯥꯟꯅ ꯃꯅꯦꯝꯕꯣꯛꯅ ꯑꯗꯨꯐꯥꯎ ꯄꯨꯔꯝꯕꯗ ꯃꯦꯟꯕꯗ ꯋꯥꯔꯝꯕꯗꯨꯅ ꯆꯥꯕꯒꯤ ꯅꯣꯡꯃꯒꯤ ꯑꯗꯨꯁꯨ ꯂꯣꯏ ꯍꯦꯟꯒꯠꯂꯦ ꯃꯆꯥꯁꯤꯃꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯗꯩ ꯑꯉꯥꯡ ꯅꯥꯔꯒ ꯌꯦꯛꯂꯛꯄ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯚꯥꯔꯁꯦ ꯁꯨꯝ ꯃꯥꯁꯦ ꯃꯄꯥꯝꯒꯤ ꯃꯅꯥꯎꯄꯤ ꯃꯆꯦ ꯃꯃꯥ ꯁꯨꯝ ꯍꯥꯏꯃꯟꯗꯅ ꯃꯥꯁꯦ ꯏꯀꯥꯏꯔꯦ ꯃꯥꯏ ꯍꯪꯐꯝꯁꯦ ꯃꯣꯏꯗ ꯑꯗꯨꯝ ꯑꯣꯏꯔꯦꯕ ꯃꯣꯏꯁꯨ ꯑꯁ ꯉꯝꯗ꯭ꯔꯦ ꯁꯨꯝ ꯑꯩꯈꯣꯏꯗ ꯁꯨꯝ ꯍꯥꯏꯔꯗꯤ ꯀꯥꯏꯗꯩꯅꯣ ꯅꯪ ꯅꯨꯄꯥꯗ ꯇꯧꯍꯜꯂꯨ ꯃꯥ ꯁꯨꯝ ꯂꯩꯔꯒ ꯃꯉꯣꯟꯗ ꯍꯥꯏꯌꯨ ꯍꯦꯛ ꯍꯥꯏꯕ ꯍꯥꯏꯔꯨꯔꯒꯅ ꯁꯣꯝꯗꯅ ꯑꯣꯏꯗꯕ ꯑꯗꯨꯝ ꯇꯨꯝꯃ ꯒꯦꯝꯁꯦ ꯑꯗꯨꯝ ꯁꯥꯟꯅ ꯂꯩ ꯉꯝꯕ ꯄꯨꯡ 12 ꯑꯃꯐꯥꯎꯁꯦ ꯑꯗꯣ ꯆꯥꯛꯇꯣ ꯑꯃꯨꯛ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯈ꯭ꯔ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯍꯧꯒꯠꯂꯒ ꯒꯦꯝꯁꯦ ꯑꯃꯨꯛ ꯁꯥꯟꯅꯕꯁꯤꯅ ꯑꯍꯤꯡꯐꯧ ꯁꯥꯟꯅꯕ ꯑꯗꯣ ꯑꯍꯤꯡꯗꯒ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯇꯨꯝꯕ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯤꯅ ꯊꯑꯣꯏꯅ ꯅꯨꯄꯥ ꯊꯣꯛꯅ ꯊꯕꯛ ꯑꯃ ꯁꯨꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯣ ꯃꯉꯣꯟꯗꯗꯤ ꯕꯔꯗꯟꯁꯦ ꯍꯦꯟꯅ ꯄꯨꯔꯛꯄ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯃꯥꯁꯦ ꯃꯆꯥ ꯑꯃꯁꯦ ꯃꯤꯔꯣꯜꯂꯦ ꯁꯤꯒꯤ ꯃꯤꯔꯣꯟꯕ ꯀꯥꯟꯁꯤꯗꯗꯤ ꯃꯥꯁꯦ ꯌꯥꯝ ꯋꯥꯁꯜꯂꯛꯑꯦꯕ ꯑꯉꯥꯡ ꯑꯍꯟꯁꯤꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯖꯤꯜꯂꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯑꯉꯥꯡꯁꯦ ꯊꯥ ꯁꯨꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯃꯕꯨꯛ ꯌꯦꯛꯂꯛꯄ ꯊꯤꯜꯂꯛꯄ ꯁꯨꯝꯕ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯄꯩꯁꯥꯁꯦ ꯂꯩꯇꯗꯅ ꯗꯥꯛꯇꯔꯗ ꯆꯠꯅꯅꯕꯒꯤ ꯄꯩꯁꯥꯁꯦ ꯂꯩꯇ꯭ꯔꯕ ꯑꯗꯨ ꯂꯩꯇꯕꯗꯒꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯥꯅ ꯐꯣꯟ ꯇꯧꯔ ꯊꯥꯔꯒ ꯑꯗꯩ ꯄꯩꯁꯥ ꯂꯧꯔꯨꯆꯣ ꯑꯗꯩ ꯂꯧꯔꯨꯆꯣ ꯑꯗꯩ ꯍꯪꯉꯨꯆꯣꯅ ꯁꯣꯝꯗꯅ ꯃꯕꯨꯛꯁꯦ ꯌꯦꯛꯄꯗ ꯃꯥꯁꯦ ꯈꯥꯡꯉꯝꯗ꯭ꯔꯕ ꯁꯣꯝꯗꯅ ꯃꯥꯏ ꯅꯨꯄꯥꯅ ꯄꯩꯁꯥꯁꯦ ꯃꯥꯅ ꯍꯥꯏꯈꯤꯕ ꯃꯐꯝꯗꯩ ꯑꯃꯗꯩ ꯈꯔ ꯂꯧ ꯑꯃꯗꯩ ꯈꯔ ꯂꯧ ꯇꯧꯔꯒ ꯄꯨꯔꯛꯇꯣꯏꯕ ꯑꯗꯨ ꯉꯥꯏꯔꯒ ꯑꯉꯥꯡꯁꯦ ꯄꯣꯛꯄ ꯆꯠꯂꯦ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯌꯧꯕꯒ ꯑꯉꯥꯡꯁꯦ ꯄꯣꯛꯑꯦ ꯍꯥꯏꯌꯦꯕ ꯌꯥꯝ ꯋꯥꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯄ ꯑꯗꯩ ꯈꯔꯁꯨ ꯑꯗꯨꯗ ꯄꯩꯁꯥꯁꯦ ꯄꯨꯁꯜꯂꯦꯕ ꯃꯄꯥꯝꯅꯁꯨ ꯁꯥꯎꯔꯛꯄ ꯅꯣꯏ ꯅꯨꯄꯥ ꯃꯌꯨꯝꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯔꯒ ꯅꯨꯄꯥ ꯃꯥꯅ ꯅꯋꯥꯡꯉꯤ ꯅꯥꯎ ꯆꯥꯎꯋꯤ ꯃꯥ ꯊꯕꯛ ꯁꯨꯅꯤꯡꯉꯔꯣꯏꯅ ꯃꯄꯥꯝꯁꯨ ꯈꯔꯒꯤ ꯃꯈꯩꯗꯤ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯉꯥꯡꯁꯦ ꯄꯣꯛꯑꯒ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯥꯁꯦ ꯄꯩꯁꯥꯁꯦ ꯑꯃꯒꯤꯁꯨ ꯂꯥꯛꯁꯜꯂꯨꯕ ꯊꯧꯖꯜꯂꯛꯑꯦꯀꯣ ꯑꯗꯩ ꯀꯣꯟꯅꯗꯕ ꯍꯧꯒꯠꯂꯛꯑꯦ ꯄꯩꯁꯥꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯆꯥ ꯃꯤꯡ ꯆꯟꯕꯩꯁꯨ ꯑꯃꯨꯛ ꯍꯞꯇꯥ ꯈꯣꯝꯕꯤꯁꯦ ꯄꯨꯔꯒ ꯑꯃꯨꯛ ꯑꯦꯗꯃꯤꯁꯟ ꯇꯧꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯃ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯂꯥꯏꯔꯤꯛ ꯂꯩꯔꯛꯄꯗ ꯑꯗꯨꯝ 53,000ꯃꯨꯛꯇꯤ ꯑꯗꯨꯝ ꯆꯪꯅꯩꯌꯦꯕ ꯁꯤꯁꯦ ꯄꯨꯔꯒ ꯑꯃꯨꯛ ꯇꯧꯔꯦ ꯁꯤꯒꯤ ꯑꯃꯨꯛ ꯄꯨꯊꯔꯦ ꯑꯗꯩ ꯑꯃꯨꯛ ꯊꯈꯥꯏ ꯐꯝꯕꯤꯁꯦ ꯑꯃꯨꯛ ꯂꯧꯔꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯍꯨꯟꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯕꯗꯩ ꯃꯤꯉꯣꯟꯗ ꯄꯨꯁꯜꯂꯨꯕ ꯈꯔ ꯁꯤꯡꯕ ꯃꯊꯣꯏ ꯍꯨꯟꯕ ꯇꯧꯕꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯃꯒꯤ ꯄꯣꯊꯩ ꯑꯃꯗꯩ ꯑꯃꯨꯛ ꯂꯧꯁꯜꯂꯤ ꯑꯃꯒꯤ ꯍꯨꯟ ꯉꯝꯅꯕ ꯑꯃꯗꯩ ꯑꯃꯨꯛ ꯂꯧꯁꯜꯂꯤ ꯇꯧꯗꯅ ꯊꯈꯥꯏ ꯊꯥ ꯁꯨꯝꯕ ꯕꯦꯡ ꯈꯣꯝꯒꯠꯄꯤ ꯄꯩꯁꯥ ꯊꯥꯗꯕꯁꯤꯡꯁꯤꯗꯒꯤ ꯐꯝꯃꯒ ꯃꯥꯅ ꯃꯣꯏꯒꯩ ꯃꯤ ꯄꯨꯜꯂꯒ ꯂꯧꯔꯦꯕ ꯐꯅꯌꯥꯝꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯔꯁꯤꯅ ꯃꯥꯁꯦ ꯊꯤꯒꯠꯄ ꯍꯨꯝꯒꯠꯄꯁꯦ ꯉꯝꯈꯠꯂꯛꯇ꯭ꯔꯦ
ꯃꯆꯥ ꯑꯄꯤꯛꯄꯁꯤ ꯄꯣꯔ ꯃꯥꯁꯦ ꯄꯩꯁꯥ ꯄꯨꯐꯝ ꯍꯪꯐꯝ ꯑꯣꯏꯅ ꯆꯠ ꯂꯩꯔꯦꯕ ꯑꯗꯩ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯆꯠꯂꯤ ꯃꯆꯥ ꯑꯄꯤꯛꯄꯁꯦ ꯃꯥꯏ ꯅꯨꯄꯥꯗ ꯉꯥꯏꯍꯥꯛ ꯁꯤꯟꯅꯔꯝꯃꯒ ꯑꯗꯨꯒ ꯑꯃꯨꯛ ꯃꯤꯅ ꯑꯌꯨꯛꯀꯤ ꯆꯦꯡ ꯀꯞꯄ ꯋꯥꯏ ꯇꯩꯕ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯐꯤꯁꯨ ꯐꯤꯖꯥꯝ ꯂꯣꯏꯔ ꯍꯜꯂꯛꯄ ꯄꯨꯡ 10ꯁꯤꯗ ꯉꯟꯇꯥꯗꯩ ꯆꯠꯈ꯭ꯔꯒꯀꯣ ꯉꯟꯇꯥ ꯆꯠꯄ ꯍꯥꯏꯁꯦ ꯃꯆꯥꯅꯨꯄꯤꯒꯤ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯆꯥꯛ ꯏꯁꯤꯡ ꯂꯣꯏ ꯂꯣꯏꯔꯝꯃꯕꯅꯦ ꯇꯤꯐꯤꯟ ꯁꯦꯝꯃꯝꯃꯕꯅꯦ ꯑꯗꯨꯒ ꯆꯠꯂꯤꯃꯤ ꯃꯤ ꯃꯌꯨꯝꯗ ꯄꯨꯡ 6 ꯅꯪꯅꯕ ꯊꯕꯛ ꯁꯨꯔꯨꯗꯣꯏꯁꯦ ꯑꯗꯩ ꯑꯄꯤꯛꯄ ꯃꯆꯥꯁꯤꯃ ꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯊꯝꯃꯝꯃꯤꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯠꯂ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯃꯣꯏꯒꯤ ꯆꯥ ꯊꯣꯡ ꯊꯥꯛꯅꯕ ꯆꯥꯅꯕ ꯑꯃꯨꯛ ꯍꯣꯠꯅꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯍꯣꯠꯅꯩ ꯑꯗꯨꯅꯁꯨ ꯅꯣꯡꯃꯒꯤ ꯃꯤꯒꯤ ꯁꯨꯖ ꯂꯨꯄꯥ 200 ꯄꯤꯔꯛꯑꯦꯕ ꯑꯗꯨꯐꯥꯎꯗ ꯊꯥ ꯐꯥꯔꯒ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯔ ꯄꯨꯂꯞ ꯈꯛ ꯂꯧꯒꯗꯕꯁꯦ ꯉꯝꯗꯗꯅꯅꯦ ꯃꯥꯅ ꯂꯧꯁꯟꯕꯅ ꯍꯦꯛꯇ ꯍꯦꯟꯕ ꯅꯨꯃꯤꯠ ꯍꯞꯇꯥꯁꯤꯃꯒꯤ ꯄꯩꯁꯥ ꯄꯤꯊꯣꯔꯛꯑꯣꯅ ꯑꯗꯨ ꯑꯃꯨꯛ ꯁꯤꯖꯤꯟꯅꯊꯣꯛꯈꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯔꯁꯨ ꯅꯣꯡꯃꯁꯨ ꯀꯣꯟꯅꯔꯛꯇꯕ ꯊꯈꯥꯏ ꯍꯨꯟꯕ ꯌꯧꯔꯛꯄ ꯍꯞꯇꯥ ꯈꯣꯝꯕꯤ ꯂꯧꯔꯨꯕꯒꯤ ꯀꯩꯅꯣ ꯊꯧꯔꯛꯄ ꯍꯨꯟꯒꯗꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯃꯥꯅ ꯃꯆꯤꯠ ꯃꯆꯥ ꯄꯨꯁꯜꯂꯨꯕ ꯑꯉꯥꯡ ꯀꯩꯅꯣ ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯤ ꯑꯗꯩ ꯐꯤꯁ ꯊꯤꯕꯒꯤ ꯄꯨꯁꯜꯂꯨꯕ ꯁꯨꯝꯕꯁꯤꯅ ꯃꯥꯁꯦ ꯄꯩꯁꯥꯒꯤ ꯃꯀꯣꯛꯁꯦ ꯁꯥꯔꯦ ꯄꯩꯁꯥꯁꯦ ꯌꯥꯝꯕ ꯂꯥꯛ 5 ꯇꯔꯥ ꯋꯥ ꯅꯠꯇꯦꯕ ꯂꯥꯛ 2 ꯑꯃ ꯀꯔꯤ ꯑꯃ ꯁꯨꯃꯥꯏ ꯈꯛꯇꯅꯦꯕ ꯑꯗꯨꯏꯁꯨ ꯂꯩꯇꯕ ꯃꯉꯣꯟꯗꯗꯤ ꯁꯤꯁꯤꯅ ꯁꯨꯝ ꯋꯥꯍꯜꯂꯦ ꯁꯨꯝ ꯄꯨꯊꯅꯕꯒꯤ ꯈꯤꯇꯪ ꯍꯦꯛ ꯄꯨꯊꯈꯤꯕꯗ ꯃꯅꯝ ꯄꯨꯊꯔꯦꯅ ꯄꯨꯊꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯑꯦꯕ ꯃꯉꯣꯟꯗꯗꯤ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯣꯏꯈꯩꯁꯤ ꯄꯨꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯀꯩꯅꯣ ꯄꯨꯐꯝ ꯍꯪꯐꯝꯁꯦ ꯂꯩꯔꯛꯇ꯭ꯔꯦꯕꯀꯣ ꯈꯒ ꯈꯪꯅ ꯆꯥꯅꯕ ꯁꯤꯡꯗꯒꯤ 5 ꯄꯨꯕ 2 ꯄꯨꯕ 3 ꯄꯨꯕ 10 ꯄꯨꯕ ꯌꯥꯎꯔꯦ ꯇꯧꯔꯝꯃꯤꯅ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛ ꯔꯥꯅꯤ ꯐꯤ ꯀꯔꯕꯥꯔ ꯆꯠꯂꯦꯕ ꯐꯤꯁꯦ ꯍꯦꯟꯂꯨꯝꯗꯩ ꯂꯧꯊꯔꯒ ꯌꯣꯟꯕ ꯑꯗꯨꯒ 2,000 3 1,000 ꯑꯇꯣꯡꯕꯁꯦ ꯆꯥꯍꯧꯔꯒ ꯄꯩꯁꯥꯁꯦ ꯊꯤꯒꯠꯂꯒ ꯃꯊꯪ ꯐꯤ ꯑꯃꯨꯛ ꯂꯧꯔꯛꯀꯗꯕ ꯁꯨꯃꯥꯏꯅ ꯃꯥꯁꯨ ꯈꯪꯅꯗꯅ ꯑꯗꯨꯒꯤ ꯐꯤꯁꯦ ꯌꯣꯟꯕ ꯆꯠꯄꯗ ꯁꯨꯝ 2,000 ꯇꯣꯡꯕ ꯌꯥꯎꯏ 3 ꯇꯣꯡꯕ ꯌꯥꯎꯏ ꯑꯗꯨ ꯇꯧꯔꯛꯄꯗꯩ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯨꯝ ꯈꯪꯅꯔꯕꯅꯤꯅ ꯐꯤ ꯑꯃꯈꯛ ꯄꯨꯔ ꯁꯨꯝ ꯆꯠꯄꯁꯦ ꯅꯨꯡꯉꯥꯏꯇꯦ ꯐꯤ 5 ꯄꯨꯒꯦ 10 ꯄꯨꯒꯦꯅ ꯄꯤꯊꯔꯦ ꯄꯨꯔꯦ ꯁꯤꯃꯅ ꯌꯣꯜꯂꯦ ꯁꯤꯃꯅ ꯂꯩꯔꯤꯅ ꯄꯩꯁꯥ ꯁꯨꯝ ꯊꯤꯒꯠꯂꯝꯕꯗꯒꯤ ꯁꯦꯟꯗꯣꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯐꯤ ꯌꯣꯟꯕꯒꯤ ꯄꯩꯁꯥꯁꯦ ꯁꯣꯛꯀꯠꯂꯛꯑꯕ ꯄꯨꯂꯞ ꯊꯤꯒꯠꯄ ꯂꯥꯛꯑꯒꯦ ꯐꯤ 2 3ꯒꯤ ꯍꯥꯏꯔꯒ ꯃꯥꯗꯤ ꯁꯣꯝꯗꯗꯤ ꯄꯩꯁꯥꯁꯦ ꯂꯣꯏꯁꯟꯈ꯭ꯔꯕ ꯐꯤ ꯁꯤꯠꯂꯤꯕ ꯄꯩꯁꯥꯗꯨꯅ ꯑꯃꯒꯤ ꯑꯃꯨꯛ ꯊꯈꯥꯏꯒꯤ ꯍꯞꯇꯥꯒꯤ ꯁꯦꯟꯗꯣꯏ ꯑꯗꯩ ꯏꯃꯨꯡꯒꯤ ꯆꯥꯅꯕꯒꯤ ꯁꯨꯝ ꯇꯧꯊꯣꯛꯈ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯅꯣꯡ ꯅꯤꯅꯤꯁꯤꯗꯅꯦ ꯐꯤ ꯑꯃ ꯌꯣꯟꯕꯩ ꯔꯥꯅꯤ ꯐꯤ ꯑꯃ ꯌꯣꯟꯕꯩ ꯂꯤꯁꯤꯡ ꯑꯗꯨꯝ 9 ꯃꯥꯄꯜ 10ꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯐꯤ ꯇꯧꯗꯦ ꯄꯨꯊꯔꯛꯑꯦ ꯃꯥꯁꯦ ꯄꯤꯈꯠꯄ ꯊꯤꯒꯠꯄ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯗꯩ ꯃꯤꯅ ꯐꯤ 10 ꯂꯧꯔꯒ ꯊꯤꯒꯠꯂꯛꯇ꯭ꯔꯦ ꯊꯥ 4 5 ꯐꯥꯔꯦ ꯂꯥꯛꯇ꯭ꯔꯦꯅ ꯄꯩꯁꯥ ꯊꯧꯕ ꯑꯃꯨꯛ ꯂꯥꯛꯈꯠꯂꯦ ꯃꯌꯨꯝꯗ ꯑꯃꯨꯛ ꯈꯠꯅꯔꯦꯀꯣ ꯑꯗꯨꯝꯕꯩ ꯊꯧꯗꯣꯛꯁꯦ ꯊꯣꯛꯆꯜꯂꯛꯑꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯅ ꯊꯤꯅ ꯉꯥꯡꯉꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎ ꯂꯨꯄꯥ ꯑꯃ ꯄꯨꯗ꯭ꯔꯤ ꯃꯤꯅ ꯂꯨꯄꯥ ꯑꯃ ꯊꯧ ꯂꯥꯛꯄ꯭ꯔꯥ ꯈꯠꯅꯔꯦ ꯃꯥꯒ ꯅꯪꯗꯤ ꯅꯣꯡꯈꯥꯛ ꯂꯣꯡꯉꯒ ꯅꯈꯨꯠ ꯍꯥꯝꯃ ꯆꯥꯔꯒ ꯐꯣꯟ ꯒꯦꯝ ꯁꯥꯟꯅꯔꯒ ꯑꯉꯥꯡ ꯃꯆꯥꯗꯧ ꯂꯩꯔꯦ ꯑꯩꯗꯤ ꯚꯥꯔ ꯃꯌꯥꯝꯁꯦ ꯄꯨꯔꯦ ꯑꯗꯨꯅ ꯄꯨꯔꯦ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯣꯠꯅꯔꯦꯅ ꯈꯠꯅꯔꯦ ꯑꯃꯨꯛꯀꯣ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯊꯛꯆꯟ ꯆꯥꯁꯜꯂꯒ ꯑꯃꯨꯛ ꯅꯨꯡꯗꯥꯡ ꯍꯜꯂ ꯐꯨꯔꯦ ꯑꯩꯉꯣꯟꯗ ꯅꯆꯤꯟ ꯈꯨꯝꯕ ꯎꯁꯤꯠꯇꯕ ꯑꯗꯨ ꯇꯧꯕ ꯑꯅ ꯑꯃꯨꯛ ꯐꯨꯕꯤ ꯑꯃꯨꯛ ꯈꯠꯅꯕꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯆꯦꯟꯊꯣꯛꯑꯒ ꯑꯃꯨꯛ ꯃꯤꯒꯤ ꯃꯌꯨꯝ ꯃꯅꯤꯡꯗ ꯈꯔ ꯂꯣꯠ ꯑꯗꯩ ꯃꯣꯏꯗꯤ ꯁꯣꯔꯣꯛ ꯍꯦꯛ ꯃꯄꯥꯟꯅꯦꯕ ꯃꯣꯏꯒꯤ ꯃꯌꯨꯝꯁꯦꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯒꯥꯔꯤ ꯈꯥꯝꯃ ꯂꯩꯕ ꯑꯗꯨꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯈꯔ ꯂꯣꯠ ꯃꯥꯁꯦ ꯃꯆꯥꯁꯤꯡꯁꯤꯒ ꯅꯨꯄꯥꯁꯤꯡ ꯙꯔꯒ ꯈꯔ ꯍꯟꯖꯟ ꯑꯗꯨꯝ ꯋꯥꯕꯁꯦ ꯍꯧꯔꯛꯑꯦ ꯃꯥꯏ ꯄꯨꯟꯁꯤꯁꯦ ꯑꯗꯩ ꯑꯃꯨꯛ ꯁꯤꯒꯤ ꯋꯥꯔꯤꯉꯩ ꯈꯔ ꯄꯨꯊꯔꯦꯅ ꯍꯣꯠꯅꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯃꯉꯣꯟꯁꯦ ꯌꯥꯝ ꯋꯥꯁꯟꯈ꯭ꯔꯤꯁꯦ ꯃꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯊꯥꯖꯗꯅ ꯅꯥꯔꯛꯄꯩ ꯋꯥꯅꯤꯗ ꯅꯥꯔꯛꯄꯁꯤꯗ ꯆꯥꯎ ꯊꯛꯎ ꯌꯥꯗꯕ ꯁ꯭ꯀꯨꯜ ꯆꯠꯂꯨ ꯉꯝꯃꯛꯇꯕ ꯑꯗꯩ ꯃꯁꯥꯁꯦ ꯕꯔ ꯄꯠꯊꯗꯅ ꯑꯗꯩ ꯑꯩ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯃꯨꯛ ꯍꯥꯏꯕꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯀꯣꯛ ꯉꯥꯎꯔꯦ ꯃꯀꯣꯛ ꯆꯤꯛꯑꯦ ꯃꯁꯥꯁꯦ ꯕꯔ ꯄꯠꯊꯔꯦ ꯑꯩꯈꯣꯏꯒꯤ ꯁꯔꯨ ꯁꯌꯥꯡ ꯁ꯭ꯋꯥꯏꯒꯁꯦ ꯅꯥꯔꯦ ꯈꯣꯠꯂꯦꯅ ꯁꯨꯝ ꯑꯃꯨꯛ ꯃꯥꯁꯦ ꯅꯥꯁꯜꯂꯛꯑꯦꯕ ꯑꯗꯩ ꯗꯥꯛꯇꯔꯁꯤꯗ ꯆꯠꯅ ꯄꯩꯁꯥꯁꯦ ꯂꯩꯇꯗꯅ ꯃꯥꯅ ꯑꯍꯥꯟꯕꯗꯗꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯅꯥꯔꯤꯕ꯭ꯔꯅ ꯂꯥꯏꯍꯧꯒꯤ ꯈꯔ ꯒꯨꯂꯤ ꯄꯤꯖ ꯑꯗꯩ ꯀꯣꯛ ꯆꯤꯛꯄꯩ ꯈꯔ ꯄꯤꯖ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯔꯒꯅ ꯀꯣꯛ ꯉꯥꯎꯕꯩ ꯈꯔ ꯄꯤꯖ ꯑꯗꯩ ꯃꯁꯥ ꯊꯤꯟꯗꯣꯛꯄꯩ ꯈꯔ ꯄꯤꯖ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯃꯥꯁꯦ ꯍꯣꯠꯅꯔꯝꯕꯗ ꯑꯉꯥꯡ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦꯕ ꯄꯩꯁꯥꯁꯦ ꯃꯥꯁꯨ ꯂꯩꯇꯕ ꯑꯗꯩ ꯁꯤꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯑꯩ ꯏꯆꯥꯁꯦ ꯄꯨꯔꯥ ꯌꯥꯝ ꯐꯛ ꯇꯥꯕꯗꯧ ꯂꯩꯈ꯭ꯔꯦ ꯆꯥꯎ ꯊꯛꯎ ꯌꯥꯈꯤꯗ꯭ꯔꯦ ꯃꯄꯥꯁꯤꯗꯤ ꯀꯔꯤꯝꯐꯥꯎ ꯑꯗꯨꯐꯧꯗꯅꯦ ꯃꯥ ꯊꯣꯛꯄ ꯑꯗꯨꯝ ꯐꯣꯟ ꯌꯦꯡꯉ ꯂꯩꯗꯣꯏꯅꯦ ꯑꯃ ꯇꯧ ꯂꯩꯗꯣꯏꯅꯦꯕ ꯃꯃꯥꯁꯤꯗ ꯃꯩꯁꯥꯁꯦ ꯂꯣꯏ ꯂꯥꯡꯕ ꯃꯆꯥꯅ ꯅꯥꯕꯩꯁꯨ ꯃꯆꯥꯅ ꯆꯥꯒꯦ ꯍꯥꯏꯕꯩꯁꯨ ꯃꯆꯥꯅ ꯁ꯭ꯀꯨꯜ ꯆꯠꯄꯩꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕꯁꯨ ꯁꯨꯝꯕꯒꯤꯁꯦ ꯑꯗꯨꯅ ꯗꯥꯛꯇꯔꯗ ꯄꯨꯔꯨꯔꯦ ꯗꯥꯛꯇꯔꯗ ꯄꯨꯔꯀꯥꯟꯗꯗꯤ ꯁꯤꯗꯤ ꯃꯁꯥꯁꯦ ꯌꯥꯝ ꯆꯣꯛꯊꯈ꯭ꯔꯦ ꯅꯣꯏ ꯀꯩꯗꯧꯕꯩ ꯁꯨꯝ ꯊꯝꯕꯤꯔꯤꯅꯣ ꯍꯥꯟꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯅ ꯍꯧꯖꯤꯛ ꯃꯣꯏ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯝ ꯈꯔ ꯂꯩꯔꯣꯅ ꯂꯩꯔꯦꯀꯣ
ꯑꯗꯨꯒꯗꯤ ꯇꯦꯁꯁꯦ ꯑꯗꯨ ꯇꯧꯔꯛꯎ ꯇꯧꯕꯁꯤ ꯑꯅꯥꯕꯒꯤ ꯂꯥꯏꯑꯣꯡꯁꯦ ꯀꯔꯤꯅꯣꯁꯦ ꯁꯨꯈꯪ ꯈꯪꯗꯕꯀꯣ ꯑꯅꯥꯕꯒꯤ ꯂꯥꯏꯑꯣꯡꯁꯦ ꯀꯔꯤꯅꯣꯁꯦ ꯑꯗꯩ ꯇꯧꯕꯁꯤ ꯇꯦꯁꯁꯤ ꯑꯗꯨꯒꯤ ꯄꯩꯁꯥꯁꯦ ꯄꯨꯔꯥ ꯄꯨꯊꯕ ꯍꯧꯖꯤꯜꯂꯛꯑꯦꯀꯣ ꯃꯄꯥꯝꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤ ꯑꯗꯨ ꯃꯣꯏꯁꯨ ꯉꯝꯃꯛꯇ꯭ꯔꯦ ꯑꯗꯩ ꯃꯥꯅ ꯄꯨꯕ ꯂꯥꯛꯄꯁꯦ ꯍꯧꯔꯛꯑꯦ ꯃꯥꯁꯤ ꯑꯗꯩ ꯃꯥꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯣꯝꯗꯗꯤ ꯃꯆꯥꯁꯦ ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯗꯣꯔꯕꯀꯣ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯈꯔ ꯑꯔꯨꯕ ꯑꯣꯏꯔꯝꯃꯦꯕ ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯗꯣꯔꯕ ꯑꯗꯨꯒꯤ ꯗꯤꯄꯣꯖꯤꯠ ꯊꯝꯒꯗꯕ ꯄꯩꯁꯥ ꯍꯤꯗꯥꯛ ꯀꯩꯀꯩ ꯂꯩꯒꯗꯕ ꯄꯩꯁꯥ ꯍꯥꯟꯅꯩꯁꯨ ꯐꯥꯔꯃꯥꯁꯤꯒꯤ ꯁꯨꯝ ꯂꯧꯔꯛꯄ ꯁꯦꯡꯗꯣꯛꯇ꯭ꯔꯕꯅꯤꯅ ꯈꯔ ꯁꯦꯡꯗꯣꯛꯄꯤꯌꯣ ꯑꯣꯄꯔꯦꯁꯟꯒꯤ ꯄꯩꯁꯥ ꯍꯤꯗꯥꯛꯁꯦ ꯑꯃꯨꯛ ꯂꯧꯕꯗꯗꯤ ꯄꯩꯁꯥꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦꯅ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯉꯥꯎꯔꯒꯅꯦ ꯄꯩꯁꯥꯁꯦ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯁꯦ ꯄꯨꯅꯦꯅ ꯃꯥꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦꯀꯣ ꯒꯥꯔꯤ ꯃꯆꯥꯁꯦ ꯃꯅꯥꯎꯄꯤꯒꯤꯁꯤ ꯂꯧꯔꯒ ꯊꯧꯔꯒ ꯃꯃꯤꯠꯇꯩ ꯃꯄꯤꯁꯦ ꯂꯦꯞꯇꯅ ꯇꯥꯔꯒ ꯃꯥꯅ ꯗꯣꯛꯇꯔꯗꯒꯤ ꯀꯅꯥꯗꯅꯣ ꯑꯩꯅ ꯄꯩꯁꯥ ꯍꯪꯉꯨꯗꯣꯏꯁꯦꯅꯅꯦ ꯑꯩꯈꯣꯏ ꯊꯧꯔꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯗꯩꯗꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯁꯅꯥꯗ ꯑꯩꯈꯣꯏꯒꯤ ꯑꯀꯥꯞꯄꯤ ꯁꯅꯥꯅ ꯀꯥꯞꯄ ꯍꯦꯛ ꯌꯦꯡꯕꯗ ꯁꯅꯥ ꯌꯥꯝ ꯃꯥꯟꯕ ꯁꯤꯁꯤꯁꯨ ꯃꯣꯏꯁꯦ ꯑꯃꯨꯛ ꯃꯤꯒꯤ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯒ ꯌꯣꯟꯕ ꯆꯠꯂꯦꯕ ꯑꯗꯨꯁꯦ ꯃꯥꯅꯅꯦ ꯎꯄꯥꯏ ꯂꯩꯔꯛꯇꯗꯅꯅꯦ ꯕꯟꯗꯣꯞ ꯊꯝꯃꯦꯕ ꯁꯅꯥꯅꯦ ꯍꯥꯏꯔꯒꯀꯣ ꯃꯣꯏꯅ ꯃꯤꯒꯤ ꯁꯅꯥꯒꯁꯦ ꯊꯝꯕꯤꯌꯨ ꯈꯣꯠꯄꯤꯌꯣꯅ ꯃꯣꯏꯗ ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯃꯁꯥꯅꯗꯤ ꯁꯅꯥꯕꯨꯟ ꯊꯝꯕ ꯆꯠꯄ ꯏꯀꯥꯏꯕ ꯃꯣꯏꯅꯒ ꯊꯝꯃꯒ ꯂꯨꯄꯥ 1,000 ꯁꯦ ꯆꯥꯝꯃꯉꯥꯁꯦ ꯁꯦꯒꯥꯅ ꯈꯥꯏꯕꯤꯔꯛꯄ ꯍꯟꯕ ꯑꯝꯇ ꯆꯠꯂꯨ ꯂꯥꯎꯅꯦꯅ ꯍꯟꯕ ꯆꯠꯂꯁꯨ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯥꯏꯕꯤꯔꯛꯄ ꯑꯗꯨꯝꯕꯒꯤ ꯁꯅꯥ ꯊꯝꯗꯣꯛ ꯊꯝꯖꯤꯟ ꯃꯐꯝ ꯈꯔ ꯃꯣꯏꯅ ꯈꯪꯅꯈꯤꯕ ꯑꯗꯩ ꯔꯥꯅꯤ ꯐꯤ ꯀꯩ ꯃꯣꯏꯗꯒꯤ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕ ꯑꯗꯩ ꯃꯣꯏꯅ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯆꯠꯄ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯁꯨꯝ ꯊꯝꯕꯤꯕꯗ ꯈꯪꯅꯈꯤꯕ ꯑꯗꯨꯗꯒꯤ ꯁꯅꯥꯁꯦ ꯃꯥꯅ ꯕꯟꯗꯣꯞ ꯊꯝꯃꯦꯀꯣ ꯃꯥꯁꯦ 90,000 ꯑꯗꯩꯗꯤ ꯍꯟꯗꯣꯏꯅꯤꯀꯣ ꯁꯅꯥꯅꯦ ꯍꯥꯏꯔ ꯊꯝꯃꯨꯕꯅꯤ ꯑꯗꯩꯗꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯍꯟꯗꯣꯏꯅꯤ ꯑꯗꯨꯒꯗꯤ ꯃꯆꯥꯁꯤꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯣꯄꯔꯦꯁꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯄꯩꯁꯥꯁꯤꯅ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯍꯜꯂꯛꯑꯀꯥꯟꯗꯗꯤ ꯃꯤꯒꯤ ꯃꯔꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯁꯜꯂꯛꯑꯦꯀꯣ ꯑꯉꯥꯡ ꯅꯥꯕ ꯈꯣꯠꯄꯗ ꯄꯨꯁꯜꯂꯨꯕ ꯈꯣꯠꯆꯜꯂꯨꯕ ꯃꯥꯁꯦ ꯍꯦꯟꯅ ꯉꯥꯎꯈꯠꯂꯛꯑꯦꯀꯣ ꯑꯗꯩ ꯃꯤ ꯄꯩꯁꯥꯁꯤ ꯊꯧꯖꯜꯂꯛꯑꯦ ꯑꯗꯩ ꯑꯃꯨꯛꯁꯨ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯁꯅꯥ ꯑꯃꯒꯁꯨ ꯑꯃꯨꯛ ꯊꯝꯃꯦꯕ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯗꯀꯣ ꯃꯃꯥꯡꯗ ꯊꯝꯕꯗ ꯈꯪꯗ꯭ꯔꯃꯤꯅ ꯑꯗꯩꯗꯤ ꯊꯝꯃꯦ ꯑꯗꯨꯁꯨ ꯊꯝꯃꯒ ꯑꯃꯨꯛ ꯃꯤꯒꯤ ꯑꯆꯥꯕ ꯄꯩꯁꯥ ꯈꯔ ꯁꯤꯡꯗꯣꯛꯄ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯞꯇꯥꯒꯤ ꯊꯤꯒꯠꯄ ꯊꯥꯒꯤ ꯊꯤꯒꯠꯄ ꯁꯦꯜꯍꯨꯟꯕꯤ ꯂꯧꯔꯨꯕꯁꯤꯡꯗꯨꯒꯤ ꯈꯔ ꯑꯃꯨꯛ ꯊꯤꯒꯠ ꯏꯃꯨꯡꯒꯤ ꯈꯔ ꯑꯃꯨꯛ ꯄꯨ ꯃꯆꯥ ꯑꯅꯥꯕꯒꯤ ꯍꯤꯗꯥꯛ ꯑꯆꯥ ꯑꯊꯛ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯦꯛ ꯄꯣꯔꯛꯄ ꯄꯩꯁꯥꯗꯤ ꯑꯗꯨꯝ ꯂꯣꯏꯈꯤꯕ ꯃꯥꯁꯦ ꯑꯗꯩꯗꯤ ꯃꯥꯅ ꯉꯝꯗꯕꯁꯦ ꯂꯩꯔꯛꯇ꯭ꯔꯦꯕ ꯃꯥꯁꯦꯀꯣ ꯃꯥꯅ ꯉꯝꯗꯕꯁꯦ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯁꯅꯥꯁꯦ ꯍꯜꯂꯣ ꯅꯠꯇ꯭ꯔ ꯁꯦꯟꯗꯣꯏ ꯊꯤꯗꯣꯛꯑꯣꯅ ꯇꯛꯈꯠꯂꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩ ꯍꯟꯅꯤ ꯀꯥꯏꯗꯩꯅꯣ ꯍꯟꯗ ꯌꯥꯗꯕꯅꯤ ꯃꯤ ꯏꯄꯥꯝꯒꯤ ꯏꯅꯥꯎꯄꯤꯒꯤ ꯑꯗꯩ ꯃꯧꯒꯤ ꯋꯥꯏꯕꯅꯦ ꯑꯉꯥꯡ ꯅꯥꯕꯩ ꯑꯗꯨꯅ ꯍꯟꯗ ꯌꯥꯕ ꯅꯠꯇꯦ ꯀꯥꯏꯗꯩ ꯋꯥꯅꯣ ꯀꯥꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯀꯥꯏꯅ ꯃꯥꯅ ꯑꯗꯩ ꯃꯤ ꯃꯥꯡꯗꯒ ꯄꯨꯊꯣꯛꯄꯤꯔꯨꯅꯨ ꯌꯥꯝ ꯏꯀꯥꯏꯖꯩ ꯃꯤꯅ ꯈꯪꯅꯔꯛꯀꯅꯤ ꯁꯅꯥꯗꯣ ꯋꯥꯏꯕꯅꯤꯅ ꯏꯀꯥꯏꯖꯩ ꯀꯥꯏꯅꯀꯣ ꯃꯥꯅ ꯃꯤꯉꯣꯟꯗ ꯄꯨꯊꯣꯛꯑ ꯈꯣꯠꯂꯒ ꯑꯃꯨꯛ ꯌꯦꯡꯍꯟꯈꯤꯗ꯭ꯔꯥ ꯑꯔꯨꯞꯄꯅꯤ ꯈꯪꯅꯔꯛꯀꯗ꯭ꯔꯥꯅ ꯑꯗꯩ ꯃꯔꯛꯁꯤꯗ ꯁꯅꯥꯁꯦ ꯍꯟꯕꯒꯤ ꯃꯊꯥꯁꯦ ꯑꯃꯨꯛ ꯁꯥꯒꯠꯂꯛꯑꯦꯀꯣ ꯍꯜꯂꯣ ꯇꯛꯈꯠꯂꯕꯅꯤꯅ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥꯁꯦ ꯃꯥꯅ ꯑꯃꯨꯛ ꯂꯣꯟ ꯂꯧꯔꯦꯕꯀꯣ ꯃꯣꯏ ꯈꯪꯅꯕ ꯑꯉꯥꯡ ꯑꯃ ꯑꯗꯨꯝꯕꯒꯤ ꯊꯕꯛ ꯇꯧꯕ ꯑꯗ ꯑꯃꯨꯛ ꯃꯥꯅ ꯒꯥꯔꯤ ꯃꯆꯥꯁꯦ ꯂꯣꯟ ꯂꯧꯔꯤ ꯒꯥꯔꯤꯁꯦ ꯊꯧꯒꯦ ꯂꯧꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯣꯟꯊꯣꯛꯇꯣꯏꯅꯦꯕ ꯒꯥꯔꯤꯁꯦ ꯂꯧꯔꯦ ꯑꯗꯨꯒ ꯌꯣꯟꯊꯣꯛꯑꯦ ꯑꯃꯨꯛ ꯒꯥꯔꯤꯁꯦꯀꯣ ꯑꯗꯨꯒ ꯁꯅꯥꯒꯤ ꯁꯦꯟꯗꯣꯏꯁꯦ ꯑꯃꯨꯛ ꯈꯔ ꯍꯨꯟꯗꯣꯛꯑꯦ ꯊꯧꯔꯛꯇꯅꯕꯅ ꯑꯗꯩ ꯁꯣꯝꯗ ꯍꯞꯇꯥꯒꯤ ꯊꯥꯒꯤ ꯑꯗꯨ ꯑꯃꯨꯛ ꯏꯃꯨꯡꯒꯤ ꯆꯦꯡ ꯋꯥꯟꯕ ꯒ꯭ꯌꯥꯁ ꯑꯗꯩ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯐꯤꯁ ꯊꯤꯗꯣꯛꯄ ꯚꯦꯟꯒꯤ ꯄꯩꯁꯥ ꯇꯨꯏꯁꯟꯒꯤ ꯑꯗꯨꯝꯕꯁꯦ ꯑꯃꯨꯛ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦꯀꯣ ꯒꯥꯔꯤꯁꯦ ꯂꯣꯟ ꯊꯑꯣꯏꯅ ꯂꯧꯔꯒ ꯕꯟꯗꯣꯞ ꯊꯝꯃꯒ ꯑꯗꯩꯗꯤ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯉꯥꯡꯁꯦ ꯃꯆꯥꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒꯁꯦ ꯍꯌꯦꯡꯗꯤ ꯑꯦꯛꯖꯥꯝ ꯑꯣꯏꯔꯕ ꯍꯪꯆꯤꯠ ꯑꯗꯨꯅ ꯍꯌꯦꯡꯁꯤ ꯐꯤꯁꯁꯦ ꯊꯤꯒꯗꯕ ꯐꯤꯁꯁꯦ ꯍꯌꯦꯡ ꯊꯤꯍꯧꯗ꯭ꯔꯗꯤ ꯍꯪꯆꯤꯠꯀꯤ ꯑꯦꯛꯖꯥꯝꯁꯦ ꯃꯥꯒꯤ ꯐꯤꯁ ꯊꯤꯕꯒꯤ ꯀꯩꯅꯣꯁꯦ ꯄꯣꯔꯛꯇ꯭ꯔꯒꯗꯤ ꯔꯤꯁꯤꯞꯁꯦ ꯄꯣꯔꯛꯇ꯭ꯔꯒꯗꯤ ꯆꯪꯍꯟꯗꯕ ꯑꯗꯨ ꯑꯣꯏꯌꯦꯕ ꯁ꯭ꯀꯨꯜꯁꯦꯀꯣ ꯑꯗꯩ ꯃꯥꯅ ꯊꯤꯗꯣꯛꯇꯣꯏꯁꯦ ꯑꯃꯨꯛ ꯊꯥ 3ꯀꯤꯅꯦꯕ ꯊꯥ ꯑꯍꯨꯝꯒꯤ ꯑꯦꯛꯖꯥꯝ ꯇꯧꯔ ꯐꯤꯁ ꯊꯤꯗꯣꯛꯍꯟꯕꯁꯤꯗ ꯑꯍꯥꯟꯕ 3ꯁꯤꯗꯤ 50 ꯃꯥꯔꯛꯁꯀꯤꯅꯦꯕ ꯑꯗꯨꯒꯤ ꯉꯥꯡꯅꯔꯒ ꯊꯤꯍꯧꯗ꯭ꯔꯦꯕ 3ꯁꯤꯗ ꯄꯨꯂꯞ ꯊꯤꯔꯒꯦꯅ ꯍꯟꯗꯛꯇꯤ ꯊꯤꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕ ꯃꯥꯁꯤꯅ ꯄꯩꯁꯥꯁꯦ ꯍꯪꯐꯝ ꯊꯤꯐꯝꯁꯦ ꯂꯩꯔꯛꯇꯗꯅ ꯃꯥꯁꯦ ꯉꯥꯎꯔꯦꯕ ꯑꯩ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯊꯤꯗꯣꯏꯁꯦꯅ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥ ꯃꯤꯗꯤ ꯂꯣꯏ ꯊꯤꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯐꯤꯁ ꯏꯃꯥꯟꯅꯕꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯑꯦꯛꯖꯥꯝ ꯊꯥꯗ꯭ꯔꯗꯤ ꯀꯞꯄꯦꯕ ꯑꯉꯥꯡꯁꯤꯀꯣ ꯃꯄꯥꯁꯤꯗꯤ ꯑꯗꯨꯝ ꯃꯥꯏ ꯂꯩꯐꯝ ꯊꯣꯛꯄꯁꯦ ꯑꯗꯨꯝ ꯒꯦꯝ ꯈꯔ ꯁꯥꯟꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯑꯗꯩꯗꯤ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯦ ꯃꯄꯥꯝꯗ ꯃꯆꯦꯗ ꯆꯠꯂ ꯀꯞꯄꯦ ꯏꯆꯦ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯉꯥꯡꯁꯦ ꯑꯦꯛꯖꯥꯝ ꯊꯥꯔꯣꯏꯗꯣꯔꯦꯅ ꯃꯆꯦ ꯍꯣꯏꯁꯨ ꯑꯗꯨꯝ ꯉꯥꯡꯗꯤ ꯉꯥꯡꯉꯤ ꯆꯩꯗꯤ ꯆꯩ
nang tau nang na loi pu nang loi lau nang last di nang napot yo ma soi halakani nang ibema nang nupa aduna tawdadi na aidi na khara julai tho nang bo haibse mana ne sugya yada bako ngam da bai tare ne upai leitaba ma mai nupa je ngai thoradi chara hen ba angang skun tokpa adum bana tan upai leitaba adai mangang azu ngang na mase jina sana pi eba amuk mana sana thambam dong thamjalle adu ko thamjalle aduga amuk mai macha ni gi skun fees se thi gre na sin ma ji wai sang ai angang jam tharan ne admaina sum ma je yam jalle adai khale ga di sana sum han baji ngamak tab di kuisal amina mapujina masi kai tho age da sum ngang na dana yara roina putho ubuda di arupo era ma jane ba adu era ba dai ta sana law mi jina moi macha jing adai sagai na tai la ta ngasi nim ta sana han ga da meru patham jalam bana law dana khom tawre dai di kana tare ta mane bong na junga nge mai no pa na su phure mingon da sana ru patham ba ikai jai na mai do koi gi jat yeng da bai mungi koi sagai ji da kanam smai taw de na sagai ge ma khura ma ton tho ga ma ko bok sing loi ngange magi manunggi awabu di ubi dre ba kanam tan ko mara adu bogi tha ngam i do upai le rak ta ba da gi ngamak pane ba dai di maji kappe ko aina wa ba imu jenu pa jan sai sum lei ba da nu pa nang na da mai lei raga na kanam tan haide adai na thabak su nang ana khara khanna raga na sin khummi nu pa da mo hai ai ji kai do hai bano ai ana maji kappe adai mu rani phi gi paisa phangi thauba la khala e lupa lak am khara hen ani rani phi tara ma thoini man lawdak ji jana du bi ju thaujalak pi hapta khom bai ju tigalak tren thau lak san bi tha gi ju thauba lak san bi ko tigalak ta bagi adagi muksu ngasai gi kaino do mana gari lo laur bai du ju adu ju thau lak san bi adai te ta mayam chang nga nang na tawa ngam ba ngami gari lo khara ningon da yon thok sa thiga ta sana phange ru patham mana dai rani phi lo khara thiga ta de amadeng pa sa khara pusan nang sei be mana mayam jana pura ma ji taw ngam bi mi pa sa hat bi amadeng tap lak to bi no u gre ba khara putha ba dagi yau gre ne ba do ma adu ju lak tra kun gi wari natte ba ko punjal lab da dum la hum mari ma gari loksalu bu ne mi gi rani phi ne sana tham bane khaga puru bane thakhai gi kari ne la hum ma kari ma lak mari ki maya saim khakta ne do sangra ba jahi mana putha ba hogala ije kaino de hogra bane ba angang ama po ba matung dagi dum hogra bane ba ade angang narak pa yelak pa dum ba maya dagi sum khaga pusan gi de hogri ne ba mana putha ba je dagi de ma je kes ka toraktana ji sana aru pathamam ba ji lokap ta lai re adugan da manembo hoi moini ngol hoi manau pa hoi mam toraga paisa je puthora akanda mi gi sanai bisa do hando khraga ma je lokap te lokthue ba imungi ja chuen ngange da ju ma je ngang ba ba ngange da gi dum ma je ngangre amana ngang mai no pa na ngang dai no pa jna phu taw da ma je adai ma je phuman da mapam ja ke na tholak pa jida gi mai no pa jna ta na raga phuro propusan ba ju yawe ba adu na mai no power mane ta na ra ijena mi gi lambi da khama ba gari gi marum da khara lo tor yang wana mapam da khara ne muk lai adai oi ba ya dam ni na amuk lak taw da masing je khangdre ma thong je khangdre adai di mapam gi magi manau pi je mi gi da dukan pham ba yawe ba adu dong mana chala ho ju ki thong ngai sieng lai te nang bo pasam da yaw rak pra na ma khong na chala ga dukan do bo je october je lai ta na pasam da piyo chani da piyo nam ni ru ba adu pirak paduna ne sayang je wala ga mu sak se thonga sa pu ba mangwam je lerak tramina adai mana thabak su ba cha ka da jina ngasai gi amanong paisa thau lak sala adu gi mu lot ma je ma thong khang ba punsi oi dre ba na khana ba je toy khale ba mai no pa na ju sana ru pa thambi dei mi gi dei gari lol lo ra yon thok pi adai di rani phi lo thigat ta bi a phau bi taw ngam bi na rani phi gi ju moina mai no pa na pu lak pa ta khara pi gre ba adai nang lo ton pu mang mang e du na ngang khale ho je sa thau ba ji la pa ji ko adu gi khana saina ban dak siam ti na phu bu da gi ma jina dak ti ma pam da lai re ba ma ji ma pam da lai re dak ti adu ma sa ni ji ga ni adai ma pam ju wai nu ai ba na te ba ma pam ji men ba ya ba su me li ne ba adai dak ti ma ji thamoi ji am kan gre ba dak ti ai di na adai mana khoi gi ji da mateng ni rak pa ne am dang di ai pham dok na jage aduga
ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯂꯥꯟꯕ ꯍꯨꯔꯥꯟꯕꯤ ꯇꯧ ꯉꯝꯕꯤ ꯇꯥꯔꯤꯁꯦ ꯑꯝꯇꯗꯤ ꯑꯩ ꯈꯪꯍꯟꯒꯦ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯦ ꯑꯝꯇꯗꯤ ꯀꯔꯤꯗꯒꯤ ꯀꯔꯝꯕ ꯐꯤꯕꯝꯗꯒꯤ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯝꯇꯪꯗꯤ ꯈꯪꯍꯟꯒꯦꯅ ꯃꯥꯅ ꯆꯦꯁꯦ ꯊꯥꯏꯌꯦꯕꯀோ ꯂꯩꯈꯤꯗ꯭ꯔꯕ ꯋꯥꯖꯈ꯭ꯔꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯨꯄꯥ ꯑꯃ ꯂꯧꯗꯦ ꯃꯉꯣꯟꯗꯒꯤ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯄꯥꯎ ꯄꯤꯔꯦ ꯐꯝꯃꯤꯟꯅꯔꯦ ꯗꯨꯀꯥꯟꯗ ꯃꯥꯅ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯤꯔꯦꯀꯣ ꯃꯥꯅ ꯋꯥꯔꯛꯄ ꯈꯣꯠꯂꯛꯄ ꯃꯌꯥꯝꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯁꯨ ꯌꯦꯟꯁꯨ ꯀꯛꯑꯝꯃꯦ ꯑꯩ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯂꯦ ꯃꯉꯣꯟꯗ ꯑꯗꯨꯝ ꯄꯩꯁꯥ ꯄꯤ 2,500 ꯄꯤꯕ ꯂꯨꯄꯥ 1,500 ꯄꯤꯕ ꯑꯗꯨꯝ ꯇꯧꯋꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯈꯨꯝꯃꯩꯀꯣ ꯅꯪꯒꯤ ꯍꯦꯛ ꯍꯥꯏꯔꯨꯔꯒ 2,200 ꯄꯤꯈꯤꯕꯅ ꯑꯗꯨꯝ ꯍꯥꯏ ꯂꯩ ꯅꯪꯅ ꯂꯨꯄꯥ 1,500 ꯄꯤꯈꯤꯕꯅ ꯑꯗꯨꯝ ꯍꯥꯏ ꯂꯩ ꯆꯍꯤ ꯑꯃꯗ ꯅꯪꯅ 2,200 ꯄꯤꯔ ꯀꯩꯗꯧꯗꯣꯏꯅꯣ ꯊꯥ 2 ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯅꯪ ꯂꯨꯄꯥ 100 ꯄꯤꯔ ꯀꯩꯗꯧꯗꯣꯏꯅꯣ ꯅꯣꯡꯃꯗ ꯀꯌꯥ ꯆꯪꯉꯤ ꯅꯪ ꯆꯥꯡ ꯅꯥꯏꯕ ꯊꯕꯛ ꯑꯃ ꯁꯨꯔꯒ ꯏꯃꯨꯡꯒꯤ ꯑꯋꯥꯠꯄ ꯃꯌꯥꯝꯁꯦ ꯑꯝꯇꯗꯤ ꯄꯨꯗ ꯄꯩꯁꯥꯁꯦ ꯁꯨꯝ ꯌꯧꯁꯟꯈ꯭ꯔꯕꯅꯤꯗ ꯍꯥꯏꯕꯁꯦ ꯅꯪ ꯊꯕꯛ ꯆꯥꯡ ꯅꯥꯏꯕ ꯑꯝꯇꯗꯤ ꯁꯨꯗ ꯍꯥꯏꯕꯁꯦ ꯑꯩ ꯅꯉꯣꯟꯗ ꯀꯌꯥꯝ ꯍꯥꯏꯈ꯭ꯔꯦꯅ ꯅꯨꯄꯤꯁꯤꯅ ꯇꯧꯋꯦꯕ ꯑꯗꯩ ꯃꯤꯒꯤ ꯌꯥꯝ ꯇꯧ ꯉꯝꯃꯤ ꯃꯥꯗꯤ ꯁꯅꯥ ꯐꯪꯉꯤ ꯑꯔꯨꯞꯄ ꯊꯝꯃꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁ ꯌꯧꯅ ꯂꯣꯀꯞ ꯂꯩꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯁꯅꯥꯗꯣ ꯍꯜꯂꯤꯅꯤ ꯑꯗꯩ ꯔꯥꯅꯤ ꯐꯤ ꯄꯩꯁꯥ ꯁꯤꯡꯒꯠꯇꯕꯩ ꯊꯧꯕ ꯂꯥꯛꯇꯅ ꯏꯃꯨꯡꯁꯤꯗ ꯂꯥꯎ ꯈꯣꯡꯗꯅ ꯂꯩꯀꯥꯏ ꯃꯥꯡꯗ ꯏꯀꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯗꯨꯁꯨ ꯇꯪꯈꯥꯏ ꯑꯃ ꯁꯤꯡꯉ ꯇꯪꯈꯥꯏ ꯑꯃ ꯉꯥꯏꯍꯜꯂꯤ ꯂꯣꯟ ꯐꯪꯉꯤ ꯂꯧꯁꯜꯂꯝꯃꯤꯅ ꯇꯧꯔꯒ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦꯕ ꯃꯗꯩꯗ ꯅꯨꯄꯤꯁꯤꯅ ꯃꯊꯃꯣꯏꯁꯦ ꯆꯥꯛꯇꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯩꯁꯦ ꯂꯣꯏꯅ ꯉꯝꯃꯦ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯕꯁꯨ ꯉꯝꯃꯦ ꯍꯨꯔꯥꯟꯕꯤꯁꯨ ꯑꯣꯏꯔꯦ ꯃꯤꯉꯣꯟꯗꯒꯤ ꯁꯅꯥ ꯑꯔꯨꯞꯄꯅ ꯁꯅꯥꯅꯦ ꯊꯝꯖꯤꯟꯕꯁꯨ ꯉꯝꯃꯦ ꯔꯥꯅꯤ ꯐꯤꯗꯣ ꯂꯧꯔ ꯌꯣꯟꯊꯣꯛꯑ ꯆꯥꯊꯣꯛꯄꯁꯨ ꯉꯝꯃꯦ ꯑꯩ ꯒꯥꯔꯤ ꯂꯣꯟ ꯂꯧꯔꯒ ꯌꯣꯟꯊꯣꯛꯑꯒ ꯁꯤꯖꯤꯟꯅꯊꯣꯛꯄꯁꯨ ꯉꯝꯃꯦ ꯑꯩꯁꯦ ꯏꯆꯥꯒꯤꯗꯃꯛ ꯏꯆꯥꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯅꯥꯕꯒꯤ ꯏꯃꯨꯡ ꯄꯨꯕꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕꯒꯤ ꯑꯩ ꯉꯝꯃꯦ ꯂꯣꯏ ꯉꯝꯃꯦ ꯑꯩꯅ ꯉꯝꯗꯕ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯑꯣꯏꯗꯕ ꯂꯩꯇ꯭ꯔꯦ ꯑꯩ ꯃꯤꯅꯥꯏꯁꯨ ꯑꯣꯏꯔꯦ ꯍꯨꯔꯥꯟꯕꯤꯁꯨ ꯑꯣꯏꯔꯦ ꯃꯤꯒꯤ ꯁꯦꯟ ꯍꯥꯠꯄꯤꯁꯨ ꯑꯣꯏꯔꯦ ꯂꯣꯏ ꯑꯣꯏꯔꯦ ꯑꯩꯅ ꯑꯣꯏꯗꯕ ꯍꯥꯏꯕꯕꯨꯅꯦ ꯑꯩ ꯏꯖꯠ ꯐꯥꯎꯗꯤ ꯌꯣꯟꯗ꯭ꯔꯤ ꯏꯖꯠ ꯌꯣꯜꯂꯒꯗꯤ ꯄꯩꯁꯥ ꯇꯥꯟꯗ꯭ꯔꯤ ꯁꯤ ꯈꯛꯇꯪ ꯉꯥꯏꯔꯦ ꯑꯩꯅ ꯑꯣꯏꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨꯅ ꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯌꯥꯝ ꯃꯊ꯭ꯋꯥꯏꯗ ꯆꯥꯛꯅ ꯑꯗꯨꯅ ꯑꯩꯁꯦ ꯍꯨꯔꯥꯟꯕꯤ ꯁꯨꯝ ꯇꯥꯔꯛꯑꯕꯅꯤꯅ ꯏꯃꯨꯡꯁꯤꯗ ꯑꯩꯅ ꯁꯨꯝ ꯂꯩꯔꯗꯤ ꯁꯨꯝ ꯄꯨꯗꯣꯔꯤ ꯉꯁꯤꯒꯤꯁꯨ ꯍꯌꯦꯡꯒꯤꯁꯨ ꯆꯔꯥ ꯍꯦꯟꯗꯅꯕ ꯑꯗꯨꯅ ꯑꯩꯗꯤ ꯁꯨꯝ ꯑꯃꯗꯩ ꯑꯃꯨꯛ ꯂꯥꯛꯇꯣꯔꯤ ꯑꯃꯗꯩ ꯑꯃꯨꯛ ꯄꯨꯗꯣꯔꯤ ꯑꯗꯨꯅ ꯑꯩꯁꯦ ꯁꯨꯝ ꯌꯧꯈꯤꯗꯣꯔꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤꯅꯦ ꯊꯃꯣꯏꯁꯦ ꯅꯨꯡꯗꯧꯅ ꯑꯩ ꯀꯜꯂꯒꯦ ꯑꯩ ꯍꯦ ꯊꯃꯣꯏ ꯅꯪ ꯑꯩꯒꯤ ꯊꯃꯣꯏ ꯅꯪꯁꯦ ꯅꯨꯡꯗꯧꯅ ꯀꯜꯂꯣꯀꯣ ꯑꯩꯅ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯇꯣꯉꯥꯟꯅ ꯂꯩꯔꯒꯦ ꯅꯪꯅ ꯑꯩꯅ ꯍꯣꯠꯅꯔꯝꯕꯁꯦ ꯀꯗꯥꯏꯐꯥꯎ ꯑꯩꯅ ꯍꯣꯠꯅꯔꯝꯃꯦ ꯍꯥꯏꯕꯁꯦ ꯅꯪ ꯑꯝꯇꯪꯗꯤ ꯈꯪꯉꯨ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏ ꯀꯥꯟꯗ ꯅꯪꯅ ꯄꯩꯁా ꯑꯃ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯨꯄꯥ 200 300 ꯅꯣꯡꯃꯒꯤ ꯐꯖꯅ ꯆꯥꯡ ꯅꯥꯏꯅ ꯊꯕꯛ ꯁꯨꯔꯦ ꯊꯣꯛꯑꯦ ꯍꯥꯏ ꯀꯥꯟꯗꯅꯦ ꯑꯩ ꯂꯥꯛꯀꯦ ꯑꯗꯨꯒꯤ ꯑꯋꯥꯠꯄ ꯑꯩꯁꯨ ꯃꯦꯟꯒꯦ ꯅꯪꯅꯅꯦ 200 ꯄꯨꯁꯜꯂꯦ 200ꯗꯨꯅ ꯀꯣꯟꯅꯅꯕ ꯆꯥꯁꯦ ꯁꯧꯒꯤꯗ ꯊꯣꯡꯉꯁꯨ ꯃꯣꯔꯣꯛꯇ ꯃꯦꯠꯂꯁꯨ ꯑꯗꯨꯅꯠꯇ꯭ꯔꯒꯗꯤ ꯑꯩꯁꯦ ꯁꯨꯝ ꯄꯨꯊꯈꯤꯕ ꯃꯐꯝꯗꯨꯗ ꯂꯩꯗꯅ ꯑꯩ ꯌꯧꯅ ꯁꯨꯝ ꯄꯨꯊꯈꯤꯗꯣꯔꯦ ꯀꯌꯥ ꯅꯪꯅ ꯐꯨꯏ ꯉꯥꯡꯉꯤ ꯆꯩ ꯑꯔꯥꯟꯕ ꯑꯩꯅ ꯂꯣꯏ ꯇꯥꯏ ꯅꯣꯡꯉꯥꯟꯕꯒꯗꯤ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯗꯕ ꯌꯥꯗꯦ ꯅꯪꯅ ꯉꯔꯥꯡ ꯊꯤꯅ ꯐꯨꯔꯁꯨ ꯍꯧꯒꯠ ꯉꯝꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯣꯡꯉꯥꯟꯕꯒ ꯆꯥꯛ ꯊꯣꯡꯗ ꯌꯥꯗꯦ ꯅꯪꯗꯤ ꯉꯔꯥꯡ ꯈꯟꯅꯈ꯭ꯔꯦꯅ ꯇꯦꯟꯁꯟ ꯂꯩ ꯑꯩꯅ ꯄꯨꯡ 12ꯗ ꯍꯧꯒꯠꯂꯅ ꯈꯨꯠꯂꯥ ꯑꯃ ꯆꯥꯏ ꯑꯩꯗꯤ ꯅꯪꯅꯁꯨ ꯐꯨꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯨꯕꯁꯨ ꯅꯠꯇꯕ ꯏꯁꯥꯁꯨ ꯄꯨꯡ ꯇꯦꯛꯄ ꯀꯞꯁꯨ ꯀꯞꯄ ꯇꯦꯟꯁꯟꯁꯨ ꯌꯥꯝ ꯂꯩꯕ ꯑꯍꯤꯡꯁꯨ ꯇꯨꯝꯗꯕ ꯑꯗꯣ ꯅꯣꯡꯉꯥꯜꯂꯒꯗꯤ ꯏꯆꯥ ꯁ꯭ꯀꯨꯜ ꯆꯠꯅꯪꯅꯕ ꯇꯤꯐꯤꯟ ꯁꯦꯝꯗ ꯌꯥꯗꯦ ꯆꯥꯛ ꯊꯣꯡꯗ ꯌꯥꯗꯦ ꯁꯤꯗꯅꯤ ꯑꯩꯅ ꯄꯨꯊꯈꯤꯁꯦ ꯅꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯅꯪꯒꯤ ꯏꯃꯨꯡꯗ ꯅꯪꯒꯤ ꯅꯆꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯅꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯊꯃꯣꯏꯁꯦ ꯀꯜꯂꯒꯦ ꯑꯩꯅ ꯏꯆꯥ ꯑꯅꯤꯁꯦ ꯑꯩꯅ ꯆꯠꯈ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯣꯏ ꯑꯅꯤꯁꯦꯅ ꯁ꯭ꯀꯨꯜ ꯆꯠꯀꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯀꯌꯥ ꯑꯃ ꯅꯪꯅ ꯐꯨꯕꯩ ꯉꯥꯏꯍꯥꯛ ꯏꯄꯥꯝ ꯆꯠꯂꯁꯨ ꯅꯣꯡ ꯅꯤ ꯂꯩꯔꯒ ꯆꯦꯡ ꯏꯟꯖꯥꯡ ꯅꯥꯄꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯉꯥꯔꯤ ꯉꯇꯥꯏ ꯄꯨꯔꯒ ꯑꯣꯏꯅ ꯍꯜꯂꯛꯏꯅꯤ ꯅꯪꯅ ꯐꯨꯏꯅ ꯈꯟꯅꯔ ꯆꯠꯈꯤꯕ ꯑꯩꯁꯦ ꯍꯞꯇꯥꯃꯨꯛꯀꯤ ꯆꯥꯅꯕ ꯄꯣꯠꯁꯦ ꯈꯣꯝꯃ ꯍꯜꯂꯛꯏꯅꯤ ꯏꯄꯥꯝꯗꯒꯤ ꯑꯗꯨꯅ ꯅꯪꯁꯤ ꯈꯟꯅꯩꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯦ ꯌꯨꯝꯄꯣꯠꯇ ꯂꯥꯛꯄꯅꯦ ꯍꯥꯏꯔꯕꯅꯤ ꯑꯩ ꯎꯕꯗ ꯏꯄꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯦ ꯊꯣꯡ ꯂꯣꯟꯅꯤꯡꯉꯦ ꯑꯅ ꯃꯥꯁꯤꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯑꯗꯨꯅ ꯑꯩꯅ ꯏꯆꯥ ꯑꯅꯤꯁꯦ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯩꯁꯦ ꯁꯨꯝ ꯇꯧ ꯉꯝꯕꯤ ꯑꯣꯟꯗꯣꯔꯦ ꯁꯥꯒꯩꯅ ꯅꯥꯇꯩꯅ ꯇꯨꯀꯠꯆꯕ ꯇꯤꯟ ꯁꯤꯠꯅꯕ ꯂꯩꯀꯥꯏꯗꯨꯅ ꯑꯣꯏꯗꯣꯔꯦ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗꯤ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗꯕ ꯅꯨꯄꯥꯁꯤꯅ ꯁꯨꯂꯛꯇꯕ ꯅꯣꯝꯃꯛꯇꯕ ꯍꯣꯠꯅꯔꯛꯇꯕꯒꯤ ꯑꯋꯥꯕꯁꯤꯗꯤ ꯈꯪꯗꯕ ꯑꯗꯨꯅ ꯑꯩ ꯏꯆꯥ ꯑꯅꯤꯁꯨ ꯊꯥꯗꯣꯛꯑꯒꯦ ꯅꯪ ꯃꯇꯝ ꯈꯔ ꯅꯪꯒ ꯂꯩꯌꯨ ꯑꯩꯒ ꯂꯩꯔꯗꯤ ꯉꯍꯥꯟꯗꯒꯤ ꯑꯩꯅ ꯏꯄꯥꯝꯂꯣꯝꯗ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯕꯁꯦ ꯆꯥꯒꯦ ꯍꯥꯏꯖꯜꯂꯛꯏ ꯊꯛꯀꯦ ꯍꯥꯏꯖꯜꯂꯛꯏ ꯑꯉꯥꯡꯈꯩ ꯄꯤꯖꯗ ꯌꯥꯔꯛꯇꯦ ꯁꯤꯗꯩꯗ ꯑꯗꯨꯝ ꯑꯩ ꯋꯥꯏ ꯑꯗꯨꯅ ꯅꯪ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯏꯆꯥ ꯑꯅꯤ ꯄꯤꯖꯔꯛꯄ ꯄꯤꯊꯔꯛꯄ ꯁ꯭ꯀꯨꯜ ꯆꯠꯍꯜꯂꯛꯄ ꯚꯦꯟꯒꯤ ꯄꯩꯁꯥ ꯇꯨꯏꯁꯟꯒꯤ ꯁ꯭ꯀꯨꯜ ꯐꯤꯁꯀꯤ ꯑꯦꯗꯃꯤꯁꯟꯒꯤ ꯂꯥꯏꯔꯤꯛ ꯂꯩꯕꯒꯤ ꯌꯨꯅꯤꯐꯣꯔꯝꯒꯤ ꯅꯪ ꯑꯝꯇ ꯈꯪꯈꯣ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯪꯉꯀꯥꯟꯗ ꯅꯪ ꯑꯩ ꯂꯧꯕ ꯂꯥꯛꯎ ꯑꯩ ꯍꯧꯖꯤꯛꯁꯨ ꯋꯥ ꯂꯣꯏꯁꯟꯅꯒꯦ ꯍꯥꯏꯕꯗꯤ ꯍꯥꯏꯔꯣꯏ ꯑꯩ ꯈꯪꯍꯟꯒꯦ ꯅꯪꯁꯦ ꯅꯪꯅ ꯈꯪꯉꯀꯥꯟꯗ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯗꯣ ꯃꯀꯣꯛꯇꯒꯤ ꯑꯗꯨꯅ ꯐꯔꯅꯤꯅ ꯍꯥꯏꯔꯦꯕ
ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯀꯩꯅꯣꯗꯣꯀꯣ ꯃꯑꯣꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯃꯄꯥꯟꯒꯤ ꯃꯤꯈꯩꯅꯁꯨ ꯍꯥꯏ ꯑꯩꯈꯣꯏꯅꯁꯨ ꯃꯦꯟꯕ ꯌꯥꯕ ꯃꯦꯜꯂꯤꯅꯤ ꯄꯩꯁꯥ ꯅꯤꯕ ꯆꯦꯜꯂꯛꯀꯅꯤ ꯆꯦꯡ ꯄꯨꯈꯤꯅꯤ ꯑꯔꯩ ꯑꯔꯩꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯍꯥꯞꯀꯅꯤ ꯃꯆꯦ ꯍꯣꯏꯗꯁꯨ ꯃꯅꯥꯎꯄꯤ ꯍꯣꯏꯁꯨ ꯃꯄꯥꯝꯗꯁꯨ ꯑꯗꯨꯅ ꯃꯦꯟꯕ ꯑꯣꯏꯕ ꯌꯥꯔꯛꯇ꯭ꯔꯤꯅꯦꯕ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯁꯦ ꯁꯨꯝ ꯏꯅꯥꯎꯄꯤꯗꯒꯤ ꯏꯆꯦꯗꯒꯤ ꯏꯄꯥꯝꯗꯒꯤ ꯁꯨꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯂꯧꯔꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦꯕ ꯈꯔ ꯈꯔꯅꯦꯕ ꯃꯦꯜꯂꯛꯏꯁꯦ ꯑꯗꯨꯃꯛꯅ ꯃꯣꯏ ꯏꯃꯨꯡꯗꯗꯤ ꯌꯥꯝ ꯑꯆꯧꯕ ꯑꯣꯏꯔꯤꯅꯦꯕ ꯑꯗꯩ ꯃꯅꯥꯎꯄꯤ ꯁꯅꯥ ꯈꯔ ꯋꯥꯏꯅꯤ ꯁꯤꯡꯉꯛꯑꯔꯣꯏ ꯐꯔꯦ ꯍꯟ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯅꯤ ꯀꯥꯏꯊꯣꯛꯈ꯭ꯔꯖꯅꯣꯅ ꯑꯗꯩ 5,000 ꯄꯤꯈꯤꯅꯤ 10,000 ꯄꯤꯈꯤꯅꯤ ꯅꯥꯕꯒꯤ ꯌꯦꯛꯄꯒꯤ ꯑꯗꯩ ꯃꯤꯒꯤ ꯀꯟꯅ ꯊꯧꯔꯛꯄ ꯄꯩꯁꯥ ꯃꯅꯥꯎꯄꯤ ꯍꯣꯏꯗꯒꯤ ꯃꯆꯦ ꯍꯣꯏꯗꯒꯤ ꯂꯧꯔ ꯈꯔ ꯁꯤꯡꯈꯤꯅꯤ ꯇꯧꯗꯅ ꯃꯄꯥꯝꯁꯤꯅꯁꯨ ꯌꯥꯝ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯅꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯩ ꯑꯗꯨꯅ ꯑꯗꯩ ꯑꯩꯁꯦ ꯑꯉꯥꯡ ꯃꯅꯥꯎ ꯃꯆꯦꯁꯤꯅ ꯍꯥꯏ ꯑꯩ ꯏꯆꯥ ꯄꯣꯛꯑꯒ ꯂꯩ ꯑꯉꯥꯡ ꯆꯦꯜꯂꯒ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯃꯆꯥꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯤ ꯄꯩꯁꯥ ꯂꯩꯇꯦꯅ ꯂꯥꯛꯏ ꯀꯞꯇꯅ ꯑꯗꯣ ꯑꯦꯗꯃꯤꯁꯟꯒꯤ ꯄꯩꯁꯥꯁꯦ ꯄꯤꯔꯦ ꯑꯩꯅ ꯑꯗꯨꯀꯥꯟꯗꯗꯤ ꯅꯪ ꯑꯩ ꯑꯉꯥꯡꯁꯦ ꯁꯤꯝꯇ ꯇꯧꯕꯤꯔꯝꯀꯣ ꯍꯥꯏꯕꯗꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯐꯣꯟꯁꯦ ꯅꯣꯠꯇꯅ ꯇꯧꯔꯛꯇꯅ ꯅꯪ ꯀꯩꯗꯧꯔꯤ ꯑꯗꯨ ꯇꯧꯔꯤ ꯑꯗꯥ ꯇꯧꯔꯤ ꯂꯥꯎꯔꯛꯇꯅ ꯏꯆꯦ ꯑꯩ ꯆꯠꯂꯦꯅ ꯆꯠꯈꯤ ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯗꯨꯗꯤ ꯂꯧꯈꯤ ꯑꯗꯨꯒ ꯁꯤꯝꯇ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕꯐꯥꯎ ꯌꯥꯕ ꯅꯠꯇꯦꯅ ꯃꯆꯦꯁꯤꯅꯐꯥꯎ ꯄꯦꯟꯗꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯑꯩꯅ ꯉꯁꯤ ꯄꯨꯊꯔꯤꯕ ꯄꯩꯁꯥ ꯅꯣꯏꯅ ꯑꯩꯕꯨ ꯇꯧ ꯉꯝꯕꯤ ꯑꯣꯏꯅ ꯎꯔꯤꯕꯁꯦ ꯑꯩꯅ ꯀꯦꯊꯣꯛꯎꯕ ꯁꯦꯠꯇꯣꯛꯎꯕ ꯆꯥꯊꯣꯛꯎꯕ ꯊꯛꯇꯣꯛꯎꯕ ꯈꯨꯠ ꯆꯥꯎꯔꯨꯕ ꯑꯗꯩ ꯏꯄꯥꯝꯗ ꯊꯩꯔꯨꯕꯒꯤ ꯅꯠꯇꯦ ꯏꯃꯨꯡꯁꯤꯗ ꯆꯪꯕ ꯄꯩꯁꯥꯅꯤ ꯑꯗ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯅꯨꯄꯥ ꯃꯌꯨꯝꯅꯗꯤ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯄꯨꯊꯈꯤꯕꯁꯦ ꯌꯥꯝꯅ ꯇꯧ ꯉꯝꯕꯤ ꯑꯩꯈꯣꯏꯒꯤ ꯃꯈꯨꯠꯁꯦ ꯖꯣꯕ ꯖꯣꯕ ꯆꯥꯎꯔꯒ ꯃꯊꯣꯡ ꯈꯪꯗꯕ ꯁꯣꯅꯣ ꯐꯣꯅꯣ ꯑꯃꯗꯩ ꯑꯃꯨꯛ ꯄꯨꯁꯟ ꯑꯃꯗꯩ ꯑꯃꯨꯛ ꯂꯥꯛꯁꯟ ꯑꯗꯨꯝꯕ ꯑꯗꯨꯝ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯥꯁꯨ ꯃꯊ꯭ꯋꯥꯏꯁꯦ ꯌꯥꯝ ꯄꯦꯟꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏ ꯇꯥꯔꯀꯥꯟꯗ ꯅꯨꯄꯥꯁꯤꯗ ꯑꯩꯈꯣꯏꯁꯨ ꯉꯍꯥꯟꯈꯩꯗꯤ ꯈꯥꯏꯅꯧꯁꯦ ꯑꯝꯇ ꯍꯥꯏꯗꯦꯀꯣ ꯍꯟꯖꯟꯅꯧ ꯅꯣꯏ ꯑꯉꯥꯡꯈꯩ ꯃꯥꯡꯅꯤ ꯑꯗꯨ ꯇꯧꯅꯤꯁꯦ ꯑꯗꯩ ꯀꯩꯒꯨꯝꯕ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯏꯄꯥꯝꯗ ꯂꯩꯈꯤꯒꯦ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯅꯆꯥꯗꯤ ꯏꯕꯦꯝꯃ ꯀꯣꯜꯂꯨ ꯅꯆꯥꯁꯦ ꯀꯩ ꯊꯣꯛꯀꯅꯤ ꯀꯩꯗꯧꯒꯅꯤ ꯈꯪꯕ ꯅꯠꯇꯦꯅ ꯃꯃꯥꯅ ꯊꯥꯗꯣꯛꯑꯝꯕ ꯍꯥꯏꯕꯁꯦ ꯅꯆꯥ ꯀꯣꯜꯂꯨ ꯍꯥꯏꯀꯣ ꯑꯇꯩ ꯀꯦꯁꯁꯦ ꯍꯦꯛ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯄꯤꯅ ꯃꯆꯥ ꯀꯣꯟꯗꯕ ꯍꯥꯏꯕꯁꯦ ꯃꯆꯥꯁꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯇꯥꯏ ꯑꯗꯨꯅ ꯅꯆꯥꯒꯤꯗꯃꯛ ꯍꯤꯡꯉꯨ ꯅꯆꯥ ꯀꯣꯜꯂꯣꯅ ꯑꯗꯨꯕꯨ ꯁꯤ ꯀꯦꯁꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦꯕ ꯂꯩꯌꯨ ꯅꯪ ꯅꯄꯥꯝꯗ ꯃꯇꯝ ꯈꯔ ꯑꯉꯥꯡꯁꯨ ꯄꯨꯒꯅꯨ ꯉꯁꯤ ꯃꯄꯥꯗ ꯄꯤꯈꯣ ꯆꯞ ꯆꯥꯅ ꯃꯄꯥꯁꯤꯗ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯦ ꯅꯪꯅ ꯂꯣꯏ ꯊꯧꯗꯥꯡ ꯂꯧꯔꯝꯕꯒꯤ ꯃꯥ ꯒꯦꯝ ꯁꯥꯟꯅꯗꯅ ꯃꯆꯥ ꯍꯧꯖꯤꯛ ꯌꯥꯝ ꯆꯥꯎꯔꯕꯁꯤꯕꯨ ꯍꯧꯖꯤꯛ ꯒꯦꯝ ꯁꯥꯟꯅꯗꯅ ꯂꯩꯔꯦ ꯅꯪꯅ ꯄꯩꯁꯥ ꯄꯨꯊꯕꯤ ꯄꯩꯁా ꯄꯨꯕꯤ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯕꯤ ꯇꯧ ꯉꯝꯕꯤ ꯗꯥꯀꯨꯇꯤ ꯗꯀꯥꯇꯤ ꯑꯣꯜꯂꯦ ꯅꯪꯅ ꯑꯗꯨꯅ ꯃꯥꯁꯤꯅ ꯅꯪꯅ ꯂꯣꯏꯅ ꯍꯣꯠꯅꯔꯕꯅꯤꯅ ꯃꯥ ꯒꯦꯝ ꯁꯥꯟꯅꯔ ꯏꯪꯅ ꯆꯤꯛꯅ ꯃꯈꯨꯠ ꯍꯥꯝ ꯆꯥꯛꯆꯥ ꯂꯩꯔꯦ ꯑꯗꯨꯅ ꯅꯪ ꯂꯩꯇ꯭ꯔꯒꯗꯤ ꯆꯥꯛ ꯊꯣꯡꯗꯕ ꯌꯥꯔꯣꯏ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯆꯦꯡ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯆꯦꯡ ꯑꯗꯩꯗꯤ ꯑꯉꯥꯡ ꯅꯥꯔꯛꯑꯦ ꯃꯥ ꯇꯧꯗ ꯌꯥꯔꯔꯣꯏ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯐꯤꯁ ꯇꯧꯗ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯥ ꯑꯗꯨꯝ ꯃꯁꯥꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯉꯝꯃꯔꯣꯏ ꯒꯦꯝ ꯁꯥꯟꯅꯕ ꯉꯝꯃꯔꯣꯏ ꯃꯆꯥꯐꯧꯗꯤ ꯃꯥ ꯃꯄꯥꯅꯤ나 ꯁꯥ ꯀꯩꯗꯤ ꯅꯠꯇꯕꯅꯤꯅ ꯃꯥ ꯃꯆꯥ ꯄꯤꯖꯗꯕꯗꯤ ꯉꯝꯃꯣꯏꯗꯅ ꯆꯔꯥ ꯍꯦꯜꯍꯜꯂꯒ ꯃꯆꯥꯈꯩꯗꯣ ꯇꯨꯝꯍꯟꯕꯗꯤ ꯉꯝꯃꯣꯏꯗꯅ ꯑꯗꯨꯅ ꯃꯥꯁꯦ ꯃꯊꯧꯅꯥꯁꯦ ꯁꯨꯃꯥꯏꯅ ꯀꯥꯞꯊꯣꯔꯛꯑꯅꯤ ꯑꯗꯨꯒ ꯀꯩꯅꯣꯝ ꯁꯨꯈ꯭ꯔꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯧꯅꯥꯁꯦ ꯁꯨꯃꯥꯏꯅ ꯐꯥꯖꯤꯜꯂꯒ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯀꯥꯞꯊꯣꯛꯍꯟꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯃꯆꯥ ꯍꯣꯠꯅꯍꯟꯕ ꯑꯃ ꯆꯪꯉꯦ ꯑꯗꯨ ꯈꯪꯉꯀꯥꯟꯗ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯃꯤ ꯆꯅꯤꯗꯣꯏꯁꯨ ꯆꯍꯨꯝꯗꯣꯏꯁꯨ ꯅꯣꯡꯃꯒꯤ ꯊꯣꯛꯑꯦ ꯊꯕꯛ ꯑꯃ ꯃꯥꯒꯤ ꯇꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯋꯥꯠꯄ ꯑꯩꯁꯨ ꯃꯦꯟꯒꯦ ꯍꯥꯏꯁꯦ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯊꯈꯤꯕꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯈꯤꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯏꯅꯧ ꯅꯧꯅ ꯌꯨꯝꯁꯦ ꯄꯥꯜꯂꯒ ꯂꯨꯄꯥ ꯑꯃ ꯄꯨꯁꯟꯗꯕ ꯑꯔꯥꯛ ꯄꯩꯁꯥꯁꯤꯅ ꯀꯣꯟꯅꯅꯕ ꯍꯣꯠꯅꯈꯤꯕ ꯑꯃ ꯆꯪꯉꯦꯅ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯍꯥꯏꯀꯣ ꯌꯥꯝ ꯐꯖꯕ ꯑꯃꯁꯨ ꯃꯥꯅ ꯃꯥꯏ ꯃꯃꯥꯟꯅꯕꯒꯤ ꯑꯣꯏꯔꯣ ꯗꯦꯕ ꯀꯔꯝ ꯑꯃ ꯂꯨꯍꯣꯡꯕ ꯑꯃ ꯁꯣꯔꯥꯠ ꯑꯃ ꯆꯠꯀꯗꯕꯁꯦ ꯄꯣꯌꯦꯡꯁꯦ ꯁꯤꯁꯨ ꯃꯥ ꯃꯐꯤꯁꯦ ꯂꯣꯏ ꯁꯪꯈ꯭ꯔꯅꯤ ꯁꯝꯆꯦꯠ ꯍꯥꯠꯂꯅꯤ ꯑꯗꯨ ꯇꯧꯔꯅꯤ ꯄꯣꯌꯦꯡꯗꯤ ꯀꯗꯥꯏ ꯍꯥꯏꯔꯛꯀꯅꯤ ꯁꯤꯁꯦ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯗꯣꯏꯅꯤ ꯀꯌꯥꯅꯤ ꯁꯨꯃꯥꯏꯅ ꯃꯣꯏ ꯁꯥꯒꯩꯒꯤ ꯅꯥꯇꯩꯒꯤ ꯊꯣꯛꯂꯛꯄ ꯃꯌꯥꯝ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤꯗꯩ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯊꯣꯛꯂꯛꯄ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯄꯣꯌꯦꯡꯁꯤ ꯑꯃꯨꯛ ꯑꯩꯅ ꯋꯥꯅ ꯁꯤꯜꯂꯒ ꯍꯌꯦꯡꯗꯤ ꯑꯩ ꯅꯨꯄꯥꯁꯦ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯇꯣꯏꯅꯤꯀꯣ ꯖꯩꯒ ꯑꯃ ꯆꯠꯇꯣꯏꯅꯤꯀꯣ ꯁꯪꯒꯥꯕ ꯑꯃ ꯆꯠꯇꯣꯏꯅꯤ ꯁꯣꯔꯥꯠ ꯑꯃ ꯆꯠꯇꯣꯏꯅꯦꯅ ꯄꯣꯌꯦꯡꯁꯤ ꯑꯃꯨꯛ ꯂꯥꯡꯖꯔꯅꯤ ꯑꯗꯨꯏ ꯃꯊꯛꯇ ꯃꯥꯅ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯖꯦꯜ ꯁꯝꯆꯦꯠꯁꯦ ꯍꯥꯠꯅ ꯑꯗꯩ ꯄꯨꯝꯌꯥꯠꯀꯨꯝꯕꯁꯦ ꯂꯤꯠꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯅꯤ ꯈꯣꯡꯖꯪ ꯑꯝꯇꯒ ꯆꯪꯉꯗꯤ ꯐꯗꯧꯅꯦ ꯈꯣꯡꯖꯪ ꯑꯝꯇ ꯆꯪꯗ꯭ꯔꯗꯤ ꯃꯤ ꯃꯌꯥꯝ ꯂꯣꯏ ꯆꯪꯅꯔꯒ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯦ ꯈꯣꯡꯖꯪꯁꯦ ꯆꯪꯅꯕꯒꯤꯁꯨ ꯍꯣꯠꯅꯗꯣꯏꯅꯦ ꯑꯗꯨꯗ ꯑꯃꯨꯛ ꯄꯂꯥꯁꯦ ꯁꯤꯈꯛ ꯊꯥꯔꯣ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯌꯥꯔꯣꯏꯗꯣꯏꯅꯦ ꯑꯁ ꯀꯥꯏꯗꯩꯅꯣꯍꯦ ꯃꯥꯟꯗꯣꯞ ꯃꯌꯥꯏ ꯆꯪꯉꯒ ꯄꯂꯥ ꯈꯛ ꯊꯥꯔ ꯀꯃꯥꯏꯅ ꯊꯣꯛꯂꯛꯇꯣꯏꯅꯣ ꯑꯀꯣꯏꯕꯗ ꯐꯝꯃꯤꯕ ꯚꯥꯕꯣꯛꯈꯩꯗꯨꯗꯤ ꯃꯤ ꯂꯣꯏ ꯚꯥꯕꯣꯛ ꯊꯥꯔꯒ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯦ ꯑꯗꯨꯅ ꯃꯥꯒꯤ ꯀꯩꯅꯣꯝꯃ ꯆꯠꯄꯗ ꯂꯨꯄꯥ 1,000,000ꯁꯦ ꯑꯩ ꯊꯧꯔꯥꯡ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯨꯒꯨꯝꯕꯁꯦ ꯀꯌꯥꯅꯣ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯁꯤꯁꯦ ꯈꯪꯕꯤꯗꯦ ꯑꯅ ꯍꯥꯏꯌꯦꯕ
ꯌꯥꯝ ꯆꯨꯝꯈ꯭ꯔꯕ ꯋꯥꯅꯤ ꯃꯥꯅ ꯍꯥꯏꯗꯣꯀꯣ ꯌꯥꯝ ꯆꯨꯝꯈ꯭ꯔꯕ ꯋꯥꯅꯦꯕ ꯃꯉꯣꯟꯗ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅꯁꯨ ꯀꯜꯂꯣ ꯅꯪ ꯊꯃꯣꯏ ꯀꯜꯂꯣ ꯍꯟꯗꯛꯇꯤ ꯅꯪ ꯅꯌꯨꯝꯗ ꯐꯖꯅ ꯂꯩꯔꯣ ꯅꯪꯒꯤ ꯍꯣꯠꯅꯒꯗꯕ ꯑꯃ ꯍꯣꯠꯅꯔꯣ ꯃꯥꯁꯦ ꯄ꯭ꯔꯥꯅꯤ ꯐꯤꯁꯨ ꯐꯖꯅ ꯁꯥꯏ ꯍꯥꯏꯌꯦꯕ ꯑꯗꯨꯕꯨ ꯃꯥꯁꯤꯅ ꯅꯪꯅꯔꯛꯇꯕ ꯐꯤꯁꯦ ꯁꯥꯔ ꯌꯣꯜꯂꯒ ꯇꯧꯒꯗꯕꯁꯦ ꯅꯪꯅꯔꯛꯇꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯊꯣꯛꯀꯗꯕ ꯑꯣꯏꯅ ꯃꯥꯁꯦ ꯁꯨꯔꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯄꯥꯁꯤꯅ ꯂꯣꯏꯅ ꯃꯇꯝ ꯈꯔꯁꯨ ꯇꯧꯍꯜꯂꯀꯥꯟꯗ ꯈꯪꯉꯀꯥꯟꯗ ꯍꯟꯖꯟꯅꯕꯅ ꯌꯥꯅꯔꯒ ꯃꯆꯥꯅꯤꯗꯨꯁꯨ ꯆꯠꯂꯣꯅ ꯍꯥꯏꯔꯦ ꯃꯆꯥꯅꯤꯁꯨ ꯀꯞꯄꯦꯕꯀꯣ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯝ ꯉꯝꯖꯗꯦꯕ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯌꯥꯝ ꯀꯞꯄꯦ ꯑꯗꯨ ꯃꯃꯥꯏ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯀꯦ ꯃꯃꯥꯏ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯀꯦ ꯐꯤꯁꯤ ꯌꯥꯜꯂꯦꯕ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯗ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕ ꯅꯣꯏ ꯑꯅꯤ ꯄꯤꯛꯇ ꯄꯤꯛꯄ ꯅꯠꯇ꯭ꯔꯦ ꯆꯥꯎꯔꯕꯅꯦ ꯅꯃꯥꯁꯤꯅ ꯀꯌꯥꯝ ꯋꯥꯕ ꯅꯣꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯅꯣꯏ ꯏꯃꯨꯡꯒꯤ ꯊꯣꯡꯕꯩ ꯊꯥꯛꯄꯩ ꯆꯥꯕꯒꯤ ꯅꯣꯏꯒꯤ ꯑꯆꯥꯄꯣꯠꯀꯤ ꯂꯥꯏꯔꯤꯛꯀꯤ ꯂꯣꯏꯅ ꯅꯃꯥꯅ ꯇꯧꯗ꯭ꯔꯥ ꯅꯃꯥꯁꯤꯗꯤ ꯁꯤꯗꯣꯔꯦ ꯃꯤꯒꯤ ꯃꯔꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯦ ꯑꯗꯨꯅ ꯅꯃꯥꯁꯤꯅ ꯉꯁꯤ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯅꯣꯏꯁꯨ ꯇꯥꯔꯤ ꯅꯠꯇ꯭ꯔ ꯅꯅꯥꯅ ꯅꯃꯥꯁꯦ ꯍꯦꯟꯅ ꯄꯨꯊꯔꯅꯤ ꯑꯗꯨꯅ ꯅꯣꯏ ꯕꯕꯥꯗ ꯂꯣꯏꯅ ꯍꯥꯏꯔꯣ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯅꯣꯏ ꯕꯕꯥꯒ ꯃꯇꯝ ꯈꯔ ꯂꯩꯌꯨ ꯅꯃꯥ ꯈꯛ ꯅꯠꯇꯦ ꯅꯣꯏꯁꯨ ꯊꯃꯣꯏ ꯀꯜꯂꯨ ꯑꯩꯒꯤ ꯏꯃꯥꯁꯤꯅ ꯋꯥꯔꯤꯁꯦ ꯁꯤꯅꯦ ꯍꯥꯏꯕ ꯅꯣꯏꯁꯨ ꯈꯪꯉꯨ ꯑꯗꯨꯒ ꯅꯣꯏ ꯕꯕꯥꯅ ꯏꯃꯨꯡꯁꯦ ꯃꯇꯝ ꯈꯔ ꯄꯨꯍꯟꯈꯤꯁꯤ ꯅꯣꯏ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯩꯌꯨ ꯍꯧꯖꯤꯛꯁꯨ ꯅꯣꯏ ꯑꯅꯤꯅ ꯅꯃꯥꯏ ꯃꯅꯥꯛ ꯂꯩꯔꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯑꯃꯨꯛ ꯆꯥꯕꯒꯤ ꯈꯣꯠꯄꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯅꯃꯥꯁꯦ ꯑꯃꯨꯛꯁꯨ ꯋꯥꯔꯅꯤ ꯑꯗꯨꯒ ꯅꯣꯏ ꯕꯕꯥꯁꯤꯗꯤ ꯃꯃꯥꯅ ꯈꯔ ꯆꯥꯛ ꯍꯥꯞ ꯑꯃꯅ ꯈꯔ ꯆꯥꯛ ꯍꯥꯞꯇꯧꯔ ꯑꯗꯨꯝ ꯆꯥꯔ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯩꯈ꯭ꯔꯅꯤ ꯑꯗꯩ ꯑꯩꯈꯣꯏꯅ ꯃꯅꯦꯝꯕꯣꯛꯁꯤꯗꯁꯨ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯏꯅꯦꯅꯁꯨ ꯀꯩꯅꯣ ꯉꯝꯅ ꯉꯝꯅꯕ ꯌꯨꯝ ꯄꯥꯜꯂꯣꯅ ꯌꯨꯝ ꯄꯥꯜꯂꯗꯤ ꯅꯨꯄꯥꯁꯨ ꯅꯔꯤꯟ ꯊꯣꯛꯎ ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩ ꯌꯥꯕ꯭ꯔꯥꯅ ꯉꯥꯡꯕꯤꯌꯨ ꯏꯅꯦꯅ ꯆꯥꯛ ꯍꯥꯞꯇꯅ ꯈꯣꯠꯇꯅ ꯑꯗꯨ ꯑꯁꯤꯅ ꯇꯧꯔꯗꯤ ꯅꯆꯥꯅꯨꯄꯥꯁꯦ ꯆꯞ ꯃꯥꯟꯅꯔꯅꯤ ꯑꯗꯨ ꯅꯆꯥꯅꯨꯄꯥꯁꯦ ꯃꯔꯤꯟ ꯐꯨꯗꯣꯛꯍꯟꯁꯤ ꯅꯨꯄꯥꯒꯤ ꯑꯁꯣꯏꯕ ꯌꯥꯝ ꯌꯥꯎꯔꯤꯀꯣ ꯁꯤꯗꯩꯁꯤꯗꯥꯅ ꯐꯨꯕꯩꯁꯨ ꯈꯥꯡꯕ ꯅꯨꯄꯤꯅ ꯑꯗꯩ ꯏꯃꯨꯡꯒꯤ ꯆꯥꯛꯈꯨꯝꯒꯤꯁꯨ ꯍꯣꯠꯅꯕ ꯅꯥꯔꯛ ꯌꯦꯛꯂꯛꯄꯩꯁꯨ ꯍꯣꯠꯅꯕ ꯑꯗꯨꯅ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯅꯨꯄꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤꯅ ꯁꯨꯃꯥꯏꯅ ꯅꯨꯄꯤꯈꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯨꯝ ꯂꯨꯁꯜꯂꯛꯄ ꯏꯃꯨꯡꯗ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯕ ꯑꯗꯨꯝ ꯃꯁꯥꯅ ꯄꯨꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯥ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯊꯣꯛꯈꯤꯕ ꯁꯨꯔꯁꯨ ꯃꯔꯤꯟ ꯄꯥꯜꯂꯒ ꯆꯥꯡ ꯅꯥꯏꯅ ꯁꯨꯕꯁꯨ ꯅꯠꯇꯕ ꯁꯨꯔꯦꯗꯅ ꯌꯨ ꯊꯛꯇꯣꯛꯄ ꯃꯥꯅ ꯁꯨꯕ ꯄꯩꯁꯥꯅ ꯑꯗꯩ ꯅꯨꯄꯤꯁꯤꯗ ꯈꯤꯇꯪꯒ ꯄꯤꯁꯜꯂꯦꯗꯅ ꯑꯩꯅ ꯄꯤꯈꯤꯕꯗꯣ ꯄꯤꯔꯣ ꯂꯧꯕꯅ ꯍꯦꯟꯕ 2,000 ꯄꯤꯕꯗ 3,000 ꯂꯧꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯄꯤꯈꯤꯕꯗꯣ ꯀꯥꯏ ꯊꯝꯃꯤ 2,200ꯒ ꯄꯤꯈꯤꯕꯁꯦ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯍꯪꯕ ꯑꯩꯅ ꯄꯤꯈꯤꯕꯗꯣ ꯀꯥꯏ ꯊꯝꯃꯤꯅ ꯆꯪꯈꯤꯕꯗꯤ ꯎꯗꯕ ꯁꯨꯃꯥꯏꯅ ꯌꯥꯝ ꯁꯥꯊꯤꯅ ꯌꯨꯝ ꯑꯃ ꯄꯥꯜꯂꯛꯄꯗ ꯉꯝꯃꯛꯇꯗꯅ ꯅꯨꯄꯤꯅ ꯍꯨꯔꯥꯟꯕꯤꯁꯨ ꯑꯣꯏꯔꯛꯄ ꯃꯤꯒꯤ ꯄꯩꯁꯥ ꯍꯥꯠꯄꯤꯁꯨ ꯑꯣꯏꯔꯛꯄ ꯍꯞꯇꯥ ꯐꯝꯕꯤ ꯊꯈꯥꯏ ꯐꯝꯕꯤꯅ ꯂꯧꯁꯜꯂꯒ ꯅꯨꯄꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯧ ꯃꯌꯥꯝ ꯑꯃ ꯍꯞꯇꯥ ꯈꯣꯝꯕꯤ ꯊꯈꯥꯏ ꯈꯣꯝꯕꯤ ꯊꯥ ꯈꯣꯝꯕꯤꯅ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡ ꯃꯌꯥꯝꯅ ꯄꯩꯁꯥ ꯊꯥꯗꯔꯤꯁꯦ ꯅꯨꯄꯥꯅ ꯑꯝꯇ ꯄꯨꯔꯝꯃꯣꯏ ꯅꯨꯄꯤꯅ ꯐꯝꯃ ꯄꯨꯏ ꯃꯁꯤ ꯐꯝꯃꯒ ꯄꯨꯔꯛꯏꯕ ꯃꯧꯁꯦ ꯄꯩꯁా ꯄꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯑꯝꯇ ꯅꯠꯇꯦ ꯀꯣꯟꯅꯔꯛꯇꯕ ꯄꯨꯐꯝ ꯍꯪꯐꯝꯁꯨ ꯂꯩꯇꯕ ꯑꯗꯨꯅ ꯁꯤꯗꯒꯤ ꯂꯧꯔꯒ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯁꯤꯜꯂꯤꯕ ꯅꯥꯔꯛ ꯌꯦꯛꯂꯛꯄꯩ ꯁꯤꯜꯂꯤꯕ ꯃꯦꯜꯂꯤꯕ ꯑꯗꯨꯅ ꯑꯃ ꯂꯧꯔꯨꯔꯅꯤ ꯀꯣꯟꯅꯔꯣꯏ ꯑꯃꯃꯨꯛ ꯂꯧꯁꯜꯂꯅꯤ ꯍꯧꯖꯤꯛ ꯃꯧ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯤꯅꯤꯀꯣ ꯁꯤꯁꯦ ꯃꯤꯅꯗꯤ ꯍꯌꯦꯡ ꯎꯕꯤꯔꯣꯏꯕ ꯈꯟꯅꯔꯦ ꯈꯥꯏꯅꯔꯦ ꯄꯩꯁꯥ ꯄꯨꯊꯔꯦ ꯍꯥꯏ ꯀꯥꯟꯗꯗꯤ ꯍꯞꯇꯥ ꯈꯣꯝꯕꯤꯁꯨ ꯂꯧꯁꯟꯕꯅꯤ ꯊꯈꯥꯏ ꯈꯣꯝꯕꯤꯁꯨ ꯂꯧꯁꯟꯕꯅꯤ ꯑꯃꯒꯤꯁꯨ ꯁꯦꯟ ꯎ ꯌꯥꯗꯕꯅꯤ ꯑꯃꯗꯩꯁꯨ ꯄꯨꯁꯟꯅꯤ ꯍꯥꯏꯕꯤꯔꯛꯀꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯨꯝꯕ ꯄꯩꯁా ꯄꯨꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯕ ꯃꯧ ꯅꯣꯏꯅ ꯁꯨꯝꯕ ꯗꯁꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗꯀꯣ ꯇꯣꯛꯍꯧꯕ ꯄꯨꯗꯕ ꯑꯩꯗꯤ ꯄꯨꯔꯣꯏ ꯄꯩꯁꯥꯗꯤ ꯄꯨꯔꯣꯏ ꯑꯅ ꯍꯧꯕꯗꯒꯤ ꯍꯧꯅ ꯂꯩꯍꯧꯕ ꯅꯨꯄꯥꯗꯨꯅ ꯅꯠꯇ꯭ꯔ ꯃꯣꯏ ꯏꯃꯨꯡꯗꯨꯅ ꯄꯨꯍꯜꯍꯧꯕ ꯄꯨꯔꯤ ꯄꯩꯁꯥꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯅꯨꯄꯤꯒꯤꯅ ꯅꯨꯄꯤꯒꯤ ꯆꯥꯛ ꯊꯣꯡꯐꯝ ꯊꯣꯛꯄ ꯏꯃꯨꯡ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯑꯉꯥꯡꯒꯤ ꯅꯨꯄꯤꯒꯤ ꯍꯣꯠꯅꯔꯒꯅꯦ ꯂꯩꯍꯧꯕ ꯑꯩꯁꯨ ꯁꯦꯟ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯀꯩꯅꯣꯝꯗꯤ ꯍꯣꯠꯅꯒꯦ ꯐꯤ ꯁꯥꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯂꯧ ꯃꯇꯝꯗ ꯂꯧ ꯀꯨꯝꯕ ꯑꯗꯩ ꯍꯤꯡꯒꯣꯜ ꯁꯨꯖꯟꯕ ꯇꯧꯔꯒ ꯑꯩꯒꯤꯁꯨ ꯑꯉꯝꯕꯗꯤ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯩꯅ ꯉꯝꯕꯗꯤ ꯁꯤꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯄꯨꯔꯣꯏꯅ ꯄꯩꯁా ꯄꯨꯕ ꯈꯣꯠꯄ ꯄꯨꯔꯒ ꯀꯔꯕꯥꯔ ꯇꯧꯔꯨꯕ ꯑꯗꯨꯅ ꯄꯨꯊꯔꯛꯄꯗ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯝ ꯅꯨꯄꯥꯅ ꯄꯨꯔꯒ ꯄꯨꯊꯕꯗꯤ ꯅꯨꯄꯤ ꯌꯥꯎꯅ ꯍꯣꯠꯅꯃꯤꯟꯅꯩ ꯅꯨꯄꯥꯒꯤ ꯁꯥꯒꯩꯅ ꯃꯃꯥ ꯃꯄꯥꯅ ꯃꯆꯤꯟ ꯃꯅꯥꯎꯅ ꯀꯔꯤꯝ ꯍꯥꯏꯗꯦ ꯅꯨꯄꯤꯅ ꯄꯨꯔꯒ ꯁꯨꯝ ꯍꯣꯠꯅꯔꯨꯕꯗ ꯄꯨꯊꯕꯗꯗꯤ ꯑꯁꯤ ꯍꯩꯃꯟ ꯁꯤꯡꯃꯜꯂꯤ ꯑꯁꯤ ꯃꯧꯁꯦ ꯃꯈꯨꯠ ꯆꯥꯎꯈ꯭ꯔ ꯄꯣꯠꯅꯤ ꯖꯣꯝ ꯃꯄꯥꯡꯒ ꯂꯩꯔꯤꯉꯩꯗ ꯆꯥꯊꯣꯛꯇꯅ ꯊꯛꯇꯣꯛꯇꯅ ꯍꯥꯏꯕꯤꯅꯤ ꯑꯗꯨꯅꯅꯦ ꯍꯦꯛ ꯍꯧꯕꯗꯒꯤ ꯁꯨꯝꯕ ꯗꯁꯥ ꯇꯥꯗ꯭ꯔꯤꯕ ꯃꯧꯈꯩꯅ ꯄꯨꯍꯧꯗꯕ ꯂꯥꯛꯍꯧꯗꯕ ꯄꯨꯗꯕꯤꯗꯅꯦ ꯉꯝꯅꯕ ꯍꯣꯠꯅꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯉꯥꯡ ꯑꯦꯗꯃꯤꯁꯟꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯃꯄꯥꯁꯤꯗ ꯑꯣꯏꯅ ꯑꯩꯗꯤ ꯂꯩꯇꯦ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯌꯦꯡ ꯁꯤ ꯄꯨꯔꯒ ꯑꯩꯉꯣꯟꯗ ꯗꯁꯥ ꯇꯥꯅꯤ ꯑꯩꯉꯣꯟꯗ ꯃꯤ ꯄꯩꯁꯥ ꯄꯨꯏ ꯍꯥꯏꯔꯛꯀꯅꯤꯅꯅꯦ ꯍꯣꯠꯅꯍꯧꯕꯅ ꯐꯩꯀꯣ ꯑꯗꯣ ꯍꯞꯇꯥꯒꯤ ꯊꯥꯒꯤ ꯄꯨꯔꯤꯕ ꯃꯧ ꯃꯌꯥꯝꯁꯦ ꯄꯨꯅꯈ꯭ꯔꯖꯥꯠꯅꯤ ꯎꯄꯥꯏꯗꯤ ꯂꯩꯇꯃꯤꯅ ꯑꯗꯩ ꯄꯩꯁꯥꯁꯦ ꯄꯨꯔꯀꯥꯟꯗꯗꯤ ꯅꯨꯄꯥꯗꯤ ꯏꯀꯥꯏꯍꯦ ꯃꯤꯉꯣꯟꯗꯩ ꯄꯩꯁꯥ ꯍꯥꯏꯕ ꯑꯁ ꯏꯀꯥꯏꯍꯦꯅ ꯅꯨꯄꯥꯗꯤ ꯂꯩꯍꯧꯅꯤ ꯅꯨꯄꯤꯅ ꯆꯠꯂ ꯄꯨꯔꯨꯅꯤ ꯍꯌꯦꯡꯗꯤ ꯑꯩ ꯈꯪꯗꯦ ꯍꯥꯏꯔꯛꯀꯅꯤ ꯅꯨꯄꯥꯗꯤ
mana pugibani harakani paisa adaisu pusale khutheklakani changiba mafamdi khangbiroi adu nupi jingi punsi je nupana kona naba honadaba imung ka yam hojik lai sigumba imungi maujingdi macha ju chara hen bazu yadaba laik tamhanda bazu yadaba mapamda thoklauna kona dre imung je nupa jina haga han bazu yadaba ikaiba angang aman je puraga hanbado adui mathakta ai gi ipamgi mau ina ipwagi nupi ibungi nupi mayama moi macha moi bongamdadana mayum panabda lai ngaiduda chatlaga juni isa mani do yasan ningdaba ado ai gi imungdazu ai gi ningonduna isanduna inamaduna halaga macha mani ga tawda ai na junga moidaba aduna ibung phai phate na ma phai phate ipamgi ipwa phai phate ipwagi nupi phai phate na haningai darkha laite ngamnaba nate basida isda aduduna yam cheksal hoba mathau tare ba sen thoktana yum panba maugai ngang di chawsalak like tambagi di ngang mani tambada hujiti private school da loi tamme sida changna riba paisa nupana di kona na badi yum pudraba sigi nupi jingi hujik cha iba maichak wariba ngasigi laitabagi hayengi laitabagi kharai khangdagai cheliba susuna nomna ngamchalaktaba aduna amadem khar pusan kona na ba amadem khar laksan tawraga yam sathi na pibam arubada laiko aduna pijina ga hujik yangu sana kotek thambang amaiba sungthau tawroidaba gari du lol lawraga yon tho sijina banga maiba rani phimi gi yon gena lawba paisa du sijina tho pikhalak tabanga maiba mai mungdo loi changri neba mai mungdo mana phor ka pobna te guli charu bana teba manghalu bana teba nupa ma ko nupa thaido bana teba phi satang ba in thok tana mangan bana teba ke adana mawda mangan bana te sa khumdu da changri neba pikharba cha khumdu da aduna mana kala iba thamoi hanjan khaina ba khobai kai bagi ngamna ba chala junga puraju halakhi bodo ngasidi masa jingdo nong matang maga aswaibo dang khara lam cha thobada as angang school halamani sara wana bale haudri adu tawdri ana tawraga thadok pabo mikup ama thadok pangam daba masa gaido ai ngamaktre ai thamoi je kallage nungdong kallage ado noi napa da loina khangallo khanga kanda makok tage mu yum pan baje hauraji aijo aigi ngamba tanjalake honage nangna sani da thoju chahum da thoju morok mela ju chaminaraji na mananga sidi mai mapuroiba macha loi kaina bangama iba mai phire pama laura iba ikaiba mina khainare ya si hale haigini haibagi ikai raktriba mai thamoije nungdong kan khramneba sumaina khaitang june nungdong kan bam ju change sum putharak toi waraba sum kona raktraba nupi nupa animak nupa khakna puni haba leite ko nupi di sak thonga sagadamni mung manu hanagadamni nupa na loi pusalakadami haba nate nupi du jo nagadaba adugo nupa gi thodang je pura fel loirakba tummaga phonung yenga ma thobam leithoraba aduidine nupi gai khwangchet lak horo ngalingai matamdane nupa je marilam pala loba change ko noina sum yade adum lai ana harga sum hona gibje yorakani aduna yodringaida thamoije khara nungdong kanba nupa je marin je smai kap thoanba mathongna le henba magi thaba ama suhanba aduma change ko ngalengai matam ayau sanjingaida sigi wari jine ama chauba message ma pibani ai thamoije yam teina nungaite handak sumba ke se ama ruba thengna salakpada khoida su yam nungaite aduna hujik mau mayam da ju sigi imung dak sigi thodok je thongna bani na maujingna kari phirep lahogani kari wakhan khalogani na khanna na basi wai je lirakpane ba aduga mana numitu daga office daga haibado kappaga phamambadagi khoigi magi nupa mayumna yami kai je khoi sagai daga nam tawti sanaru pathamamba lokap yauna ba police na pha lakpa ade mi gi pesara ni pi den thaulak pa de gari du thau thongna roi dabda lon lawraga yon thokpa taungamba lon thigataba amada yung puram ni pesa thaulak pa ga na hairak pada mana phamambadagi phamngamam tadana lepkhatlaga aina ngamdaba ambok leitre aina ngamdaba ambok leitre huran biju oire ai mingonde pesa pu biju oire adai sana aru pathamba ngambaju oire lo lokto gari yon basu ngamme ai loi ngamme huran biju oire aina ngamdaba oidaba haibabu ai okta bidi oidri izat yolaga di chadri sikhaktang di aina sengna thammi na mana haibado yam thina thamoida chaiko duna han be wari je da loi sanjage aduna khoi maujing yam cheksanmina ji ko ji aduga khoigi ani suba wari ji ngasi gidi sumaina nupi jing ja sum losel iba nupi jing gi punsi je nai naudaba yadaba sigi kaino ji ju yam aitaba aina
ꯊꯃꯣꯏꯗ ꯌꯥꯝ ꯁꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯍꯣꯝꯗ ꯂꯩꯒꯦꯅ ꯂꯥꯛꯄꯅꯤ ꯃꯆꯥ ꯑꯅꯤꯁꯤꯒ ꯃꯆꯥ ꯑꯅꯤꯁꯤꯁꯨ ꯆꯥꯎꯔꯦꯀꯣ ꯃꯆꯥꯅꯨꯄꯤꯅꯤ ꯆꯥꯎꯔꯦ ꯃꯆꯥ ꯑꯅꯤꯁꯨ ꯆꯥꯎꯔꯦ ꯑꯗꯨꯝ ꯄꯤꯛꯇ ꯄꯤꯕ ꯆꯍꯤ 3 ꯅꯠꯇ꯭ꯔꯦꯕ ꯆꯍꯤ 10 ꯆꯍꯤ 12 13 ꯑꯣꯏꯔꯦꯕꯀꯣ ꯃꯆꯥ ꯑꯅꯤꯁꯤ ꯁꯤꯔꯁꯨ ꯁꯤꯃꯤꯟꯅꯔꯒꯦ ꯏꯆꯥ ꯑꯅꯤꯁꯤꯒ ꯑꯩ ꯏꯆꯥ ꯑꯅꯤꯗꯤ ꯊꯥꯗꯣꯛꯑꯔꯣꯏ ꯆꯔꯥ ꯍꯦꯜꯂꯁꯨ ꯍꯦꯟꯃꯤꯟꯅꯔꯒꯦꯅ ꯃꯆꯥ ꯑꯅꯤꯁꯤ ꯀꯣꯜꯂ ꯂꯩꯕ ꯃꯃꯥ ꯑꯃꯈꯛꯇꯅꯦꯕ ꯃꯥꯒꯤ ꯋꯥꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯥ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯂꯤꯀꯣ ꯑꯗ ꯃꯥꯅ ꯂꯤꯕꯁꯤꯗ ꯃꯆꯥ ꯑꯅꯤꯁꯤ ꯇꯥꯍꯟꯅꯤꯡꯗꯦ ꯑꯩꯅ ꯋꯥꯕꯁꯦ ꯀꯌꯥꯃꯨꯛ ꯁꯨꯃꯥꯏꯅ ꯏꯃꯥꯁꯤꯅ ꯋꯥꯕꯣꯔꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯄꯤꯛꯏꯉꯩ ꯃꯣꯏꯒꯤ ꯊꯃꯣꯏ ꯅꯧꯔꯤꯕꯁꯦ ꯃꯃꯤ ꯇꯥꯍꯟꯅꯤꯡꯗꯦꯅ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯃꯊꯛꯇ ꯀꯥꯈꯠꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯁꯤꯒ ꯑꯩꯒ ꯌꯥꯝ ꯆꯦꯛꯁꯟꯅ ꯋꯥꯔꯤꯁꯦ ꯁꯥꯏꯀꯣ ꯃꯥꯅ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯀꯅꯥꯐꯧ ꯗꯤꯁꯇꯔꯕ ꯇꯧꯗꯅ ꯂꯤꯅꯤꯡꯉꯦ ꯍꯥꯏꯕ ꯋꯥꯔꯤꯁꯦ ꯑꯗꯨꯒꯤ ꯑꯩ ꯐꯣꯟꯐꯧ ꯁꯥꯏꯂꯦꯟ ꯊꯝꯃꯦ ꯐꯣꯟ ꯂꯥꯛꯄꯒ ꯑꯝꯇ ꯄꯥꯏꯈꯠꯇꯦ ꯑꯗꯣ ꯀꯅꯥꯐꯧ ꯊꯥꯖꯤꯜꯂꯛꯀꯅꯣꯅ ꯍꯥꯏꯔꯒ ꯏꯕꯥꯅꯤꯈꯛ ꯁꯥꯏꯀꯣ ꯃꯥꯏ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯃꯒ ꯃꯥꯒ ꯃꯣꯏ ꯁꯥꯒꯩꯁꯤꯗ ꯌꯨꯝꯁꯦ ꯃꯣꯏ ꯄꯔꯦꯡ ꯂꯩꯕꯖꯥꯠꯅꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯖꯥꯠꯅꯤ ꯃꯣꯏꯁꯦꯀꯣ ꯆꯥꯔꯦ ꯆꯥꯃꯤꯟꯅꯕ ꯇꯨꯝꯃꯤꯟꯅꯕꯤ ꯆꯥꯛ ꯊꯥꯡꯅꯕꯤ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯕꯤ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯆꯠꯃꯤꯟꯅꯕ ꯇꯨꯏꯁꯟ ꯆꯠꯂꯦ ꯆꯠꯃꯤꯟꯅꯕ ꯐꯤ ꯁꯨꯔꯦ ꯁꯨꯃꯤꯟꯅꯕ ꯋꯥꯏ ꯇꯩꯔꯦꯗꯅ ꯅꯣꯏ ꯏꯃꯨꯡꯒꯤ ꯍꯥꯟꯅ ꯇꯩꯊꯣꯛꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯇꯩꯁꯤ ꯍꯥꯏꯔꯒ ꯐꯧ ꯂꯧꯁꯜꯂꯦꯗꯅ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯍꯧꯅꯕ ꯐꯧ ꯃꯌꯥꯝ ꯐꯧꯕꯒꯁꯦ ꯂꯧꯁꯜꯂꯦꯗꯅ ꯄꯨꯂꯞ ꯂꯧꯁꯟꯕ ꯉꯁꯤꯗꯤ ꯃꯤꯟ ꯇꯛꯎꯁꯤ ꯆꯦꯡ ꯍꯥꯏꯕꯁꯦ ꯄꯨꯂꯞ ꯇꯛꯄ ꯆꯠꯃꯤꯟꯅꯕ ꯐꯤ ꯁꯨꯔꯦ ꯄꯨꯈ꯭ꯔꯤꯗ ꯁꯨꯝ ꯌꯥꯝ ꯄꯨꯊꯣꯛꯑꯒ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯗ ꯃꯃꯥꯒꯤ ꯃꯄꯥꯒꯤ ꯃꯕꯨꯡꯒꯤ ꯃꯆꯦꯒꯤ ꯃꯧꯄꯥꯒꯤ ꯄꯨꯂꯞ ꯁꯨꯃꯤꯟꯅꯕ ꯁꯨꯃꯥꯏꯅ ꯍꯧꯃꯤꯟꯅꯔꯛꯑꯦꯕ ꯃꯣꯏ ꯑꯍꯨꯝꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯈꯛ ꯃꯥꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀ꯭ꯂꯥꯁ 10 ꯊꯥꯈꯤꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯉꯩꯁꯤꯗ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯁꯤ ꯅꯨꯡꯁꯤꯅꯔꯦ ꯅꯨꯄꯥꯁꯦꯀꯣ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯦ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯆꯠꯇꯅ ꯈꯣꯠꯇꯅ ꯃꯣꯏ ꯑꯅꯤꯁꯨ ꯎꯅꯕ ꯊꯣꯛꯇꯅ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯏ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯦ ꯑꯗꯨꯒꯗꯤ ꯃꯣꯏꯁꯦ ꯈꯔ ꯂꯩꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯁꯨꯝ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧꯕꯗꯩ ꯅꯨꯄꯥꯁꯦ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯀꯧꯊꯣꯛꯑꯒ ꯃꯥꯁꯦ ꯆꯦꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯆꯦꯟꯕꯗ ꯃꯃꯥꯟꯅꯕꯤ ꯑꯅꯤꯒꯁꯦ ꯌꯥꯝ ꯀꯞꯄꯤ ꯃꯥ ꯊꯤꯜꯂꯛꯄꯗ ꯅꯪꯁꯦ ꯆꯦꯜꯂꯝꯃꯤꯀꯣ ꯂꯨꯍꯣꯡꯈ꯭ꯔꯅꯤꯀꯣ ꯑꯩꯈꯣꯏ ꯀꯥꯏꯅꯔꯅꯤꯀꯣ ꯀꯥꯏꯅ ꯌꯥꯝ ꯀꯞꯄꯤ ꯑꯗꯩ ꯑꯃꯨꯛ ꯂꯨꯍꯣꯡꯕꯁꯦ ꯂꯦꯞꯅꯔꯦ ꯂꯦꯞꯅꯔꯕ ꯃꯇꯨꯡ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯤ ꯅꯣꯡꯃꯒꯤ ꯅꯛꯁꯜꯂꯛꯄ ꯂꯩꯇꯕꯅꯤꯅ ꯑꯎꯟꯄꯣꯠꯇꯤ ꯋꯥꯠꯄ ꯁꯤꯗ ꯃꯃꯥꯟꯅꯕꯤꯈꯩꯁꯨ ꯃꯣꯏ ꯑꯔꯩꯕ ꯄꯩꯁꯥ ꯑꯗꯒꯤ ꯃꯣꯏꯒꯤ ꯐꯅꯦꯛ ꯐꯤꯔꯣꯜ ꯂꯩꯕ ꯄꯨꯊꯣꯛꯇꯅ ꯄꯨꯊꯣꯛꯏ ꯍꯥꯞꯄꯤ ꯇꯧꯗꯅ ꯑꯗꯩ ꯑꯎꯟꯄꯣꯠ ꯂꯩꯕ ꯆꯠꯃꯤꯟꯅꯩ ꯑꯗꯩ ꯑꯩꯈꯣꯏ ꯈꯨꯗꯩꯒ ꯁꯥꯟꯅꯩꯗꯅꯀꯣ ꯐꯅꯦꯛꯀ ꯁꯥꯟꯅꯩꯗꯅ ꯄꯨꯔꯝꯗꯥꯏꯒꯤ ꯑꯗꯨꯒꯁꯦ ꯂꯪꯆꯥꯛ ꯆꯥꯛꯃꯤꯟꯅꯩ ꯑꯍꯤꯡ ꯇꯨꯝꯗꯒꯩ ꯀꯣꯠꯃꯤꯟꯅꯩ ꯁꯥꯃꯤꯟꯅꯩ ꯑꯗꯩ ꯑꯩꯒꯤꯗꯅ ꯈꯨꯗꯩ ꯃꯇꯦꯛ ꯍꯧꯔꯒꯦ ꯑꯗꯩ ꯅꯪꯒꯤꯗꯅ ꯐꯅꯦꯛ 9 ꯁꯤ ꯃꯆꯨꯒꯤ ꯍꯧꯔꯣ ꯅꯪꯒꯤꯗꯅ ꯁꯤ ꯍꯧꯔꯣꯅ ꯃꯣꯏ ꯑꯍꯨꯝꯁꯦ ꯁꯤꯟꯗꯣꯛꯅꯔꯒ ꯑꯗꯨꯃꯥꯏꯅ ꯐꯤꯒꯁꯦ ꯁꯥꯃꯤꯟꯅꯗꯅ ꯍꯣꯠꯅꯩꯌꯦꯕ ꯑꯗꯨꯒ ꯂꯨꯍꯣꯡꯕꯁꯤꯅ ꯁꯨꯝ ꯅꯛꯁꯜꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯦ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯀꯁꯦ ꯌꯥꯝ ꯀꯞꯄꯦ ꯏꯃꯥꯟꯅꯕꯤ ꯑꯅꯤꯁꯦ ꯍꯌꯦꯡꯗꯤ ꯍꯩꯖꯤꯡꯄꯣꯠꯅꯦ ꯍꯥꯏꯕꯗ ꯑꯣ ꯅꯪꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟꯅꯩꯁꯦ ꯐꯪꯉꯔꯣꯏꯀꯣ ꯆꯠꯈ꯭ꯔꯅꯤꯀꯣꯅ ꯏꯃꯥꯟꯅꯕꯤ ꯑꯅꯤꯁꯦ ꯌꯥꯝ ꯀꯞꯄꯦ ꯑꯗꯨꯒ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯗꯒꯁꯦ ꯀꯞꯄꯦ ꯑꯗꯩ ꯂꯨꯍꯣꯡꯕ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯃꯣꯏ ꯄꯨꯂꯞ ꯁꯥꯒꯩꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯂꯩꯀꯥꯏꯒꯤ ꯑꯗꯩ ꯃꯅꯝ ꯃꯄꯤ ꯃꯌꯥꯝ ꯄꯨꯂꯞ ꯆꯥꯛ ꯆꯥꯃꯤꯟꯅꯕꯁꯦ ꯌꯥꯝ ꯀꯞꯄꯦ ꯃꯣꯏꯁꯦ ꯆꯪꯈ꯭ꯔꯒ ꯀꯞꯈꯤꯗꯅ ꯊꯣꯛꯂꯛꯎ ꯌꯥꯗꯗꯅ ꯃꯕꯨꯡꯁꯤꯡꯅꯒ ꯃꯅꯝꯃꯁꯤꯡꯅꯒ ꯆꯤꯡꯊꯣꯛꯅꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯈꯤꯕꯖꯥꯠꯅꯦ ꯑꯗꯩ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯁꯦ ꯃꯥꯁꯦ ꯃꯁꯥꯁꯦ ꯄꯠꯊꯔꯛꯇꯅ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯇꯧꯔꯛꯄꯗꯩ ꯃꯣꯏꯅ ORS ꯂꯩꯗꯅ ꯄꯤꯊꯛꯇꯅ ꯁꯦꯟꯅꯗꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯅ ꯍꯨꯃꯥꯏꯕꯨ ꯍꯨꯝꯕꯋꯣ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯉꯦ ꯑꯗꯩꯗꯤ ꯀꯩꯅꯣꯗꯒꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟ ꯂꯥꯛꯄꯗꯒꯁꯦ ꯃꯥꯅꯁꯨ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯦ ꯍꯥꯟꯅ ꯎꯅꯤꯡꯕ ꯃꯣꯏꯅꯤꯁꯨ ꯍꯥꯟꯅ ꯆꯦꯟꯁꯤꯜꯂꯒ ꯀꯞꯃꯤꯟꯅꯕ ꯑꯗꯩ ꯂꯨꯍꯣꯡꯕ ꯊꯤꯟꯕꯒꯤ ꯗꯒꯁꯦ ꯊꯤꯟ ꯆꯠꯂꯝꯗꯥꯏ ꯀꯞꯇꯅ ꯃꯣꯏꯌꯨꯝꯁꯦ ꯁꯦꯠꯇꯣꯛꯅꯗꯅ ꯃꯌꯥꯝꯁꯤꯅ ꯑꯗꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯂꯩꯀꯣ ꯃꯃꯥ ꯃꯄꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯃꯆꯤꯟ ꯃꯅꯥꯎꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯊꯤꯜꯂꯒ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯊꯤꯜꯂꯨꯔꯒ ꯑꯃꯨꯛ ꯑꯗꯁꯨ ꯊꯣꯛꯂꯛꯄꯁꯤꯗꯁꯨ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯦ ꯀꯞꯄ ꯑꯃꯨꯛ ꯂꯩꯃꯤꯟꯅꯈꯤꯗꯅ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯑꯃꯨꯛ ꯆꯤꯡꯊꯣꯛꯅꯕ ꯑꯗꯨꯃꯥꯏꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯩ ꯅꯨꯡꯊꯤꯟ ꯂꯥꯛꯄꯗꯒꯁꯦ ꯑꯗꯨꯅꯦ ꯑꯁ ꯉꯔꯥꯡ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯅꯪ ꯉꯟꯇꯥ ꯍꯧꯒꯠ ꯉꯝꯕ꯭ꯔꯣ ꯑꯗꯨ ꯇꯧꯕ꯭ꯔꯣ ꯂꯨꯍꯣꯡꯕꯒꯤ ꯋꯥꯕꯗꯨꯒꯅ ꯉꯝꯃꯤ ꯇꯨꯝꯕꯐꯥꯎ ꯌꯥꯗꯦ ꯃꯃꯤꯉꯩꯗ ꯍꯧꯒꯠꯇꯣꯏꯃꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯒꯠꯂꯒ ꯊꯕꯛ ꯈꯣꯠꯅꯩꯌꯦꯅ ꯑꯗꯣ ꯅꯣꯏ ꯁꯥꯏꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ ꯊꯕꯛ ꯅꯪ ꯋꯥꯏ ꯇꯩꯕ ꯈꯣꯠꯄꯒꯗꯣ ꯁꯪꯕꯤꯗ꯭ꯔꯣ ꯍꯥꯏꯕꯗꯣ ꯃꯥꯗꯤ ꯑꯗꯨꯝ ꯇꯨꯝꯍꯧꯋꯤꯗ ꯑꯩꯁꯨ ꯇꯟꯗꯅ ꯍꯧꯗꯣꯛꯇꯦ ꯑꯗꯨꯝ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯋꯦꯅ ꯍꯥꯏꯌꯦꯀꯣ ꯃꯥꯅꯗꯩꯗꯤ ꯀꯩꯅꯣꯗꯒꯁꯦ ꯑꯩꯈꯣꯏꯒꯤ 5ꯅꯤ ꯆꯥꯛꯀꯧꯕꯁꯤꯗꯁꯨ ꯃꯥꯅꯁꯨ ꯃꯄꯥꯝꯁꯦ ꯌꯥꯝ ꯎꯅꯤꯡꯕ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯅꯨꯃꯤꯠ 5ꯅꯤ 4ꯅꯤꯈꯛ ꯂꯩꯕꯗ ꯉꯥꯏꯔꯤꯉꯩ ꯃꯥꯁꯦ ꯃꯄꯥꯝꯁꯦ ꯌꯥꯝ ꯎꯅꯤꯡꯕ ꯃꯄꯥꯝ ꯊꯥꯗꯣꯔꯛꯄꯒꯤ ꯃꯄꯥꯝꯗ ꯂꯩꯔꯝꯕꯒꯤ ꯂꯩꯁꯥꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗꯨꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯕꯗꯨꯗ
ꯃꯧꯅꯤꯅ ꯉꯟꯇꯥ ꯍꯧꯒꯠꯇꯕ ꯌꯥꯗꯦ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯇꯕ ꯌꯥꯗꯦ ꯑꯗꯨꯝꯕ ꯃꯌꯥꯝꯗꯩ ꯃꯥꯏ ꯅꯨꯄꯥꯗꯨ ꯑꯗꯨꯝ ꯇꯨꯝꯃ ꯑꯗꯨꯝ ꯂꯩꯍꯧꯏ ꯑꯗꯩ ꯃꯥ ꯂꯨꯍꯣꯡꯉꯤꯕ ꯃꯇꯝꯁꯤꯁꯨ ꯏꯪꯕ ꯃꯇꯝ ꯐꯦꯕꯋꯥꯔꯤꯗꯅꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯃꯧ ꯑꯃꯅꯦꯅ ꯇꯧꯗꯕ ꯌꯥꯗꯦ ꯃꯥꯗꯤ ꯃꯥ ꯃꯁꯥꯁꯨ ꯌꯥꯝ ꯑꯉꯥꯡꯅꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗꯤ ꯀ꯭ꯂꯥꯁ 11 ꯀꯥꯗꯅ ꯂꯩꯍꯧꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯃꯣꯏꯅ ꯆꯥꯛꯀꯧ ꯆꯠꯄꯁꯤꯗꯁꯨ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯦ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯄꯤ ꯊꯣꯡꯒꯥꯟꯁꯤꯗ ꯂꯥꯛꯄ ꯉꯥꯏꯔꯝꯕꯤ ꯍꯦꯛꯇ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯑꯣꯡꯁꯤꯗ ꯃꯌꯥꯝꯁꯤꯕꯨ ꯍꯦꯛ ꯅꯨꯡꯉꯥꯏꯅꯗꯕ ꯁꯥꯒꯩꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯅꯝꯃ ꯃꯄꯤꯈꯩꯁꯤꯕꯨ ꯑꯣ ꯑꯍꯨꯝꯁꯤ ꯑꯣꯟꯊꯣꯛ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤꯗꯀꯣꯅ ꯑꯗꯩ ꯑꯃꯨꯛ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯒ ꯆꯥꯛꯁꯦ ꯆꯥꯃꯤꯟꯅꯗꯅ ꯑꯗꯩ ꯐꯣꯇꯣ ꯌꯦꯡꯃꯤꯟꯅꯗꯅ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯃꯥꯗꯤ ꯊꯕꯛ ꯌꯥꯎꯁꯜꯂꯛꯄ꯭ꯔꯥ ꯅꯪ ꯃꯇꯦꯡ ꯄꯥꯡꯕꯤꯕ꯭ꯔꯥ ꯂꯨꯅ ꯇꯧꯕ꯭ꯔꯥ ꯅꯅꯦꯝꯄꯣꯛ ꯐꯕ꯭ꯔꯥ ꯅꯀꯨꯕꯣꯛ ꯐꯕ꯭ꯔꯥ ꯀꯥꯏꯅ ꯍꯪꯅꯗꯅꯀꯣ ꯑꯗꯩ ꯃꯧ ꯑꯣꯏꯕꯁꯦ ꯋꯥꯕ꯭ꯔꯥ ꯑꯗꯨ ꯇꯧꯕ꯭ꯔꯥ ꯀꯥꯏꯅ ꯑꯗꯩ ꯃꯥꯅ ꯊꯕꯛꯅ ꯑꯁ ꯊꯨꯡꯂꯣꯏ ꯂꯣꯏꯗꯦ ꯊꯕꯛ ꯄꯨꯡ 12:30 ꯑꯗꯥꯏꯗ 12 ꯑꯗꯥꯏꯗ ꯊꯕꯛ ꯂꯣꯏ ꯆꯥꯛꯈꯨꯝꯒꯤ ꯆꯥꯕꯒꯤ ꯊꯣꯡꯕꯒꯤ ꯊꯥꯛꯄꯒꯤ ꯐꯦꯡꯕꯒꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯉ ꯉꯥꯏꯍꯥꯛ ꯇꯨꯝꯃ ꯄꯨꯡ 2 ꯑꯗꯥꯏꯗꯩ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯊꯕꯛ ꯍꯧꯕꯁꯤꯅ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯄꯨꯡ 9-10 ꯑꯗꯨꯝ ꯇꯥꯈꯤꯅ ꯑꯗꯩ ꯃꯥꯗꯤ ꯑꯗꯨꯝ ꯇꯨꯝꯃ ꯂꯩꯗ ꯅꯨꯄꯥꯅꯤꯅ ꯃꯣꯏꯗꯤ ꯑꯍꯣꯡꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯍꯣꯡꯉꯤꯁꯤꯗꯤ ꯃꯣꯏꯗꯤ ꯑꯗꯨꯝ ꯇꯨꯝꯃ ꯑꯗꯨꯝ ꯂꯩꯌꯦꯅ ꯃꯇꯝꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯗꯨꯀꯥꯟ ꯌꯥꯎꯋꯦ ꯑꯗꯨꯒꯤ ꯃꯥꯗꯤ ꯑꯗꯨꯝ ꯄꯨꯡ ꯃꯥꯏ ꯗꯨꯀꯥꯟꯁꯦ 9 ꯅꯪꯅꯕ ꯆꯠꯂꯦ ꯑꯗꯨꯒꯤ ꯆꯥꯛ ꯅꯪꯅꯕ ꯊꯣꯡꯉꯦ ꯑꯗꯣ ꯃꯥ ꯆꯥ ꯑꯗꯨꯝ ꯆꯠꯈꯤ ꯃꯥ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯏꯔꯨꯖꯔꯒ ꯃꯃꯥꯏ ꯃꯤꯠ ꯇꯥꯔ ꯏꯔꯨꯖꯔꯒ ꯑꯗꯨꯝ ꯆꯥꯛ ꯆꯥꯔ ꯃꯥ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯅꯨꯡꯗꯥꯡ ꯃꯥ ꯗꯨꯀꯥꯟ ꯄꯨꯡ 6ꯗ ꯍꯜꯂꯛꯏ ꯑꯗꯨ ꯍꯜꯂꯛꯑ ꯃꯥꯗꯤ ꯋꯥꯔꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯔ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯑꯗꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯗꯨꯝ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯏꯅ ꯍꯥꯏ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯃꯥꯟꯅꯕꯤꯒ ꯃꯣꯏꯁꯦ ꯀꯥꯏꯅꯩ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯧꯅ ꯐꯣꯟ ꯄꯪꯇꯧ ꯇꯧꯅꯩ ꯍꯥꯏꯒꯗ꯭ꯔꯅ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯒ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯒ ꯁꯤꯅ ꯇꯦꯛ ꯇꯦꯛ ꯃꯦꯁꯦꯖ ꯈꯔ ꯊꯥꯅꯕ ꯅꯠꯇꯅ ꯃꯥ ꯐꯣꯟ ꯇꯧꯅꯕ ꯉꯝꯖꯗꯦꯕꯀோ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯩꯅꯣꯁꯦ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯋꯥꯏ ꯃꯣꯏꯒꯤꯁꯨꯀꯣ ꯑꯗꯩ ꯃꯅꯦꯝꯕꯣꯛꯀ ꯃꯀꯨꯕꯣꯛꯀꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯐꯥꯝ ꯁꯦꯟꯅꯕ ꯆꯠꯂꯦꯕ ꯅꯣꯡꯉꯥꯟꯕꯒ ꯆꯠꯂ ꯅꯨꯡꯗꯥꯡ ꯍꯜꯂꯛꯑꯦꯕꯀꯣ ꯅꯨꯡꯊꯤꯟꯗꯁꯨ ꯆꯥꯛ ꯆꯥꯕ ꯍꯜꯂꯛꯑꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯒ ꯑꯃꯨꯛ ꯅꯨꯡꯁꯥ ꯍꯥꯏꯊꯔ ꯆꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯗ ꯃꯥꯁꯦ ꯃꯧ ꯑꯃꯒꯅ ꯑꯍꯥꯟꯕ ꯃꯤꯒꯤ ꯃꯌꯨꯝ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯤ ꯈꯪꯗꯦꯀꯣ ꯑꯋꯥꯕ ꯏꯃꯨꯡꯗꯗꯤ ꯌꯥꯝ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝ ꯃꯀꯨꯅ ꯆꯦꯡ ꯆꯥꯛ ꯊꯝꯃꯝꯃꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯍꯥꯏꯔꯒꯁꯨ ꯆꯥꯛꯁꯦ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯊꯣꯡꯕꯅ ꯃꯦꯟꯗꯕ ꯌꯥꯗꯦꯕ ꯑꯗꯨꯝ ꯆꯪꯉꯛꯑꯦꯕ ꯃꯁꯥꯒꯤ ꯀꯩꯅꯣꯝ ꯅꯥꯔꯛꯄ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯛꯄ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯑꯗꯩ ꯁꯤꯗ ꯑꯗꯨꯝ ꯆꯪꯉꯛꯑꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯗ ꯋꯥꯔꯤꯁꯦ ꯑꯗꯨ ꯃꯦꯟꯗꯕ ꯌꯥꯔꯛꯇꯦ ꯃꯧꯁꯤꯅ ꯑꯗꯨꯏ ꯃꯊꯪꯗ ꯃꯥ ꯃꯁꯥꯁꯦ ꯃꯤꯔꯣꯜꯂꯛꯀꯅꯦꯕ ꯃꯤꯔꯣꯜꯂꯛꯄꯒꯤ ꯗꯥꯛꯇꯔ ꯆꯦꯛ ꯆꯠꯄ ꯍꯤꯗꯥꯛ ꯒꯨꯂꯤ ꯑꯗꯩ ꯆꯥꯅꯤꯡꯕ ꯑꯃ ꯆꯥꯗ ꯌꯥꯔꯛꯇꯕ ꯑꯗꯒꯤ ꯑꯉꯥꯡ ꯄꯣꯛꯄ ꯁꯨꯝꯕꯗꯩ ꯑꯗꯨꯝ ꯍꯧꯈ꯭ꯔꯅꯦꯕ ꯄꯩꯁꯥ ꯄꯨꯊꯕꯁꯦ ꯌꯨꯝ ꯄꯥꯟꯕꯗ ꯑꯍꯥꯟꯕꯗ ꯃꯥꯁꯨ ꯃꯥꯏ ꯃꯃꯥꯟꯅꯕꯤꯈꯩꯅꯅꯦ ꯑꯩꯈꯣꯏꯒꯤ ꯄꯤꯔꯝꯕ ꯄꯣꯠꯌꯦꯡꯁꯦ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯔꯝꯕ ꯁꯤ ꯂꯨꯄꯥ 12,000-13,200 ꯇꯥꯏꯌꯦꯕ ꯁꯤꯁꯦ ꯃꯉꯣꯟꯗ ꯄꯨꯔꯥ ꯁꯅꯥ ꯑꯣꯜꯂꯦꯕ ꯗꯥꯟꯒꯤ ꯄꯩꯁꯥ ꯅꯠꯇꯕ ꯗꯥꯟꯒꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯁꯥꯟꯅꯩꯅ ꯈꯨꯗꯣꯞ ꯃꯆꯥ ꯑꯃ ꯁꯥꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯃꯃꯥꯟꯅꯕꯤꯈꯩꯅ ꯄꯣꯌꯦꯡ ꯄꯤꯔꯝꯕꯁꯦ ꯃꯥꯅ ꯈꯪꯉꯦꯕ ꯍꯌꯦꯡ ꯑꯩꯁꯤꯕꯨ ꯂꯨꯄꯥ ꯑꯃ ꯄꯥꯏꯗꯅ ꯃꯤ ꯃꯌꯨꯝꯗꯣ ꯀꯃꯥꯏꯅ ꯂꯩꯔꯨꯗꯣꯏꯅꯣꯗ ꯃꯥꯅ ꯈꯔ ꯑꯃꯗꯤ ꯑꯗꯨꯝ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯔꯛꯑꯅꯨ ꯂꯣꯏ ꯁꯨꯔꯦ ꯄꯣꯠ ꯆꯩꯅ ꯃꯣꯏꯅ ꯀꯔꯤ ꯄꯥꯡꯉꯨꯒꯦ ꯀꯔꯤ ꯄꯨꯔꯛꯎꯒꯦ ꯍꯪꯉꯛꯄꯗ ꯑꯗꯨꯝ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯂꯩꯔꯒꯦ ꯍꯥꯏꯔꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯑꯣꯏꯅ ꯂꯨꯄꯥ 500 ꯄꯥꯡꯉꯛꯄ 1,000 ꯄꯥꯡꯉꯛꯄ ꯃꯃꯥꯟꯅꯕꯤꯈꯩꯅ ꯄꯣꯌꯦꯡꯁꯤ ꯃꯉꯣꯟꯗ ꯁꯅꯥ ꯑꯣꯟꯈꯤꯕ ꯃꯇꯝꯗꯨꯗ ꯑꯗꯨꯒꯤ ꯄꯣꯌꯦꯡꯁꯤ ꯁꯤꯁꯤꯗꯤ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯗꯁꯨ ꯈꯪꯍꯟꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯃꯦꯜꯂꯦꯕ ꯑꯗꯨꯗꯨꯅ ꯁꯨꯝ ꯃꯦꯜꯂꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯃꯥꯒꯤ ꯄꯣꯌꯦꯡ ꯄꯤꯔꯝꯕ ꯑꯃꯈꯛ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯕ ꯊꯥ 3 ꯂꯩꯔꯀꯥꯟꯗ ꯂꯨꯍꯣꯡꯉꯦ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯁꯤ ꯃꯥꯏ ꯅꯨꯄꯥ ꯍꯣꯏꯅ ꯕꯥꯇꯣꯟꯁꯦ ꯇꯧꯔꯦ ꯆꯠꯀꯦ ꯌꯥꯗ꯭ꯔꯦꯕ ꯅꯣꯏ ꯅꯄꯥꯝꯅ ꯆꯠꯂꯒ ꯍꯟꯖꯒꯗꯕꯅꯤꯅ ꯍꯥꯏꯒꯠꯂꯛꯑꯦꯕ ꯏꯃꯥꯟꯅꯕꯤꯒꯤꯗꯤ ꯑꯩꯅ ꯆꯠꯅꯩ ꯍꯥꯏꯔꯦꯕ ꯃꯥꯒ ꯑꯗꯨꯁꯨ ꯄꯣꯌꯦꯡꯁꯦ ꯃꯥꯅ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯄꯤꯈ꯭ꯔꯒ ꯃꯃꯥꯟꯅꯕꯤ ꯄꯤꯍꯜꯂꯦ ꯃꯥ ꯅꯥꯔꯦ ꯍꯥꯏꯒ ꯆꯠꯇ꯭ꯔꯦꯕ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩ ꯍꯧꯈ꯭ꯔꯦ ꯃꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯦ ꯆꯥꯛꯃꯧꯁꯜꯂꯛꯑꯦ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯁꯤꯗ ꯍꯥꯏꯌꯦꯕ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯆꯥꯛꯈꯨꯝꯁꯦ ꯆꯪꯅꯤꯡꯗꯦ ꯏꯟꯖꯥꯡꯒ ꯀꯩ ꯃꯅꯝꯁꯦ ꯑꯝꯇ ꯇꯥꯕ ꯌꯥꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯅ ꯍꯥꯏꯕꯁꯤꯗ ꯑꯁ ꯃꯤ ꯂꯣꯏ ꯇꯧꯅꯩꯅꯤꯍꯦ ꯏꯃꯥ ꯍꯣꯏꯅ ꯉꯥꯡꯉꯛꯀꯅꯤ ꯅꯪꯅ ꯊꯣꯡꯗ꯭ꯔꯗꯤ ꯀꯅꯥꯅ ꯊꯣꯡꯗꯣꯏꯕꯅ ꯁꯨꯝ ꯍꯧꯅꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯏꯃꯨꯡꯁꯤꯗꯤ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯀꯅꯥꯅ ꯍꯥꯟꯅ ꯆꯥꯛ ꯊꯣꯡꯉꯝꯒꯦꯅ ꯑꯗꯩ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯑꯦꯕ ꯑꯗꯨ ꯉꯥꯡꯀꯅꯨ ꯃꯧꯂꯥꯗꯤ ꯃꯧꯅ ꯊꯣꯡ ꯇꯥꯕ ꯑꯅ ꯉꯥꯡꯈꯠꯂꯛꯑꯦꯕ ꯑꯗꯩ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯊꯕꯛꯁꯦ ꯃꯝꯃꯤꯉꯩꯗꯩ ꯍꯧꯒꯠꯂꯒ ꯋꯥꯏ ꯂꯣꯏ ꯁꯤꯠꯀꯅꯤ ꯇꯩꯒꯅꯤ ꯙꯨꯞ ꯀꯠꯀꯅꯤ ꯆꯥ ꯂꯣꯟꯒꯅꯤ ꯆꯥꯛ ꯏꯁꯤꯡ ꯇꯧꯅꯤ ꯑꯗꯨꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯣꯏꯔꯛꯄ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯃꯥꯏ ꯗꯨꯀꯥꯟ ꯆꯠꯄ ꯃꯇꯝꯗ ꯈꯔ ꯍꯧꯒꯠꯂꯝ ꯆꯠꯆꯈꯤꯕ ꯑꯩꯁꯨ
ꯁꯨꯃꯥꯡꯁꯤꯃꯗꯤ ꯁꯤꯠꯇꯣꯛꯄꯤꯒꯦ ꯊꯣꯡꯒꯥꯟꯁꯤꯃꯗꯤ ꯁꯤꯠꯇꯣꯛꯄꯤꯒꯦ ꯃꯥꯅ ꯗꯨꯛ ꯊꯥꯡꯃꯩ ꯀꯠꯂꯤꯉꯩ ꯑꯇꯩ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩꯁꯨ ꯁꯤꯃꯗꯤ ꯌꯥꯎꯁꯟꯕꯤꯒꯦ ꯃꯥꯅ ꯀꯣꯟ ꯐꯦꯡꯉꯤꯁꯦ ꯏꯁꯤꯡꯁꯤꯃ ꯁꯣꯛꯆꯟꯕꯤꯒꯦ ꯍꯥꯏꯕ ꯌꯥꯏꯗꯅ ꯑꯗꯨꯁꯨ ꯇꯧꯗꯕꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯑꯗꯨꯝ ꯑꯗꯩꯗꯤ ꯑꯩ ꯁꯤꯃ ꯆꯥꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯑꯩ ꯄꯩꯁꯥ ꯂꯩꯇꯦꯍꯦ ꯍꯥꯏꯕ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤ ꯃꯥꯒꯤ ꯐꯪꯉꯛꯄ ꯇꯣꯂꯣꯞꯁꯤꯗꯤ ꯃꯥꯗꯤ ꯃꯁꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯔꯒ ꯊꯦꯡꯅ ꯈꯔ ꯍꯜꯂꯛ ꯑꯗꯩ ꯃꯃꯥ ꯍꯣꯏꯅ ꯈꯔ ꯄꯤ ꯃꯃꯥ ꯍꯣꯏꯗ ꯈꯔ ꯄꯤ ꯈꯔ ꯂꯧ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯃꯥꯒꯤ ꯗꯨꯀꯥꯟ ꯐꯝꯕꯒꯤ 9,000 ꯑꯃ ꯐꯪꯕꯁꯤꯗꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯅ ꯅꯨꯄꯤꯁꯤꯗꯗꯤ ꯃꯥꯒꯤ ꯆꯥꯛꯃꯧꯔꯛꯄꯁꯤꯗ ꯆꯥꯅꯤꯡꯕ ꯑꯃꯐꯥꯎ ꯆꯥꯕꯁꯦ ꯐꯪꯉꯛꯇꯕꯀꯣ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯅꯅꯦ ꯊꯤꯜꯂꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯁꯦꯝ ꯑꯪꯒꯨꯔ ꯀꯣꯝꯂꯥ ꯃꯤꯔꯣꯜꯂꯗꯤ ꯍꯩ ꯆꯥꯅꯤꯡꯕꯅꯦꯅ ꯊꯤꯜꯂꯛꯑꯦꯕ ꯑꯗꯨꯁꯨꯅꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏ ꯌꯣꯜꯂꯤꯔꯣ ꯅꯪꯒꯤꯗꯣ ꯑꯩꯈꯣꯏ ꯌꯣꯜꯂꯤꯔꯣ ꯑꯩꯅ ꯂꯩꯕꯤꯗꯦ ꯇꯥꯏ ꯅꯠꯇ꯭ꯔꯣ ꯃꯣꯏꯗ ꯅꯪꯅ ꯍꯥꯏꯔ ꯊꯤꯜꯍꯜꯂꯛꯏꯁꯦꯅ ꯇꯧꯕ ꯅꯠꯇꯦ ꯑꯩꯅ ꯏꯆꯝ ꯆꯝꯅꯗ ꯍꯩ ꯔꯥ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯈꯣꯠꯅꯤꯡꯉꯦꯅ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯂꯩꯕꯤꯗꯦꯁꯨ ꯑꯩ ꯀꯔꯤꯝ ꯍꯥꯏꯗꯦ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯝ ꯊꯤꯜꯂꯛꯄꯅꯤ ꯁꯤ ꯀꯔꯤ ꯀꯥꯏꯔꯒꯦ ꯏꯃꯥꯟꯅꯕꯤ ꯑꯃ ꯑꯣꯏꯕꯩ ꯊꯤꯜꯂꯛꯄꯅꯦꯅ ꯑꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯀꯩ ꯍꯥꯏꯔꯛꯀꯦꯗꯀꯣ ꯑꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛ ꯃꯣꯏ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯣꯏ ꯑꯃꯨꯛ ꯃꯤꯔꯣꯟꯕꯗ ꯏꯃꯥꯟꯅꯕꯤꯒꯤꯅ ꯊꯤꯜꯂꯛꯑꯃꯤꯅ ꯑꯩ ꯊꯤꯟꯕ ꯆꯠꯇ ꯌꯥꯔꯣꯏ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯣ ꯑꯃꯨꯛ ꯍꯥꯏꯔꯛꯀꯠꯂꯛꯑꯕ ꯑꯅ ꯍꯥꯏ ꯅꯨꯄꯤꯁꯤꯅꯀꯣ ꯑꯗꯩ ꯅꯣꯡꯃꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯃꯥꯅ ꯑꯩ ꯆꯥꯛꯇꯤ ꯆꯥꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯈꯦꯔ ꯌꯥꯝ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕ ꯑꯗ ꯑꯃꯨꯛ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯅ ꯊꯑꯣꯏꯅꯒ ꯍꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯦꯜꯀꯦꯜ ꯑꯃꯗ ꯑꯉꯥꯡ ꯊꯤꯜꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯨ ꯊꯤꯜꯍꯜꯂꯛꯄꯁꯦ ꯁꯤꯁꯨ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯉꯦꯕ ꯃꯅꯦꯝꯕꯣꯛꯅ ꯃꯤꯉꯣꯟꯗ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯈꯣꯠꯇ꯭ꯔꯥ ꯃꯤꯅ ꯀꯩ ꯈꯜꯂꯝꯒꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯝ ꯄꯤꯖꯗꯕ ꯃꯥꯜꯂꯣꯏꯗ꯭ꯔꯥ ꯑꯃꯨꯛ ꯍꯥꯏꯌꯦꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯥꯁꯦ ꯈꯨꯝꯖꯗꯦꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯑꯍꯥꯟꯕ ꯑꯉꯥꯡ ꯄꯣꯛꯄꯁꯤꯗꯤ ꯑꯗꯨꯝ ꯃꯅꯦꯝꯕꯣꯏꯅꯁꯨ ꯈꯔ ꯍꯥꯞꯄꯤ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯅꯁꯨ ꯑꯗꯨꯝ ꯑꯉꯥꯡꯁꯤ ꯃꯄꯣꯛꯇꯣꯔꯃꯦꯅ ꯈꯔ ꯑꯗꯨꯝ ꯍꯣꯠꯅꯩ ꯇꯧꯔꯒ ꯃꯄꯥꯝꯅꯁꯨ ꯈꯔ ꯍꯥꯞꯄꯤ ꯇꯧꯔꯒ ꯑꯉꯥꯡ ꯑꯍꯥꯟꯕ ꯄꯣꯛꯄꯗꯤ ꯃꯥꯁꯦ ꯃꯊꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯁꯥꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯑꯉꯥꯡꯁꯤ ꯄꯣꯛꯑ ꯃꯇꯨꯡꯗꯒꯤ ꯃꯥꯁꯤꯁꯨ ꯈꯪꯋꯥ ꯋꯥꯁꯟꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯁꯤꯒꯤ ꯑꯍꯥꯟꯕ ꯑꯉꯥꯡ ꯄꯣꯛꯑ ꯃꯇꯨꯡ ꯊꯥ ꯀꯩꯅꯣꯁꯤꯗ ꯊꯥ 5 ꯁ꯭ꯋꯥꯏ ꯁꯨꯔꯛꯄꯁꯤꯗꯅꯦ ꯃꯃꯥꯟꯅꯕꯤ ꯃꯣꯏ ꯑꯅꯤ ꯃꯣꯏ ꯑꯍꯨꯝ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯈꯤꯕꯒꯤ 2 ꯂꯩꯍꯧꯕꯁꯤ ꯃꯅꯨꯡꯗ ꯑꯃ ꯂꯨꯍꯣꯡꯗꯣꯔꯦꯕ ꯑꯃ ꯂꯨꯍꯣꯡꯗꯣꯔꯦ ꯁꯤꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯅꯦꯕ ꯑꯗ ꯃꯣꯏꯅ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯣꯔꯕꯅꯤꯅ ꯅꯪ ꯑꯍꯤꯡ ꯑꯝꯇꯗꯤ ꯂꯦꯛꯃꯤꯟꯅꯁꯤ ꯂꯥꯎꯍꯦ ꯍꯥꯟꯅ ꯀꯥꯏꯅꯔꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯍꯤꯡ ꯑꯃ ꯂꯦꯛꯃꯤꯟꯅꯕ ꯐꯪꯉꯔꯣꯏ ꯑꯩꯈꯣꯏꯁꯦ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯩ ꯑꯗꯨꯝ ꯄꯨꯟꯅ ꯑꯩꯈꯣꯏꯁꯦ ꯇꯨꯃꯤꯟꯅꯔ ꯋꯥꯔꯤ ꯁꯥꯔ ꯈꯣꯠꯂ ꯂꯩꯃꯤꯟꯅꯔꯛꯄꯅꯤ ꯆꯥꯛ ꯄꯨꯈꯝ ꯑꯝꯇꯒ ꯆꯥꯃꯤꯟꯅꯔꯒ ꯑꯗꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯃꯥꯗꯤ ꯃꯌꯨꯝ ꯍꯦꯛ ꯄꯥꯝꯕꯗꯒꯤꯅꯦ ꯆꯥꯛꯀꯧꯕ ꯆꯩꯔꯥꯎꯄꯣꯠ ꯊꯤꯟꯕ ꯑꯗꯩ ꯃꯣꯏ ꯃꯕꯨꯡ ꯊꯣꯛꯄ ꯑꯃ ꯂꯨꯍꯣꯡꯈꯤ ꯑꯗꯨ ꯅꯠꯇꯅ ꯃꯥꯁꯦ ꯃꯄꯥꯝ ꯆꯠꯇ꯭ꯔꯤꯕ ꯁꯨꯡꯆꯠ ꯆꯠꯇꯦꯕ ꯆꯠꯀꯦꯁꯦ ꯌꯥꯗꯕ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯃꯥꯗꯤ ꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯛꯈꯤꯕꯅꯤ ꯏꯃꯥꯟꯅꯕꯤꯁꯦ ꯑꯗ ꯃꯥꯅ ꯃꯆꯥ ꯄꯣꯛꯄꯐꯥꯎꯗ ꯃꯣꯏꯁꯦ ꯂꯩꯁꯥꯕꯤ ꯃꯣꯏꯅ ꯐꯤꯔꯣꯟꯒ ꯁꯨꯕ ꯂꯥꯛꯑꯦꯕ ꯃꯇꯦꯡ ꯄꯥꯡꯕꯗꯩ ꯃꯥꯒꯤ ꯆꯥꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯆꯥꯄꯣꯠꯀꯁꯦ ꯂꯩꯗꯅ ꯂꯥꯛꯑꯦꯕ ꯃꯆꯥ ꯄꯣꯛꯄꯗꯐꯥꯎꯗ ꯑꯗꯩ ꯊꯥ ꯁꯨꯔꯛꯄꯗꯁꯨ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯊꯥ ꯁꯨꯕꯩ ꯃꯄꯥꯝꯗ ꯆꯥꯛꯀꯧꯕꯁꯤꯒ ꯆꯠꯂꯦ ꯑꯗꯨꯒꯁꯦ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯅ ꯅꯪꯗꯤ ꯁꯤꯡꯖꯨ ꯁꯤꯁꯦ ꯆꯥꯒꯟꯕꯅꯤ ꯅꯪꯗꯤ ꯁꯤ ꯆꯥꯒꯟꯕꯅꯦꯒ ꯃꯥꯅ ꯆꯥꯅꯤꯡꯕ ꯆꯥꯒꯟꯕ ꯀꯝꯐꯣꯏꯗꯒꯤ ꯆꯝꯄ꯭ꯔꯥꯗꯒꯤ ꯃꯌꯥꯝꯒ ꯊꯤꯔ ꯂꯩꯔꯝꯃ ꯆꯥꯕꯁꯤ ꯃꯊꯪ ꯃꯊꯪ ꯄꯤꯖꯗꯅ ꯏꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯃꯥꯅ ꯃꯄꯥꯝꯗ ꯂꯥꯛꯄꯁꯦ ꯏꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯅ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯋꯦꯕ ꯑꯗꯩ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯐꯧꯅꯦ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯦ ꯃꯣꯏ ꯃꯃꯥꯏ ꯃꯄꯥꯝꯗ ꯆꯠꯀꯗꯕꯁꯦ ꯆꯠꯂꯝꯗꯦꯕ ꯅꯪꯒ ꯆꯥꯃꯤꯟꯅꯅꯤ ꯑꯩꯈꯣꯏꯗꯤꯅ ꯆꯠꯇꯕꯩ ꯋꯥꯅꯤꯗ ꯑꯗꯨꯒ ꯃꯥꯁꯦ ꯇꯔꯥꯝ ꯑꯣꯛꯑꯦꯕ ꯑꯗꯩ ꯃꯥꯏ ꯆꯩꯔꯥꯎ ꯄꯣꯠ ꯊꯤꯟꯕ ꯆꯠꯄꯒꯁꯦ ꯏꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯅꯅꯦ ꯉꯥꯏꯔꯝꯃꯅꯤ ꯑꯗꯨꯒꯅꯦ ꯄꯣꯠ ꯆꯩꯒꯁꯦ ꯈꯨꯗꯩ ꯂꯥꯡꯗꯩ ꯌꯦꯟꯃꯤꯟꯅꯗꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯗꯅ ꯇꯨꯝꯃꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯗꯅ ꯍꯦꯛꯇ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯦ ꯌꯥꯝ ꯇꯧꯖꯩꯑꯕ ꯑꯗ ꯃꯥꯅ ꯑꯍꯤꯡ ꯑꯝꯇꯪꯗꯤ ꯅꯪ ꯂꯦꯡꯃꯤꯟꯅꯁꯤ ꯂꯥꯎꯗꯅ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯇꯣ ꯅ ꯍꯥꯏꯔꯛꯄꯁꯤꯗꯀꯣ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯍꯥꯏꯌꯦꯕ ꯕꯥꯇꯣꯟꯁꯦ ꯂꯥꯛꯄꯗꯒꯤꯩ ꯍꯧꯈ꯭ꯔꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯁꯨꯛꯄꯀꯣ ꯑꯗ ꯃꯥꯅ ꯍꯥꯏꯔꯦ ꯍꯌꯦꯡꯗꯤ ꯃꯥꯏ ꯍꯩꯖꯤꯡꯄꯣꯠꯅꯤ ꯑꯗꯣ ꯍꯌꯦꯡꯁꯦ ꯑꯩ ꯅꯨꯡꯊꯤꯟ ꯆꯠꯂꯒ ꯑꯍꯤꯡ ꯂꯦꯛꯑꯒ ꯑꯌꯨꯛꯇ ꯍꯜꯂꯛꯀꯦ ꯅꯨꯡꯉꯥꯏꯇꯦ ꯃꯥꯗꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯌꯥꯝ ꯋꯥꯔꯛꯄꯅꯦꯅ ꯑꯗꯨ ꯍꯥꯏꯕꯗ ꯆꯠꯂꯣꯍꯣꯏ ꯑꯍꯤꯡ ꯂꯦꯛꯄ ꯀꯥꯟꯗ ꯑꯉꯥꯡ ꯃꯆꯥꯗꯨꯒ ꯇꯥꯅꯤꯡꯗꯦ ꯅꯨꯄꯤꯅꯒ ꯃꯄꯥꯝꯗ ꯑꯍꯤꯡ ꯂꯦꯛꯄ ꯍꯩꯅꯗꯦ ꯑꯩ ꯑꯅ ꯍꯥꯏꯌꯦꯕ ꯆꯠꯀꯦꯅ ꯉꯥꯏꯍꯥꯛꯇꯪ ꯆꯧꯁꯨ ꯅꯨꯡꯊꯤꯟ ꯑꯗꯨꯒ ꯑꯍꯤꯡ ꯂꯦꯛꯄꯒꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯣꯅ ꯍꯥꯏꯔꯛꯄꯅꯤ ꯃꯥꯁꯦ ꯃꯄꯤꯁꯦ ꯑꯣꯔꯣ ꯇꯥꯔꯦꯀꯣ ꯑꯍꯤꯡ ꯑꯃꯈꯛ ꯍꯧꯔꯛꯏꯕ ꯄꯣꯛꯂꯛꯏꯕ ꯃꯐꯝꯗꯨꯗ ꯑꯍꯤꯡ ꯑꯃꯈꯛ ꯏꯄꯥꯝꯗꯣ ꯂꯦꯛꯀꯦ ꯍꯥꯏꯕꯁꯦ ꯌꯥꯔꯛꯇ꯭ꯔꯕꯅꯦꯕ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯊ꯭ꯋꯥꯏꯁꯦꯗꯩ ꯃꯅꯦꯝꯕꯣꯛꯇ ꯃꯥꯅ ꯍꯥꯏꯔꯦꯕ ꯃꯅꯦꯝꯕꯣꯛꯅꯁꯨ ꯑꯍꯤꯡꯒ ꯂꯦꯛꯄꯗꯤ ꯑꯉꯥꯡꯗꯣ ꯅꯥꯔꯛꯅꯕꯅꯤ ꯀꯩ ꯀꯥꯟꯅꯕ ꯃꯧꯒ ꯂꯩꯁꯥꯕꯤꯒ ꯃꯥꯟꯅ ꯌꯥꯄꯣꯟꯇꯦ
ꯅꯣꯏ ꯉꯥꯏ ꯇꯤꯟꯅꯔꯛꯄ ꯂꯣꯏꯅꯔꯛꯄꯗꯨꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ ꯃꯣꯏꯁꯨ ꯃꯌꯨꯝ ꯄꯥꯜꯂꯗꯤ ꯀꯩꯁꯨ ꯂꯥꯡꯉꯝꯃꯣꯏꯗꯣꯏꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯉꯥꯏꯍꯥꯛ ꯍꯦꯛ ꯆꯠꯂꯒ ꯍꯜꯂꯛꯎ ꯑꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩꯗꯤ ꯅꯨꯡꯊꯤꯟꯁꯦ ꯆꯠꯂꯒ ꯍꯩꯖꯤꯡꯄꯣꯠꯁꯦ ꯃꯥꯗꯤ ꯀꯞꯄꯦ ꯑꯗꯨꯝ ꯀꯞꯄꯦ ꯑꯁꯣꯝꯗꯗꯤ ꯑꯍꯤꯡ ꯂꯦꯛꯇꯣꯏ ꯃꯤ ꯅꯪ ꯑꯍꯤꯡ ꯂꯦꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯁꯤꯜꯂꯤ ꯄꯨꯂꯞ ꯆꯥꯃꯤꯟꯅꯗꯣꯏꯅ ꯇꯧꯔꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯃꯥꯗꯤ ꯑꯗꯣ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯅꯨꯡꯊꯤꯟ ꯆꯠꯂꯒ ꯑꯌꯨꯛ ꯆꯠꯆꯕꯁꯨ ꯅꯠꯇꯕ ꯅꯨꯡꯊꯤꯟ ꯆꯠꯂ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯑꯗꯨ ꯃꯅꯥꯎꯄꯥ ꯃꯧꯄ꯭ꯋꯥ ꯑꯃꯅ ꯊꯤꯜꯍꯜꯂꯦꯀꯣ ꯑꯗꯣ ꯃꯣꯏꯅ ꯍꯥꯏ ꯍꯣꯏ ꯅꯪ ꯑꯍꯤꯡ ꯂꯦꯛꯇ꯭ꯔꯁꯨ ꯆꯥꯛꯇꯪꯗꯤ ꯆꯥꯔ ꯍꯜꯂꯣ ꯍꯥꯏꯌꯦꯕ ꯑꯗꯨ ꯐꯣꯟ ꯇꯧꯋꯦꯕ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯗꯀꯣ ꯑꯗꯨꯐꯧ ꯌꯥꯔꯛꯇꯕ ꯍꯥꯏꯅ ꯃꯥꯏ ꯅꯨꯄꯥꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯆꯥꯛ ꯆꯔꯥ ꯑꯃꯒꯤ ꯍꯣꯔꯦꯟ ꯄꯨꯡ 9-10ꯗ ꯃꯧꯅ ꯃꯄꯥꯟ ꯆꯠꯂꯒ ꯍꯜꯂꯛꯑꯒ ꯏꯃꯥ ꯍꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯗꯣꯔꯤ ꯀꯣꯠꯁꯤꯔꯥꯁꯤ ꯇꯧꯕ ꯑꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯑꯗꯨꯒ ꯐꯣꯟꯁꯦ ꯄꯠ ꯀꯛꯈꯤꯕ ꯋꯥꯅꯤ ꯑꯗꯩꯗꯤ ꯃꯥꯗꯣ ꯃꯧꯄ꯭ꯋꯥꯅ ꯊꯤꯜꯍꯜꯂꯦ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯨ ꯀꯞꯐꯧꯋꯤ ꯑꯗꯣ ꯃꯥꯁꯨ ꯀꯞꯄ ꯍꯜꯂꯛꯏꯀꯣ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯁꯤ ꯑꯉꯥꯡꯁꯤ ꯄꯣꯛꯑ ꯃꯇꯨꯡ ꯆꯍꯤ 2ꯃꯨꯛ ꯂꯩꯔꯒ ꯃꯥꯏꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯁꯦ ꯇꯣꯉꯥꯟ ꯄꯤꯖꯔꯦ ꯑꯗꯨꯀꯥꯟꯗ ꯇꯣꯉꯥꯟ ꯆꯥꯔꯦ ꯇꯣꯉꯥꯟ ꯆꯥꯕꯗꯒꯤꯗꯤ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯑꯦꯕ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯚꯥꯔꯁꯦ ꯃꯅꯦꯝ ꯃꯀꯨꯅ ꯈꯔ ꯄꯨꯔꯝꯕ ꯃꯣꯏꯅ ꯈꯤꯇꯪ ꯃꯦꯜꯂꯝꯕꯁꯦ ꯁꯤꯗꯒꯤ ꯇꯣꯉꯥꯟ ꯆꯥꯔꯗꯤ ꯄꯨꯔꯥꯅ ꯌꯨꯝ ꯑꯃ ꯑꯣꯏꯔꯛꯑꯕꯅꯤꯅ ꯃꯣꯏꯒꯤꯁꯨ ꯄꯩꯁꯥꯁꯦ ꯁꯤꯗꯒꯤ ꯍꯧꯔꯛꯑꯦ ꯋꯥꯕꯁꯦ ꯃꯥꯏ ꯅꯨꯄꯥꯒꯤ ꯈꯒ ꯐꯪꯕ ꯄꯩꯁꯥꯁꯤꯅ ꯀꯩꯁꯨ ꯑꯣꯏꯕ ꯌꯥꯔꯛꯇ꯭ꯔꯦꯕ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯆꯪꯐꯝ ꯑꯉꯥꯡꯁꯦ ꯃꯥꯒꯤꯅ ꯄꯦꯠ ꯄꯦꯠ ꯅꯥꯕ ꯑꯉꯥꯡꯁꯤ ꯄꯦꯠ ꯄꯦꯠ ꯅꯥꯕ ꯗꯥꯛꯇꯔꯗ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯂꯩꯕ ꯑꯗꯨꯝꯕꯗꯒꯤ ꯁꯨꯝ ꯃꯥꯒꯤꯁꯤꯅ ꯈꯔ ꯁꯨꯝ ꯍꯧꯔꯛꯈꯤ ꯃꯥꯁꯤꯀꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯣꯠꯅꯔꯛꯄꯒ ꯄꯣꯠꯌꯦꯡ ꯆꯥꯌꯦꯡ ꯁꯤꯜꯂꯛꯄ ꯑꯗꯩ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯇꯣꯉꯥꯟ ꯆꯥꯔꯃꯤꯅ ꯅꯤꯉꯣꯜ ꯃꯌꯥꯝꯒꯤ ꯄꯣꯠ ꯂꯥꯡꯕ ꯃꯄꯥꯝꯗ ꯄꯨꯕꯩ ꯂꯥꯡꯕ ꯁꯨꯝꯕꯗ ꯈꯒ ꯁꯨꯝ ꯍꯧꯔꯛꯈꯤꯕ ꯃꯥꯏꯁꯤꯅ ꯇꯞꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯅꯨꯡ ꯂꯩꯗꯅꯅꯦ ꯊꯤꯟꯕ ꯂꯦꯡꯕꯁꯦ ꯍꯧꯔꯛꯄ ꯍꯦꯛꯇ ꯍꯧꯕꯁꯦ ꯊꯤꯟꯕ ꯂꯦꯡꯕꯁꯤ ꯑꯗ ꯃꯥꯅ ꯃꯤꯅ ꯑꯣꯄꯔꯦꯁꯟ ꯇꯧꯊꯣꯛꯇꯗꯤ ꯅꯨꯡꯒꯤꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯗꯨꯝ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯍꯤꯡꯗ ꯇꯥꯏꯕꯪꯗ ꯍꯧꯔꯛꯄꯤ ꯗꯥꯛꯇꯔꯁꯦ ꯆꯠꯅꯤꯡꯉꯥꯏ ꯄꯩꯁా ꯂꯩꯇꯗꯅ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡꯗ ꯑꯌꯥꯝꯕ ꯍꯧꯋꯦꯕ ꯅꯨꯡ ꯂꯩꯕ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯥꯁꯤꯁꯦ ꯈꯤꯇꯪ ꯍꯥꯏꯊꯕ ꯖꯒꯥꯅꯤꯅ ꯃꯣꯏꯒꯤꯗꯤ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯍꯥꯡꯕ ꯐꯥꯔꯃꯥꯁꯤꯗꯤ ꯂꯩꯇꯕ ꯑꯗꯣ ꯅꯣꯡꯉꯥꯟꯕꯁꯤ ꯉꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯦꯟꯀꯤꯂꯔꯒꯨꯝꯕꯁꯤ ꯀꯥꯞꯁꯜꯂꯒ ꯐꯍꯟꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯥꯡꯉꯦꯕ ꯃꯥꯁꯦ ꯇꯣꯏꯅꯗꯤ ꯍꯧꯔꯛꯑꯕ ꯑꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯄꯩꯁꯥꯁꯦ ꯂꯩꯇꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯃꯥꯏ ꯅꯨꯄꯥꯅꯁꯨ ꯀꯌꯥ ꯊꯋꯥꯁꯦ ꯁꯥꯗꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯃꯤꯅ ꯍꯩꯃꯥꯡ ꯇꯤꯡꯉ ꯊꯛꯎ ꯖꯤꯔꯥ ꯇꯤꯡꯉ ꯊꯛꯎ ꯅꯨꯡ ꯇꯨꯝꯕꯅꯤ ꯇꯥꯔꯛꯄꯅꯤꯒ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯍꯣꯠꯅꯖꯕ ꯑꯗꯨꯁꯨ ꯑꯣꯏ ꯌꯥꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯊꯤꯟꯕ ꯌꯦꯛꯄꯁꯦ ꯁꯨꯝ ꯍꯧꯔꯛꯄꯗꯒꯤ ꯃꯥꯁꯦ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯩ ꯃꯁꯤꯃꯇꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯊꯣꯛꯑꯒꯦꯅ ꯃꯥꯅ ꯃꯧ ꯑꯃ ꯃꯥꯒ ꯇꯤꯟꯅꯕꯗꯩ 10,000 ꯄꯨ ꯑꯗꯩ ꯑꯃꯗꯩ ꯈꯔ ꯄꯨ ꯁꯦꯟꯗꯣꯏ ꯁꯥꯟꯗꯣꯛꯄ ꯃꯤꯗꯩ ꯇꯧꯔꯒ ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯊꯣꯛꯑꯦꯕ ꯑꯗꯨꯒ ꯃꯥꯗꯤ ꯑꯉꯥꯡꯁꯨ ꯑꯄꯤꯛꯄ ꯆꯦꯟꯕꯅꯤꯅ ꯑꯗꯩ ꯑꯃꯨꯛ ꯂꯦꯡꯕ ꯊꯤꯟꯕ ꯍꯧꯔꯛꯑꯒ ꯑꯃꯨꯛ ꯇꯧꯈꯤꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯁꯔꯀꯥꯔꯒꯤꯗ ꯖꯦꯅꯤꯝꯁꯇ ꯔꯤꯝꯁꯇ ꯃꯇꯝ ꯉꯥꯏꯔꯒ ꯑꯥꯗ ꯕꯦꯠꯇ ꯂꯩꯔꯒ ꯇꯧꯕꯁꯨ ꯌꯥꯗ꯭ꯔꯦ ꯄꯩꯁꯥ ꯈꯔ ꯆꯪꯉꯣꯏꯗꯕꯗꯣ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯧꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯧꯕꯅꯤꯅ ꯑꯗꯨꯝ 50,000ꯃꯨꯛꯇꯤ ꯆꯪꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯃꯥꯒꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯃꯥꯁꯦ ꯅꯣꯡꯃꯒꯤ ꯏꯃꯨꯡꯒꯤ ꯆꯥꯅꯕꯒꯤ ꯈꯣꯠꯅꯕꯒꯤ ꯃꯥꯁꯦ ꯐꯅꯦꯛ ꯂꯣꯜꯂꯦꯕ ꯃꯥꯅ ꯑꯗꯣ ꯐꯅꯦꯛ ꯂꯣꯟꯕꯁꯦ ꯃꯥ ꯑꯉꯥꯡ ꯆꯦꯟꯕꯅꯤꯅ ꯉꯝꯗꯦꯕ ꯑꯉꯥꯡ ꯃꯆꯥꯗꯣ ꯑꯗꯨꯗꯨꯒ ꯊꯕꯛꯁꯦ ꯑꯝꯇ ꯑꯣꯏꯗꯦꯕ ꯑꯗꯨꯅ ꯑꯉꯥꯡꯅ ꯇꯨꯝꯃꯤꯉꯩꯗ ꯉꯥꯏꯍꯥꯛ ꯂꯣꯟꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯑꯉꯥꯡ ꯍꯧꯒꯠꯂꯛꯄꯗꯤ ꯑꯉꯥꯡ ꯑꯃꯨꯛ ꯌꯦꯠꯄ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯤ ꯃꯉꯝ ꯁꯥꯟꯗꯦ ꯊꯕꯛ ꯑꯃꯇ ꯅꯨꯄꯤ ꯑꯉꯥꯡ ꯆꯦꯜꯂꯕ ꯃꯧ ꯑꯃꯅꯅꯦ ꯊꯕꯛ ꯑꯃꯠꯇ ꯄꯩꯁꯥ ꯊꯣꯛꯄ ꯇꯧꯕ ꯉꯝꯈꯩꯔꯣꯏꯕ ꯏꯃꯨꯡꯒꯤ ꯊꯕꯛꯇ ꯑꯉꯥꯡꯗ ꯂꯣꯏꯅ ꯃꯇꯝꯁꯦ ꯃꯥꯡꯗꯣꯏꯅꯦꯕ ꯑꯗꯨꯒ ꯄꯩꯁꯥ ꯊꯣꯛꯇꯕꯁꯨ ꯑꯃꯨꯛ ꯇꯥꯗꯣꯏꯅꯦꯕ ꯁꯤꯁꯦ ꯌꯥꯝ ꯋꯥꯕ ꯃꯧꯁꯤꯡꯅ ꯋꯥꯔꯤꯁꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯊꯥꯖꯗꯅꯅꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯆꯟꯕ ꯋꯥꯅꯤꯗ ꯊꯥ 4ꯃꯨꯛ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯤꯒꯤ ꯄꯨꯔꯨꯕ ꯄꯩꯁꯥ ꯈꯔꯗꯨꯒꯤ ꯁꯦꯟꯗꯣꯏꯕꯨ ꯍꯨꯟꯅꯕ ꯂꯥꯛꯅꯕꯅꯦ ꯏꯃꯨꯡꯒꯤ ꯒ꯭ꯌꯥꯁ ꯂꯣꯏꯔꯛꯄꯩ ꯆꯦꯡ ꯋꯥꯟꯕꯒꯤ ꯑꯗꯒꯤꯗꯤ ꯄꯣꯠꯌꯦꯡ ꯆꯥꯌꯦꯡ ꯇꯥꯔꯛꯄꯒꯤ ꯑꯗꯨꯝꯕꯩ ꯍꯣꯠꯅꯔꯤꯉꯩꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯦꯛꯁꯤꯗꯦꯟ ꯃꯊꯟꯇ ꯊꯣꯛꯆꯕꯅꯤꯀꯣ ꯑꯗꯨꯒ ꯊꯣꯛꯑꯒ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯑꯣꯄꯔꯦꯁꯟ ꯇꯧꯋꯤ ꯂꯥꯏꯌꯦꯡꯉꯤ ꯗꯥꯛꯇꯔꯗ ꯅꯨꯃꯤꯠ 9-9 ꯂꯩ ꯑꯗ ꯑꯃꯨꯛꯁꯨ ꯄꯩꯁꯥꯁꯦ ꯂꯨꯄꯥ 1,00,000 ꯄꯨꯔꯦꯕꯀோ ꯑꯃꯗꯩ ꯄꯨꯔꯦ ꯑꯗꯨ ꯄꯨꯕꯁꯤꯒ ꯀꯩꯒ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯥꯁꯨ ꯃꯊꯥ ꯁꯥꯗꯅ ꯌꯨ ꯊꯛꯆꯟꯕꯤ ꯃꯤꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯀꯔꯝ ꯀꯥꯟ ꯁꯤꯡꯗꯣꯏꯕ ꯑꯗꯨ ꯇꯧꯗꯣꯏꯕꯅ ꯃꯊꯥ ꯁꯥꯖꯟꯕꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯃꯥꯏ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯦ ꯈꯔ ꯊꯣꯛꯇ ꯌꯨ ꯊꯛꯆꯜꯂꯒ ꯊꯣꯛꯎ ꯌꯥꯗ ꯑꯗꯩ ꯑꯃꯨꯛ ꯗꯨꯀꯥꯟ ꯊꯣꯛꯏꯃꯦꯅ ꯌꯨ ꯐꯨꯜ ꯉꯥꯎꯔ ꯆꯠꯈ꯭ꯔꯃꯤꯅ ꯃꯤ ꯗꯨꯀꯥꯟꯗꯨꯅ ꯊꯣꯛꯍꯜꯂꯛꯑꯅꯨ ꯍꯥꯏꯒꯠꯂꯛꯑꯦ ꯑꯗꯨꯗꯩ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯦ ꯌꯨꯁꯦ ꯐꯖꯅ ꯊꯛꯑꯦ ꯃꯥꯁꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯃꯄꯥꯁꯦ ꯑꯣꯛ ꯂꯣꯏꯌꯦꯕꯀꯣ ꯑꯣꯛꯁꯦ 5 ꯂꯣꯏꯔꯒ ꯄꯨꯂꯞ ꯆꯍꯤ ꯑꯃꯒꯤ ꯌꯣꯟꯕꯅꯦꯕ ꯃꯥꯁꯦ ꯑꯗꯨꯗ ꯃꯥꯁꯤꯅ ꯆꯠꯂꯦꯀꯣ ꯑꯗꯨꯒ ꯃꯄꯥꯁꯦ ꯃꯥꯅ ꯍꯥꯏꯔꯦ ꯕꯕꯥ
ꯃꯄꯥꯝꯁꯤꯅꯅꯦ ꯃꯃꯥ ꯃꯄꯥ ꯀꯩꯁꯤꯅ ꯃꯣꯏꯅ ꯃꯦꯟꯕ ꯌꯥꯕ ꯃꯦꯜꯂꯦꯕ ꯃꯃꯥ ꯃꯄꯥꯁꯤꯅ ꯑꯗꯨꯝ ꯃꯦꯜꯂꯛꯑꯕꯅꯤꯀꯣ ꯑꯗꯣ ꯕꯕꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯃꯤꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯔꯨꯕꯁꯤꯒꯤ ꯁꯦꯟꯗꯣꯏꯁꯦ ꯕꯕꯥ ꯁꯦꯟꯗꯣꯏ ꯍꯨꯟꯕ ꯅꯨꯃꯤꯠ ꯊꯣꯛꯏ 2,000ꯗ ꯄꯤꯌꯣ 3ꯗ ꯄꯤꯌꯣ ꯑꯗꯩ ꯏꯃꯨꯡꯒꯤ ꯁꯤ ꯂꯩꯇ꯭ꯔꯦ ꯕꯕꯥ ꯑꯅ ꯇꯧꯔꯒꯗꯤ ꯑꯗꯨꯝꯗꯤ ꯂꯧꯕ ꯑꯗꯣ ꯕꯕꯥ ꯑꯩꯁꯦ ꯕꯕꯥꯅ ꯑꯄꯨꯟꯕ ꯄꯩꯁꯥ ꯈꯤꯇ ꯄꯤꯕꯤꯌꯣ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯒ ꯑꯝꯇꯗꯤ ꯃꯤ ꯃꯔꯟꯁꯨ ꯁꯤꯡꯈꯤꯒꯦ ꯏꯃꯨꯡꯁꯦ ꯍꯣꯠꯅꯍꯧꯒꯦ ꯕꯕꯥ ꯑꯝꯇꯗꯤ ꯄꯤꯕꯤꯌꯣꯅ ꯀꯞꯄꯔꯦꯕ ꯑꯗꯩ ꯃꯥꯅ ꯃꯄꯥꯁꯤꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯣꯛ ꯌꯣꯟꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯂꯨꯄꯥ ꯂꯥꯛ ꯑꯃꯗꯤ ꯂꯩ ꯑꯩ ꯂꯧꯒꯦꯅ ꯇꯧꯕꯅꯤꯅꯦ ꯅ ꯍꯥꯏꯔꯦ ꯕꯕꯥ ꯑꯩ ꯅꯉꯣꯟꯗ ꯄꯤꯕꯤꯔꯣ ꯑꯗꯨꯏ ꯄꯩꯁꯥꯗꯣꯅ ꯄꯤꯔꯛꯑꯦꯕ ꯃꯄꯥꯁꯤꯅ ꯑꯗꯨꯏ ꯄꯩꯁꯥꯁꯦꯀꯣ ꯃꯉꯣꯟꯗ ꯃꯃꯜ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯁꯅꯥ ꯃꯆꯥ ꯃꯁꯨ ꯈꯔ ꯈꯨꯗꯣꯞꯀꯨꯝꯕ ꯗꯥꯟꯒꯤ ꯈꯨꯗꯣꯞ ꯑꯗꯒꯤꯗꯤ ꯁꯅꯥ ꯃꯆꯥ ꯌꯨꯡꯊꯤꯟ ꯁꯤꯕꯩꯒ ꯍꯥꯄꯛꯄꯒꯗꯤ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯀꯥꯏꯗꯅ ꯃꯥꯏ ꯂꯤꯛ ꯃꯆꯥ ꯑꯃ ꯁꯟꯂꯧꯍꯨꯝꯒꯤ ꯌꯥꯝ ꯋꯥꯅ ꯁꯥꯔ ꯍꯥꯄꯛꯄ ꯂꯤꯛ ꯑꯝꯇꯗꯤ ꯌꯥꯎꯗꯗꯤꯅꯀꯣ ꯑꯗꯨꯒꯁꯦ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯂꯣꯏ ꯆꯪꯈ꯭ꯔꯕꯅꯦ ꯑꯗꯩꯗꯤ ꯃꯄꯥꯁꯤꯅ ꯑꯗꯨ ꯄꯤꯔꯛꯄ ꯄꯩꯁꯥꯁꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯑꯦꯕ ꯀꯩꯊꯦꯜ ꯈꯣꯝꯕꯤꯗ ꯅꯣꯡ ꯑꯃꯗ 10,000 ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯊꯥꯗꯣꯛꯑ ꯃꯥꯅ ꯈꯣꯝꯕ ꯆꯠꯂꯒ ꯅꯣꯡꯃꯒ 10,000 ꯊꯥꯗꯣꯛꯄꯁꯤꯅ 200 ꯈꯣꯝꯃꯦꯕ ꯃꯤ 10 ꯊꯥꯗꯣꯛꯑꯦ ꯂꯨꯄꯥ 2,000 ꯁꯤꯁꯦ ꯃꯥꯅ ꯀꯥꯏꯊꯣꯛꯑꯦ ꯑꯗꯨꯒ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯕꯗ ꯑꯃꯨꯛ ꯂꯨꯄꯥ 10,000ꯅꯤ ꯅꯣꯡꯃ 2 ꯈꯣꯝꯃꯗꯤ ꯑꯗꯨꯗ ꯑꯃꯨꯛ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯊꯥꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯍꯣꯠꯅꯒꯦ ꯑꯗꯨꯒ ꯁꯦꯟꯗꯣꯏ ꯃꯤꯁꯤꯅ ꯂꯨꯄꯥ 10,000 ꯂꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯀꯩꯅꯣꯅꯤꯗ ꯃꯥꯒꯤ ꯄꯩꯁꯥꯁꯦ ꯐꯥꯗꯣꯏꯅꯤ 200 ꯈꯣꯝꯕꯅꯤꯅꯀꯣ ꯅꯨꯃꯤꯠ 50니ꯗ ꯑꯗꯨꯒꯤ ꯃꯊꯣꯏꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯦꯟꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯍꯦꯜꯂꯛꯄ ꯃꯊꯣꯏꯁꯤ ꯈꯇꯪ ꯁꯤꯖꯤꯟꯅꯒꯦ ꯀꯥꯏꯅ ꯃꯥꯅ ꯈꯟꯖꯩꯕ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯄꯩꯁꯥ ꯈꯣꯝꯒꯠꯄ ꯍꯦꯛ ꯍꯧꯕꯒꯗꯤ ꯄꯣꯌꯦꯡꯒꯤ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯅꯁꯨ ꯄꯩꯁꯥ ꯈꯔ ꯊꯥꯗꯣꯛꯑꯦ ꯈꯣꯝꯒꯠꯂꯦ ꯅꯣꯡꯃꯩ ꯈꯪꯉꯃꯤꯅ ꯑꯗꯨꯒꯤ ꯑꯗꯥꯒꯤꯅ ꯇꯧꯔꯒ ꯑꯗꯨꯝ ꯁꯠꯇꯣꯛꯑ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯅ ꯄꯩꯁꯥ ꯈꯣꯝꯕꯁꯦ ꯅꯨꯡꯉꯥꯏꯔꯦꯀꯣ ꯃꯤꯅꯁꯨ ꯅꯪ ꯄꯩꯁꯥ ꯊꯥꯗꯩꯌꯦ ꯄꯤꯌꯨꯒ ꯇꯧꯈꯠꯂꯛꯑꯦ ꯑꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯄꯥꯝꯗ ꯃꯗꯣꯝꯆꯥꯈꯩ ꯑꯃ ꯂꯩꯌꯦꯕ ꯄꯩꯁꯥ ꯈꯔ ꯄꯥꯏꯕ ꯑꯗꯨꯗ ꯃꯣꯏ ꯏꯟꯗꯣꯝꯆꯥ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯄꯩꯁꯥ ꯂꯥꯛ ꯑꯝꯇ ꯊꯥꯗꯕꯤꯌꯨ ꯏꯟꯗꯣꯝꯆꯥꯒꯤ ꯅꯣꯡꯃꯩ ꯊꯤꯒꯠꯂꯛꯀꯦ ꯏꯟꯗꯣꯝꯆꯥꯅ ꯀꯩꯅꯣꯗꯣ 3 ꯀꯥꯕꯤ ꯑꯣꯏꯕꯤꯌꯨ ꯑꯩꯅ ꯊꯥꯗꯩꯁꯤꯅ 5 ꯀꯥꯕꯤꯅꯤꯒ ꯍꯥꯏꯔꯒ ꯃꯗꯣꯝꯆꯥꯁꯦ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯊꯥꯗꯔꯦ ꯑꯗꯨ ꯑꯃꯨꯛ ꯊꯥꯗꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯅꯣꯡꯃꯩ ꯃꯔꯨꯞ ꯈꯣꯝꯕꯤꯁꯨ ꯍꯧꯖꯤꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯁꯨꯝ ꯀꯩꯊꯦꯜꯁꯤꯗ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯑꯉꯥꯡ ꯑꯃꯒ ꯑꯃꯨꯛ ꯄꯣꯛꯑꯦꯀꯣ ꯑꯉꯥꯡ ꯑꯀꯣꯟꯕ ꯄꯣꯛꯄꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯄꯣꯛꯄꯗ ꯄꯩꯁꯥ ꯆꯪꯁꯤꯟꯈꯔꯦ ꯐꯅꯌꯥꯝꯅ ꯑꯗꯣꯝꯗꯒꯤ ꯂꯧꯊꯣꯛꯑꯒ ꯂꯤꯁꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯔ ꯄꯣꯛꯏ ꯄ꯭ꯔꯥꯏꯚꯦꯠꯇ ꯄꯣꯛꯏ ꯑꯗꯣ 50,000 ꯍꯨꯝꯐꯨꯗ ꯑꯃꯨꯛ ꯆꯪꯁꯤꯟꯈꯔꯦ ꯃꯥꯁꯦꯀꯣ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯍꯥꯖꯣꯟꯗꯩꯁꯨ ꯈꯔ ꯂꯧ ꯊꯥꯗꯗ꯭ꯔꯒ ꯄꯩꯁꯥꯁꯦ ꯑꯗꯩꯗꯤ ꯃꯔꯨꯞ ꯈꯔ ꯈꯣꯝ ꯁꯨꯝ ꯇꯧꯕꯁꯦ ꯃꯅꯨꯡꯗꯗꯤ ꯄꯩꯁꯥꯁꯦ ꯁꯨꯝ ꯄꯨꯊꯔꯛꯄ ꯁꯨꯝ ꯃꯣꯏꯅ ꯁꯨꯝ ꯂꯣꯏꯁꯜꯂꯛꯄꯅꯤꯅꯀꯣ ꯃꯤꯒꯤ ꯃꯊꯣꯏ ꯈꯔ ꯍꯨꯟꯗꯩ ꯃꯣꯏꯅ ꯃꯤꯒꯤ ꯄꯨꯕ ꯄꯩꯁꯥꯗꯣ ꯁꯤꯡꯉꯣꯅ 50,000 ꯈꯔ ꯂꯧꯊꯣꯛꯑ ꯁꯤꯡꯒꯤ ꯃꯥꯁꯦ ꯈꯛꯇꯩ ꯃꯥꯁꯤꯁꯨ ꯁꯨꯝ ꯄꯨꯊꯔꯛꯑꯦꯕꯀꯣ ꯏꯃꯨꯡꯗ ꯁꯨꯝ ꯂꯣꯏꯁꯟꯈꯤꯕ ꯆꯍꯤ 6-7 ꯌꯨꯝ ꯄꯥꯜꯂꯛꯄꯁꯤꯗ ꯑꯗꯨꯃꯥꯏꯅ 10 ꯄꯥꯖꯤꯜꯂꯛꯑꯦ ꯃꯥꯏ ꯄꯩꯁꯥꯁꯦ ꯃꯥꯅ ꯃꯆꯥ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯆꯍꯤ 2 3 ꯐꯥꯔꯛꯄꯗꯩ ꯇꯧꯈꯤꯕꯅꯦꯕ ꯑꯗꯨꯏ ꯊꯕꯛꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯆꯥꯈꯩꯗꯣ ꯆꯍꯤ ꯑꯍꯟꯗꯨꯅ 13 ꯐꯥꯔꯦꯗꯅ ꯑꯗ ꯆꯍꯤ ꯃꯥꯅ 9-10 ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯄꯩꯁꯥꯁꯦ ꯊꯥꯗꯔ ꯁꯥꯟꯅꯔꯛꯄꯁꯦ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄ ꯄꯨꯊꯕꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄ ꯁꯨꯝ ꯂꯣꯏꯁꯟꯈꯤꯕ ꯄꯩꯁꯥꯅ ꯃꯣꯏꯔꯣꯝꯗꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯩ ꯁꯨꯝ ꯄꯨꯊꯕꯗꯩ ꯃꯤꯒꯤ ꯄꯩꯁꯥꯁꯤꯅ ꯁꯤꯡꯀꯠꯄꯁꯦ ꯉꯝꯃꯛꯇꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯈ꯭ꯔꯤꯁꯤꯅꯅꯦ ꯃꯣꯏꯗ ꯐꯤꯕꯝꯁꯦ ꯌꯥꯝ ꯊꯤꯅ ꯁꯣꯛꯈ꯭ꯔꯤꯁꯤ ꯀꯣꯔꯣꯅꯥꯗꯩ ꯁꯣꯛꯈꯤꯕꯅꯦꯕ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥꯁꯤꯗ ꯄꯩꯁꯥꯁꯦ ꯑꯃꯠꯇ ꯊꯤꯒꯠꯂꯛꯇꯕ ꯂꯣꯏꯅ ꯑꯗꯣ ꯃꯤꯒꯤ ꯃꯣꯏꯅ ꯄꯨꯔꯨꯕꯗꯤ ꯄꯪꯊꯧ ꯊꯧꯖꯜꯂꯛꯄ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯑꯗꯩ ꯍꯧꯈ꯭ꯔꯦ ꯃꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯈꯠꯅꯕ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯃꯕꯥꯅꯤꯁꯦ ꯈꯠꯅꯕ ꯃꯥꯏ ꯅꯨꯄꯥꯅ ꯐꯨꯕ ꯃꯥꯁꯦ ꯇꯦꯟꯁꯟ ꯂꯩꯕ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕ ꯃꯥꯗꯩ ꯍꯧꯈ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯀꯣꯔꯣꯅꯥꯁꯦ ꯂꯣꯏꯔꯦ ꯃꯤ ꯄꯩꯁꯥꯁꯦ ꯁꯤꯡꯗ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯃꯨꯛ ꯄꯩꯁꯥꯁꯦ ꯈꯤꯇꯪꯒ ꯄꯤꯊꯧ ꯑꯗꯨꯒ ꯈꯣꯝꯒꯠꯂꯒ ꯁꯤꯡꯒꯠꯂꯛꯑꯒꯦ ꯑꯗꯨ ꯍꯥꯏꯔꯒ ꯈꯔ ꯑꯃꯨꯛ ꯄꯨꯊꯔ ꯈꯣꯠꯂ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯁꯥꯟꯅꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯁꯥꯟꯅꯔꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯑꯗꯨꯒꯤ ꯊꯤꯒꯠꯄ ꯈꯣꯠꯀꯠꯄ ꯈꯔ ꯑꯃꯨꯛ ꯁꯥꯟꯅꯔꯀꯥꯟꯁꯤꯗ ꯂꯥꯟꯁꯦ ꯑꯃꯨꯛ ꯂꯥꯛꯁꯜꯂꯦꯕ ꯂꯥꯟꯁꯦ 2023 ꯑꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯄꯩꯁꯥ ꯀꯣꯔꯣꯅꯥ ꯈꯔ ꯐꯔꯛꯄ ꯀꯩꯊꯦꯜꯒ ꯆꯥꯡ ꯅꯥꯏꯅ ꯊꯣꯛꯂꯛꯄ ꯈꯣꯠꯂꯛꯄꯁꯤ ꯑꯩꯈꯣꯏ 2020-21 ꯀꯣꯔꯣꯅꯥ ꯀꯜꯂꯦꯗꯅꯀꯣ 22 ꯆꯍꯤꯁꯤꯃ ꯈꯔ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯂꯥꯟꯁꯦ ꯑꯃꯨꯛ ꯂꯥꯛꯁꯟꯕꯅꯦꯕ ꯃꯤꯉꯣꯟꯗ ꯄꯩꯁꯥꯁꯦ ꯄꯨꯔ ꯂꯥꯛ 3 ꯀꯩꯃꯨꯛ ꯊꯥꯗꯔꯀꯥꯟꯗ ꯂꯥꯟꯁꯦ ꯑꯃꯨꯛ ꯂꯥꯛꯁꯜꯂꯦꯕ ꯄꯨꯡꯂꯩꯞ ꯌꯥꯝ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯗꯤ ꯍꯥꯟꯅꯩ ꯄꯩꯁꯥꯁꯨ ꯑꯃꯨꯛ ꯊꯧꯖꯜꯂꯛꯑꯦ ꯃꯉꯣꯟꯗ ꯑꯗꯨꯁꯨ ꯑꯃꯨꯛ ꯊꯧꯖꯜꯂꯛꯑꯦ ꯃꯥꯁꯦ ꯉꯥꯎꯔꯦꯕ ꯃꯁꯥꯁꯦ ꯉꯥꯎꯔꯦ ꯑꯗꯩꯗꯤ ꯂꯩꯃꯤꯟꯅ ꯌꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯄꯩꯁꯥ ꯊꯧꯕ ꯈꯣꯠꯄ ꯂꯥꯛꯄꯁꯤꯅ ꯁꯥꯒꯩꯁꯤꯅ ꯉꯥꯡꯉꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯁꯥꯒꯤ ꯄꯩꯁꯥꯁꯨ ꯂꯩꯇꯅ ꯅꯃꯤꯠꯅ ꯀꯔꯥꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅ ꯑꯃꯅ ꯑꯃꯨꯛ ꯉꯥꯡ
ꯃꯥꯏ ꯅꯨꯄꯥꯁꯤꯅꯁꯨ ꯌꯨ ꯊꯛꯆꯜꯂ ꯅꯩꯔꯦ ꯅꯩꯕ ꯌꯥꯕꯁꯤ ꯅꯩꯔꯦ ꯈꯟꯅꯔꯦ ꯐꯨꯅꯔꯦ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯔꯦ ꯃꯥꯁꯦ ꯃꯄꯥꯝꯗ ꯆꯦꯜꯂꯦ ꯃꯆꯥ ꯑꯅꯤꯒ ꯑꯗꯩ ꯈꯜꯂꯦꯒ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯁꯨꯝ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ ꯏꯃꯨꯡꯁꯦ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ ꯃꯥꯏ ꯅꯨꯄꯥꯅ ꯐꯨꯕꯁꯦ ꯌꯥꯝ ꯊꯤꯅ ꯐꯨꯔꯦ ꯏꯁꯥꯁꯦ ꯄꯨꯊꯍꯟꯈꯤꯕꯒꯤꯀꯣ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯤ ꯑꯀꯣꯟꯕꯗꯗꯤ ꯃꯥꯁꯨ ꯃꯄꯥꯝꯗ ꯂꯩꯔꯦꯕ ꯃꯄꯥꯝꯗ ꯂꯩꯕꯁꯤ ꯑꯩꯈꯣꯏꯒꯤ 2025 ꯆꯍꯤꯁꯤꯗꯩ ꯂꯩ ꯆꯍꯤꯁꯤꯃꯗꯤ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛꯁꯦ ꯃꯄꯥꯝꯂꯣꯝꯗꯩ ꯇꯝꯍꯜꯂꯦ ꯃꯃꯥꯒ ꯃꯄꯥꯒꯁꯤꯅ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯚꯦꯟ ꯁ꯭ꯀꯨꯜ ꯐꯤꯁ ꯇꯨꯏꯁꯟ ꯐꯤ ꯄꯤꯔꯒ ꯃꯁꯨ ꯑꯅꯤꯁꯨ ꯍꯣꯠꯅꯔꯦꯕ ꯑꯗꯩ ꯃꯣꯏ ꯏꯃꯨꯡꯁꯤꯗꯁꯨ ꯑꯃꯨꯛ ꯃꯣꯏ ꯏꯃꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯕ ꯃꯧꯁꯤꯡꯅ ꯑꯃꯨꯛ ꯃꯧꯒꯤ ꯃꯆꯥꯒꯤꯗꯤ ꯍꯣꯠꯅꯗꯦ ꯅꯤꯉꯣꯜ ꯃꯆꯥꯗꯤ ꯍꯣꯠꯅꯩ ꯑꯩꯈꯣꯏꯅ ꯂꯩꯇꯗꯅ ꯁꯤꯗꯩꯁꯤꯗ ꯁ꯭ꯀꯨꯜ ꯐꯤ ꯊꯤꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯇꯧꯔ ꯂꯩꯔꯦ ꯑꯗꯨꯝ ꯃꯆꯥ ꯅꯤꯉꯣꯜꯒꯤꯅ ꯍꯣꯠꯅ ꯂꯩꯔꯦꯅ ꯑꯗꯩ ꯃꯥꯗꯤ ꯋꯥꯈꯜꯅ ꯄꯩꯁꯥ ꯄꯨꯊꯔ ꯂꯥꯛꯄꯅꯤꯅ ꯃꯄꯥꯟꯁꯨ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦ ꯃꯃꯥꯅ ꯑꯗꯨꯝ ꯊꯕꯛ ꯏꯟꯈꯥꯡꯕꯨ ꯃꯥꯁꯦ ꯐꯖꯅ ꯉꯝꯗ꯭ꯔꯦꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥꯈꯜꯁꯦ ꯄꯥꯡꯒꯟ ꯈꯟꯖꯜꯂꯒꯅꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯤꯡꯗꯕꯤ ꯊꯕꯛ ꯇꯧꯅꯤꯡꯗꯕꯤ ꯏꯔꯨ ꯃꯥꯏꯊꯖꯔ ꯇꯤꯡꯇꯥ ꯃꯤ ꯑꯣꯏꯕꯒꯤ ꯊꯕꯛꯁꯦ ꯇꯧꯅꯤꯡꯗꯕ ꯑꯗꯨꯝ ꯆꯠꯂ ꯈꯔ ꯂꯩ ꯆꯔꯥ ꯈꯔ ꯍꯦꯜ ꯆꯥꯗ ꯌꯥꯗꯕꯩ ꯈꯔ ꯆꯥ ꯑꯗ ꯃꯧꯁꯤꯡꯁꯦ ꯃꯆꯥꯅꯨꯄꯤꯅ ꯇꯨꯝ ꯂꯩꯔꯒ ꯍꯥꯏꯔꯦꯀꯣ ꯑꯗꯨꯁꯨ ꯍꯥꯏꯐꯝ ꯊꯣꯛꯄ ꯆꯨꯝꯃꯦꯕ ꯑꯗꯩ ꯁꯣꯝꯗꯗꯤ ꯃꯥꯗꯤ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅꯅꯦꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯅꯁꯨ ꯀꯧꯕꯁꯨ ꯂꯥꯛꯇꯕ ꯑꯗꯨꯒꯤꯁꯨ ꯏꯀꯥꯏꯕꯀꯣ ꯑꯗꯩ ꯃꯆꯥ ꯑꯅꯤꯁꯤꯗꯤ ꯆꯥꯒꯦ ꯊꯛꯀꯦ ꯍꯥꯏꯖꯤꯜꯂꯛꯏ ꯃꯃꯥ ꯃꯄꯥꯁꯤꯅ ꯍꯣꯠꯅꯕꯁꯦ ꯉꯝꯃꯛꯇ꯭ꯔꯦꯕ ꯃꯃꯥ ꯃꯄꯥꯁꯤꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯉꯝꯃꯔꯣꯏ ꯑꯉꯥꯡ ꯑꯅꯤꯁꯤ ꯄꯤꯊꯣꯛꯀꯦꯒ ꯄꯤꯊꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯁꯨꯝ ꯍꯟꯗꯛ ꯆꯍꯤꯁꯦ ꯁꯤꯗꯤ ꯌꯥꯝ ꯅꯩꯅꯔꯦꯕ 2026ꯁꯦ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗ꯭ꯔꯦ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯉꯥꯡꯁꯤꯡꯁꯦ ꯅꯨꯄꯤ ꯉꯥꯛꯇꯅꯤꯅ ꯃꯄꯥꯅ ꯌꯨ ꯉꯥꯎꯕꯅꯤنا ꯑꯩ ꯃꯄꯥꯏ ꯃꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯗꯦ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯔꯤꯁꯤꯅꯦ ꯑꯩ ꯂꯩꯇꯕꯅꯤꯅ ꯑꯍꯤꯡꯗ ꯇꯥꯏꯕꯪꯗ ꯇꯨꯃꯤꯟ ꯍꯤꯞꯃꯤꯟꯅꯕ ꯃꯇꯝꯗ ꯃꯄꯥꯁꯤ ꯌꯨ ꯉꯥꯎꯕꯅꯤ나 ꯑꯩ ꯏꯆꯥ ꯑꯅꯤꯁꯦ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯍꯟꯗꯛ ꯇꯣꯛꯍꯜꯂꯒꯦꯅ ꯍꯥꯏꯔꯒ ꯇꯣꯛꯍꯜꯂꯦꯕ ꯃꯆꯥ ꯑꯅꯤꯁꯦ ꯍꯟꯗꯛ ꯆꯍꯤꯁꯦ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗ꯭ꯔꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯂꯧꯁꯤꯡꯒꯨꯝꯕ ꯈꯔ ꯆꯠ ꯃꯁꯥꯁꯦ ꯅꯥꯔꯕꯅꯤꯅ ꯈꯤꯇꯪ ꯁꯨꯔꯨꯕꯗꯅꯦ ꯅꯥꯕꯅ ꯍꯦꯟꯕ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕ ꯄꯩꯁꯥꯅ ꯍꯦꯟꯅ ꯇꯤꯡꯕ ꯃꯥꯁꯤ ꯋꯥꯔꯦ ꯃꯃꯥ ꯃꯄꯥꯁꯨ ꯏꯁꯧ ꯂꯥꯡꯁꯜꯂꯛꯑꯦ ꯏꯃꯨꯡꯁꯤꯗ ꯑꯗꯩ ꯃꯤꯒꯤ ꯁꯦꯟꯗꯣꯏꯁꯨ ꯑꯃꯨꯛ ꯑꯀꯟꯕ ꯈꯔ ꯁꯥꯕ ꯃꯤꯒꯤꯗꯤ ꯁꯦꯟꯗꯣꯏꯁꯨ ꯑꯃꯨꯛ ꯍꯨꯜꯂꯤꯕ ꯑꯗꯩ ꯆꯥꯅꯕꯩꯁꯨ ꯍꯣꯠꯅꯕ ꯃꯣꯏ ꯃꯁꯨ ꯑꯅꯤꯒ ꯃꯆꯥꯁꯤꯒꯀꯣ ꯃꯃꯥ ꯃꯄꯥꯁꯨ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯍꯟ ꯃꯇꯝꯒ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯃꯧꯈꯩꯅꯁꯨ ꯀꯥꯝꯅꯔꯛꯄ ꯅꯨꯄꯤꯁꯦ ꯃꯊꯥꯁꯤꯅ ꯉꯥꯎꯔꯦꯀꯣ ꯃꯥꯁꯦ ꯃꯊꯥꯁꯤꯅ ꯉꯥꯎꯔꯦ ꯑꯗꯩ ꯃꯊꯥꯁꯤꯅ ꯉꯥꯎꯔꯦ ꯑꯗꯨꯒ ꯃꯥꯁꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗ ꯑꯩ ꯏꯆꯥ ꯑꯅꯤꯁꯤꯗꯤ ꯀꯥꯏꯅꯅꯤꯡꯗꯦ ꯁꯤꯗ ꯂꯩꯖꯒꯦ ꯑꯗ ꯑꯩꯅ ꯍꯥꯏꯔꯦꯕ ꯃꯉꯣꯟꯗ ꯏꯕꯦꯝꯃ ꯅꯪꯒꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯂꯣꯏꯅꯃꯛꯁꯨ ꯆꯥꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯗꯥꯏꯇ ꯂꯧꯕꯗꯤ ꯉꯝꯃꯣꯏ ꯌꯥꯝ ꯀꯨꯏꯅꯗꯤ ꯃꯇꯝ ꯈꯔꯒꯤꯕꯨꯗꯤ ꯉꯝꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯍꯣꯝꯁꯦ ꯁꯔꯀꯥꯔꯒꯤ ꯀꯩꯒꯤ ꯀꯔꯤꯝ ꯃꯇꯦꯡ ꯐꯪꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯕꯛꯁꯦ ꯀꯨꯏꯅ ꯇꯧꯔꯛꯄꯗ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯊꯦꯡꯅꯕꯒꯤ ꯄꯪꯂꯥꯛꯇ ꯂꯥꯛꯈꯤꯕꯒꯤ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯕꯅꯤ ꯃꯇꯝ ꯈꯔ ꯃꯌꯥꯝꯅ ꯑꯉꯝꯕ ꯄꯥꯡꯉꯒ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯣꯝꯗ ꯄꯣꯠ ꯆꯩ ꯄꯥꯡꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯍꯟꯊꯔꯦ ꯍꯞꯇꯥ ꯑꯃꯗ ꯃꯤ ꯑꯃꯈꯛꯀ ꯂꯥꯛꯄ ꯑꯉꯝꯕ ꯑꯂꯨ ꯇꯤꯜꯍꯧ ꯆꯅꯝ ꯈꯤꯇꯪꯒ ꯄꯨꯔꯒ ꯑꯗꯣ ꯍꯦꯛꯇ ꯑꯣꯔꯣ ꯂꯥꯛꯄ ꯅꯠꯇꯦ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯕꯦꯛ ꯄꯨꯔ ꯅꯨꯡꯇꯤꯒꯤ ꯃꯤ ꯑꯍꯨꯝ ꯃꯔꯤ ꯂꯥꯛꯄ ꯅꯠꯇꯦ ꯁꯤꯗꯤ ꯍꯞꯇꯥ ꯑꯃꯗ ꯃꯤ ꯑꯃꯒ ꯍꯦꯛ ꯂꯥꯛꯄ ꯑꯉꯥꯡ ꯃꯆꯥꯒꯤ ꯕꯥꯔꯗꯦ ꯇꯧꯏ ꯀꯥꯏꯅ ꯑꯗꯩ ꯂꯩꯈꯤꯗꯕ ꯃꯃꯥ ꯃꯄꯥꯒꯤ ꯀꯨꯃꯣꯟ ꯇꯥꯏ ꯀꯥꯏꯅ ꯈꯤꯇꯪ ꯀꯠꯆꯒꯦ ꯀꯥꯏꯅ ꯀꯠꯂꯕ ꯑꯗꯨꯃꯥꯏꯅ ꯅꯠꯇꯅ ꯁꯤꯗꯤ ꯍꯦꯛꯇ ꯑꯗꯨꯅ ꯑꯣꯔꯣ ꯅꯠꯇꯃꯤꯅ ꯂꯩꯔꯤꯕꯁꯤꯡꯁꯤꯐꯧ ꯑꯉꯥꯡ ꯅꯤꯄꯥꯜ ꯑꯃ ꯂꯦꯡꯗꯅ ꯂꯩꯔꯦ ꯃꯇꯝꯒꯤ ꯂꯥꯛꯄ ꯃꯧ ꯈꯔ ꯑꯃ ꯂꯩꯔꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯅꯣꯡꯃꯩ ꯂꯥꯛꯄꯁꯦ ꯁꯤꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯈꯣꯠꯇꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯣꯏ ꯑꯍꯨꯝꯃꯛꯀꯤ ꯗꯥꯏꯇ ꯂꯧꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨ ꯅꯪꯅ ꯇꯧꯕ ꯌꯥꯕ ꯑꯃꯗꯤ ꯂꯩ ꯅꯪꯅ ꯍꯦꯜꯄꯔ ꯑꯣꯏꯕ ꯆꯠꯄ ꯅꯆꯥ ꯑꯅꯤꯁꯤꯅ ꯁꯤꯗ ꯊꯝꯃꯝꯕ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯝ ꯆꯦꯡ ꯆꯥꯛ ꯈꯔ ꯋꯥꯟꯁꯤꯜꯂꯛꯄ ꯑꯂꯨ ꯇꯤꯜꯍꯧ ꯆꯅꯝ ꯈꯔ ꯂꯩꯁꯜꯂꯛꯄ ꯇꯧꯔꯒꯗꯤ ꯅꯪ ꯃꯇꯦꯡ ꯑꯗꯨꯃꯥꯏꯅ ꯊꯝꯒꯦꯗꯤ ꯊꯝꯃꯨ ꯅꯪꯅ ꯇꯁꯦꯡꯅꯃꯛꯇ ꯍꯥꯏꯔꯒ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯍꯥꯏꯕꯗ ꯃꯥꯗꯤ ꯍꯧꯖꯤꯛꯁꯦ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯨ ꯉꯝꯃꯣꯏꯗꯕ ꯃꯁꯥꯁꯦ ꯑꯅꯥ ꯂꯣꯏꯔꯕ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯥꯔꯕ ꯒꯨꯂꯤꯐꯧ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯃꯥꯁꯦ ꯍꯤꯗꯥꯛ ꯒꯨꯂꯤꯐꯧ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯀꯣ ꯑꯗꯨꯅ ꯃꯥꯁꯤꯅ ꯊꯕꯛ ꯆꯠꯄꯁꯦ ꯑꯣꯏꯔꯣꯏꯗꯕ ꯑꯗꯩꯗꯤ ꯑꯩꯅ ꯍꯥꯏꯔꯦ ꯐꯔꯦ ꯅꯪ ꯁꯨꯃꯥꯏꯅ ꯇꯧ ꯅꯨꯄꯤꯅꯅꯦ ꯃꯆꯥ ꯌꯣꯛꯄꯗ ꯌꯥꯝ ꯊꯤꯅ ꯅꯨꯄꯤ ꯋꯥꯔꯦ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯄꯩꯁꯥ ꯁꯦꯟꯊꯣꯛ ꯅꯆꯥ ꯌꯣꯛꯄ ꯉꯝꯕꯒꯤ ꯅꯉꯣꯟꯗ ꯑꯗꯨꯒꯤ ꯆꯥꯡ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯒꯗꯤꯅꯦ ꯃꯄꯥꯗ ꯄꯤꯈꯣ ꯃꯄꯥꯅ ꯍꯣꯠꯅꯍꯟꯈꯣ ꯃꯥꯗꯤ ꯅꯨꯄꯥꯅꯤ ꯂꯥꯡꯕꯩ ꯆꯠꯀꯦꯔꯥ ꯀꯣꯏꯂꯥ ꯊꯥꯕ ꯌꯥꯎꯒꯦꯔꯥ ꯈꯣꯜꯂꯥꯗ ꯇꯨꯝꯒꯦꯔꯥ ꯆꯤꯡꯂꯛꯇ ꯆꯠꯀꯦꯔꯥ ꯃꯥꯗꯤ ꯂꯣꯏ ꯌꯥꯏ ꯀꯅꯥꯝꯇꯅ ꯍꯜꯂꯛꯇ꯭ꯔꯦ ꯊꯕꯛꯁꯨ ꯆꯠꯈ꯭ꯔꯒ ꯃꯥꯗꯣ
ꯑꯅ ꯉꯥꯡꯅꯔꯣꯏ ꯅꯨꯄꯤ ꯅꯪꯒꯤ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝꯗꯤ ꯌꯥꯝ ꯂꯨꯏ ꯅꯪꯅ ꯍꯧꯖꯤꯛ ꯆꯦꯛꯀꯣꯜ ꯑꯃꯗ ꯊꯕꯛ ꯁꯨ ꯆꯠꯂ ꯃꯧꯅ ꯅꯪꯅ ꯆꯦꯛ ꯁꯥꯔꯨꯕꯗ ꯃꯤꯅ ꯍꯦꯛꯇ ꯉꯥꯡꯅꯔꯛꯀꯅꯤ ꯑꯗꯩ ꯃꯤ ꯃꯌꯨꯝꯗ ꯍꯦꯜꯄꯔ ꯑꯣꯏꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯛꯄꯗ ꯍꯦꯛꯇ ꯉꯥꯡꯅꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯒ ꯃꯐꯝ ꯑꯃꯗ ꯖꯒꯥ ꯑꯃꯗ ꯃꯐꯝ ꯆꯥꯅ ꯂꯩꯈ꯭ꯔꯕ ꯐꯩ ꯑꯗꯨꯁꯨ ꯅꯪ ꯍꯧꯖꯤꯛ ꯁꯨꯕ ꯅꯣꯝꯕ ꯉꯝꯃꯣꯏ ꯅꯥꯔꯦ ꯍꯥꯏꯔꯦ ꯑꯗꯩ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗꯤ ꯃꯥꯅ ꯁꯨꯔ ꯅꯣꯝꯃꯒ ꯃꯊꯟꯇ ꯊꯛꯄ ꯆꯥꯕ ꯃꯅꯤꯡꯇꯝꯅ ꯂꯩꯖꯔꯦ ꯃꯆꯥ ꯑꯃꯒꯤ ꯃꯊꯥ ꯁꯥꯗ꯭ꯔꯦ ꯅꯪꯒꯤ ꯃꯊꯥ ꯁꯥꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯄꯣꯠꯂꯨꯝꯁꯦ ꯃꯥꯏ ꯃꯀꯣꯛꯇ ꯊꯣꯡꯒꯠꯄ ꯑꯃ ꯆꯪꯉꯦ ꯅꯨꯄꯤꯅ ꯃꯆꯥ ꯅꯨꯡꯁꯤꯔꯤꯉꯩꯗ ꯃꯁꯥ ꯍꯤꯡꯕꯐꯥꯎ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯆꯥ ꯅꯨꯡꯁꯤꯕꯗ ꯅꯨꯄꯥ ꯀꯣꯏꯔꯒ ꯅꯨꯄꯥꯗꯩ ꯃꯇꯦꯡ ꯂꯧꯔ ꯊꯥꯛꯄꯅ ꯀꯣꯡꯒꯥꯏ ꯑꯃ ꯑꯗꯨꯅ ꯃꯤꯒꯤ ꯅꯨꯄꯤ ꯑꯍꯟꯅ ꯊꯤꯅ ꯉꯥꯡꯕꯅ ꯀꯣꯡꯒꯥꯏ ꯑꯃ ꯊꯕꯛ ꯁꯨꯔ ꯃꯆꯥ ꯊꯥꯛꯇꯦ ꯅꯨꯄꯥ ꯉꯥꯡꯅꯔꯒ ꯃꯆꯥ ꯊꯥꯛꯑꯦꯅ ꯑꯗꯨꯅ ꯏꯕꯦꯝꯃ ꯄꯤꯊꯣꯛꯀꯣ ꯅꯪꯅ ꯌꯣꯛꯄ ꯉꯝꯕꯩ ꯆꯥꯡ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯃꯃꯥꯡ ꯆꯍꯤ ꯍꯣꯠꯅꯔꯦ ꯉꯝꯗꯗꯅ ꯑꯉꯥꯡꯈꯩꯁꯦ ꯂꯥꯏꯔꯤꯛ ꯐꯥꯎ ꯇꯝꯍꯟꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯅ ꯍꯟꯗꯛ ꯆꯍꯤꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯊꯝꯃꯦ ꯑꯗꯨꯐꯥꯎꯗ ꯃꯄꯥ ꯃꯥꯅ ꯂꯥꯛꯑꯒ ꯑꯉꯥꯡꯁꯦ ꯂꯧꯔꯗ꯭ꯔꯦ ꯃꯣꯏꯁꯦ ꯏꯅꯛ ꯅꯛꯅꯕ ꯖꯒꯥꯅꯤꯀꯣ ꯊꯪꯅꯔꯤꯕ ꯈꯨꯟꯅꯤ ꯄꯥꯎ ꯂꯣꯏ ꯇꯥꯟꯅꯔꯤꯅꯤ ꯑꯗꯨꯅ ꯄꯤꯊꯣꯛꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯅ ꯑꯗ ꯑꯍꯥꯟꯕꯗ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯥꯅ ꯄꯨꯔ ꯂꯥꯛꯄꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯂꯥꯛꯑꯒ ꯂꯧꯈꯤꯕꯅꯦꯕ ꯂꯧꯈ꯭ꯔꯒ ꯑꯍꯤꯡꯗꯨꯗ ꯑꯗꯨꯝ ꯑꯉꯥꯡ ꯑꯅꯤꯁꯦ ꯆꯦꯜꯂꯛꯄꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯩꯝꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦꯕ ꯆꯍꯤ 1 ꯃꯈꯥꯏꯁꯦꯀꯣ ꯅꯨꯄꯥꯁꯤꯅ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯅꯁꯨ ꯅꯨꯄꯥꯁꯤ ꯀꯧꯊꯣꯛꯑꯒ ꯅꯠꯇ꯭ꯔꯒ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯅꯠꯇ꯭ꯔꯒ ꯃꯥ ꯊꯣꯛꯂꯛꯀꯗꯕꯗ ꯂꯝꯕꯤꯗ ꯊꯑꯣꯏ ꯉꯥꯏꯔꯒ ꯍꯟꯖꯅꯧ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯕꯁꯦ ꯌꯥꯝ ꯍꯥꯏꯔꯦꯕ ꯃꯥꯁꯨ ꯆꯪꯁꯤꯜꯂ ꯂꯩꯕꯗꯤ ꯏꯀꯥꯏ ꯍꯥꯏꯔꯦ ꯅꯪ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯂꯧꯕ ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯨ ꯃꯧꯈꯩꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯍꯥꯏꯕꯁꯦ ꯁꯤꯐꯧꯗ ꯂꯧꯕꯁꯦ ꯂꯥꯛꯇꯕꯤꯅꯦꯕ ꯅꯨꯄꯤꯁꯤꯅꯁꯨ ꯆꯠꯁꯜꯂ ꯂꯩꯕꯁꯦ ꯏꯀꯥꯏꯔꯦꯕ ꯉꯁꯥꯏ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯃꯌꯥꯝ ꯄꯨꯊꯕꯅꯤꯅꯀꯣ ꯑꯗ ꯅꯤꯉꯣꯜ ꯄꯣꯛꯎꯕ ꯍꯥꯏꯕꯁꯦ ꯌꯦꯡꯉꯣ ꯍꯨꯟꯗꯣꯛꯎꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯅꯦꯝ ꯃꯀꯨꯗꯨꯅꯗꯤ ꯆꯨꯡ ꯁꯥꯅ ꯂꯦꯞꯇ꯭ꯔꯦꯕ ꯃꯆꯥꯅꯨꯄꯤꯅ ꯄꯨꯊꯔꯨꯕꯁꯤꯗꯤ ꯃꯄꯥꯝꯅ ꯍꯦꯛꯇ ꯇꯥꯏꯌꯦꯕꯀꯣ ꯑꯗꯒꯤ ꯃꯄꯥꯝꯗ ꯑꯗꯨꯝ ꯊꯧꯕ ꯂꯥꯛꯍꯜꯂꯦ ꯃꯄꯥꯝꯅ ꯁꯤꯡꯉꯦ ꯑꯗꯩ ꯑꯗꯨꯐꯥꯎꯗ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒꯤ ꯅꯥꯕꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗꯅ ꯅꯥꯕꯗ ꯄꯨꯈꯤꯕ ꯄꯩꯁꯥꯐꯧꯗ ꯅꯨꯄꯥꯁꯤꯅ ꯑꯩ ꯈꯪꯗꯦ ꯑꯩ ꯌꯥꯎꯗꯦ ꯃꯥꯅ ꯄꯨꯕꯅꯦ ꯍꯥꯏꯕꯤꯅꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯇꯁꯦꯡꯅ ꯁꯤꯒꯤ ꯇꯣꯝꯕꯗꯩ ꯆꯥꯎ ꯄꯨꯕ ꯏꯅꯦꯝ ꯃꯦꯝꯗꯩ ꯄꯨꯕ 10,000 10,000 ꯁꯤꯈꯩꯁꯤꯗꯤ ꯃꯥ ꯅꯥꯕꯗ ꯄꯨꯊꯕꯅꯦꯅ ꯄꯩꯁꯥꯁꯤ ꯌꯦꯟꯊꯣꯛꯅꯔꯒ ꯅꯨꯄꯥꯁꯦ ꯅꯥꯕꯗ ꯄꯨꯕ ꯄꯩꯁꯥꯁꯤꯗꯤ ꯃꯣꯏ ꯁꯤꯡꯈꯔꯦꯕ ꯅꯨꯄꯥꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯆꯥꯗꯤ ꯑꯗꯨꯝ ꯂꯥꯏꯌꯦꯡꯒꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯃꯧꯒꯤꯗꯤ ꯂꯥꯏꯌꯦꯡꯕꯤꯅꯕ ꯂꯩꯇꯦꯕ ꯑꯗꯩ ꯃꯧꯁꯤꯅ ꯄꯨꯊꯈꯤꯕ ꯄꯩꯁꯥꯒꯤꯗꯤ ꯃꯃꯥ ꯃꯄꯥꯗ ꯑꯃꯨꯛ ꯇꯥꯔꯦꯕꯀꯣ ꯅꯤꯉꯣꯜ ꯄꯣꯛꯎꯕ ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯡꯉꯥꯏꯕꯗ ꯁꯔꯨꯛ ꯌꯥꯎꯗꯦ ꯄꯨꯊꯔꯀꯥꯟꯗꯗꯤ ꯃꯆꯥ ꯅꯤꯉꯣꯜꯅꯤ ꯍꯨꯟꯗꯣꯛꯎ ꯌꯥꯗꯦ ꯁꯦꯟꯗꯣꯏꯁꯨ ꯍꯨꯟꯖꯔꯤꯅꯦꯕ ꯃꯃꯥ ꯃꯄꯥꯁꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤ ꯐꯤꯕꯝꯁꯤ ꯌꯥꯝ ꯆꯥꯗ꯭ꯔꯦꯕ ꯃꯥꯁꯨ ꯃꯆꯥ ꯑꯅꯤꯁꯨ ꯅꯨꯡꯁꯤꯕ ꯂꯥꯏꯔꯤꯛꯐꯥꯎ ꯇꯝꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯆꯥ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅ ꯃꯥꯅ ꯀꯣꯜꯂꯤꯉꯩꯗ ꯑꯗꯨꯏꯗꯤ ꯃꯆꯥ ꯑꯅꯤꯗꯣ ꯃꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯥꯅ ꯉꯝꯃꯣꯏꯗꯕꯅꯤꯅ ꯃꯥꯒꯤ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯤꯕꯅꯤꯅ ꯃꯄꯥꯗ ꯄꯤꯊꯣꯛꯈꯤꯕꯅ ꯐꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯍꯥꯏ ꯃꯄꯥꯗ ꯄꯤꯊꯣꯛꯈꯣ ꯑꯉꯥꯡ ꯑꯅꯤꯁꯦ ꯐꯖꯅ ꯅꯪ ꯋꯥꯔꯤ ꯁꯥꯎ ꯃꯣꯏ ꯄꯤꯛꯇ ꯄꯤꯕꯁꯨ ꯅꯠꯇ꯭ꯔꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯎ ꯑꯩ ꯏꯁꯥꯁꯦ ꯑꯝꯇꯪ ꯀꯟꯅꯕ ꯍꯣꯠꯅꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯍꯣꯠꯅꯒꯦ ꯑꯗꯨꯒ ꯄꯩꯁꯥ ꯈꯔ ꯊꯣꯛꯀꯥꯟꯗ ꯅꯣꯏ ꯑꯗꯨꯝ ꯌꯦꯡꯉꯛꯀꯦ ꯑꯗꯨꯀꯥꯟꯗ ꯑꯩꯒ ꯂꯩꯃꯤꯟꯅꯁꯤ ꯃꯇꯝ ꯈꯔꯗꯤ ꯅꯣꯏ ꯕꯕꯥꯒ ꯂꯩꯔꯨꯆꯣꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯊꯥꯈꯣ ꯑꯗꯨꯒ ꯃꯄꯥꯗ ꯂꯣꯏ ꯍꯥꯏꯍꯜꯂꯣ ꯃꯄꯥꯁꯦ ꯈꯪꯍꯜꯂꯣ ꯑꯗꯣ ꯅꯨꯄꯥꯈꯩꯁꯦ ꯁꯨꯝ ꯈꯪꯗꯕ ꯅꯨꯄꯥꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦꯕ ꯐꯖꯅ ꯌꯨꯝ ꯄꯨꯕ ꯅꯨꯄꯥꯁꯨ ꯌꯥꯎꯏꯀꯣ ꯅꯨꯄꯤꯗ ꯀꯔꯤꯝ ꯃꯊꯥ ꯁꯥꯍꯟꯗꯕ ꯅꯨꯄꯥ ꯂꯣꯏ ꯍꯣꯠꯅꯕ ꯅꯨꯄꯤꯁꯤꯅ ꯁꯤ ꯂꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯅ ꯄꯤꯔꯒ ꯑꯗꯨꯝ ꯊꯣꯡ ꯊꯥꯛꯄ ꯑꯗꯨꯝꯕꯁꯨ ꯂꯩ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯀꯔꯤꯝ ꯄꯨꯗꯕ ꯏꯃꯨꯡꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯅꯪ ꯅꯊꯃꯣꯏ ꯀꯜꯂꯣ ꯄꯤꯊꯣꯛꯈꯣ ꯃꯄꯥꯗ ꯁꯥ ꯀꯩꯗꯣ ꯄꯤꯒꯗꯕ ꯅꯠꯇꯦ ꯃꯄꯥꯗ ꯄꯤꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯁꯨꯝ ꯄꯨꯊꯔꯅꯤ ꯃꯤꯒꯤ ꯄꯩꯁꯥꯁꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯣꯜꯂꯤꯅ ꯃꯃꯥ ꯅꯄꯥꯅ ꯁꯦꯟꯗꯣꯏ ꯍꯨꯟꯗꯅ ꯍꯣꯠꯅꯔꯤ ꯁꯦꯟꯗꯣꯏ ꯍꯨꯟꯕꯃꯛꯁꯤꯁꯨ ꯋꯥꯔꯦ ꯑꯗꯨꯒ ꯁꯦꯂꯦꯞꯅ ꯀꯔꯝ ꯀꯥꯟ ꯁꯤꯡꯗꯣꯔꯤ ꯑꯗꯨꯏꯗꯤ ꯅꯪ ꯐꯤꯕꯝꯁꯦ ꯌꯥꯝ ꯂꯨꯗ꯭ꯔꯥ ꯃꯤꯒꯤꯅ ꯄꯩꯁꯥꯗꯣ ꯑꯃ ꯅꯪꯅ ꯄꯨꯔꯨꯕꯗꯨꯅ ꯊꯧ ꯂꯩꯔꯦ ꯃꯣꯏꯁꯨ ꯌꯦꯡꯗꯕ ꯅꯠꯇꯦ ꯃꯌꯥꯝ ꯌꯦꯡꯕꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯪꯅ ꯃꯤꯉꯣꯟꯗ ꯊꯥꯗꯈꯤꯕꯗꯤ 1ꯗ 10 ꯈꯤꯇꯪ ꯊꯤꯒꯠꯂꯝꯕ 2,000 ꯈꯛ ꯉꯥꯏꯈꯤꯕ 5 ꯈꯛ ꯉꯥꯏꯈꯤꯕ 7 ꯈꯛ ꯉꯥꯏꯈꯤꯕ ꯑꯗꯨꯅ ꯂꯥꯟꯗ ꯈꯔ ꯍꯥꯠꯈꯤ ꯀꯣꯔꯣꯅꯥꯗ ꯑꯃꯨꯛ ꯇꯧꯁꯜꯂꯨꯔꯦ ꯑꯗ ꯑꯃꯨꯛ ꯅꯪꯒꯤꯅ ꯊꯧꯐꯝ ꯂꯩꯇ꯭ꯔꯦ ꯊꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯅꯁꯥꯁꯨ ꯅꯥꯔꯦ ꯑꯗ ꯃꯤꯒꯤꯅ ꯅꯉꯣꯟ ꯊꯧꯔꯦ ꯅꯪꯁꯦ ꯏꯕꯦꯝꯃ ꯑꯗꯨꯅ ꯅꯨꯄꯤ ꯍꯥꯏꯕꯁꯤꯅ ꯏꯁꯥꯅ ꯄꯩꯁꯥ ꯄꯨꯔꯒ ꯀꯩꯗꯧꯉꯩꯗ ꯀꯔꯕꯥꯔ ꯇꯧꯗꯕ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯏꯃꯨꯡꯁꯦ ꯑꯣꯏꯔꯔꯣꯏ ꯈꯔ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯗꯗꯤ ꯅꯨꯄꯥꯁꯦ ꯁꯨꯝ ꯉꯥꯏꯕꯗ ꯌꯥꯔꯔꯣꯏꯅ ꯅꯨꯄꯤꯁꯤꯡꯁꯤꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯏꯃꯨꯡ ꯃꯅꯨꯡ ꯌꯨꯝ ꯁꯥꯅꯤꯡꯉꯛꯀꯅꯤ ꯃꯆꯥ ꯁꯦꯝꯅꯤꯡꯉꯛꯀꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯦꯀꯣꯅ ꯅꯨꯄꯤꯁꯤꯅ ꯄ꯭ꯔꯣꯛ ꯆꯥꯛꯑꯦꯕ ꯈꯨꯠꯁꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯇꯦꯕ ꯅꯨꯄꯥꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯃꯦꯕ
ꯑꯗꯨꯅ ꯁꯤꯗ ꯈꯨꯠ ꯂꯦꯡꯉꯨꯕꯗꯅꯦ ꯇꯥꯟ ꯆꯥꯗꯅ ꯂꯥꯏꯕꯛ ꯐꯈ꯭ꯔꯒꯗꯤ ꯀꯔꯕꯥꯔꯗꯨꯅ ꯆꯥꯎꯈꯠꯈ꯭ꯔꯒꯗꯤ ꯐꯩꯀꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯧꯁꯤꯅ ꯍꯣꯠꯅꯗꯅ ꯅꯨꯄꯤꯁꯤꯅ ꯍꯣꯠꯅꯗꯅ ꯑꯁꯤ ꯐꯤꯕꯝꯁꯤ ꯌꯧꯈ꯭ꯔꯤꯃꯦꯅ ꯊꯥꯒꯠꯅꯕ ꯃꯤꯗꯤ ꯇꯥꯡꯉꯤ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯨꯕꯗ ꯍꯦꯛ ꯄꯨꯊꯈꯤꯕꯗꯗꯤ ꯉꯥꯡꯅꯕꯤꯅꯕ ꯃꯤꯅ ꯋꯥꯠꯇꯦ ꯑꯗꯨꯅ ꯅꯨꯄꯤ ꯍꯥꯏꯕꯁꯤꯅ ꯆꯣꯡꯊꯣꯛꯑꯒꯅꯦ ꯀꯔꯕꯥꯔ ꯑꯝꯇ ꯇꯧꯗꯕ ꯄꯩꯁꯥ ꯄꯨꯗꯕ ꯄꯨꯔꯒ ꯁꯨꯡꯇꯧ ꯇꯧꯍꯧꯗꯕ ꯊꯕꯛꯁꯦ ꯁꯤꯁꯦ ꯑꯆꯧꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝ ꯄꯔꯥ ꯑꯣꯏꯃꯤꯟꯅꯁꯤꯀꯣ ꯁꯤꯒꯤ ꯃꯩꯆꯥꯛꯁꯦ ꯄꯥꯜꯂꯕ ꯅꯨꯄꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯩꯀꯣ ꯃꯈꯨꯠ ꯃꯁꯥ ꯄꯣꯔꯣꯛ ꯊꯦꯛꯑꯒ ꯀꯞꯄ ꯈꯥꯡꯕ ꯄꯩꯁꯥ ꯄꯨꯊꯕ ꯃꯤꯉꯣꯟꯗꯩ ꯄꯨꯔ ꯇꯧꯔꯨꯕꯗ ꯏꯃꯨꯡꯒꯤ ꯍꯣꯠꯅꯔꯛꯄꯗ ꯑꯗꯨꯅ ꯃꯥꯁꯨ ꯐꯤꯕꯝꯁꯦ ꯌꯥꯝ ꯂꯨꯗ꯭ꯔꯥ ꯀꯌꯥꯝꯇ ꯂꯨꯔꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯣ ꯑꯗꯨꯅ ꯅꯨꯄꯥꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯊꯣꯛꯄ ꯂꯩ ꯊꯣꯛꯈꯤꯅꯤ ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯎꯗꯦ ꯑꯩ ꯄꯩꯁꯥ ꯄꯨꯗꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯉꯥꯎꯊꯣꯛꯎꯕ ꯂꯥꯡꯊꯣꯛꯎꯕꯗ ꯂꯣꯏꯈꯤꯕ ꯄꯩꯁꯥꯗꯧꯅ ꯇꯥꯔꯛꯀꯅꯤ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯅ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯁꯨꯝ ꯂꯨꯁꯜꯂꯛꯏꯕ ꯐꯤꯕꯝꯅꯤꯀꯣ ꯑꯗꯣ ꯁꯤꯃ ꯂꯤꯖꯔꯒ ꯉꯁꯤꯒꯤ ꯕ꯭ꯔꯦꯛ ꯃꯃꯥꯡꯒꯤ ꯉꯥꯛꯇꯪ ꯄꯣꯊꯥꯖꯒꯦ ꯑꯗꯨꯒ ꯕ꯭ꯔꯦꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯤꯖꯒꯦ ꯃꯥꯅ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯧꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯇꯣꯄꯤꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯅꯧꯅ ꯄꯥꯟꯕ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯒꯁꯨ ꯏꯁꯥꯒꯤ ꯊꯧꯗꯥꯡ ꯑꯃ ꯈꯪꯉꯒ ꯏꯁꯥꯒꯤ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯔꯒ ꯆꯠꯄꯤꯌꯨ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯑꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯦꯞꯁꯤꯡ ꯑꯍꯦꯟꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯀꯌꯥ ꯑꯃꯁꯨ ꯐꯤꯗꯕꯦꯛ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯀꯃꯦꯟꯠꯁꯤꯡꯁꯤ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯂꯧꯈꯠꯆꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨꯃꯛ ꯅꯩꯅꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯀꯃꯦꯟꯠꯁ ꯑꯁꯤ ꯄꯥꯔꯛꯇꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯂꯧꯈꯠꯂꯛꯇꯦ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯀꯃꯦꯟꯠꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯎꯃꯤꯟꯅꯔꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯃꯦꯟꯠꯁꯀꯤ ꯚꯦꯂꯨꯗꯤ ꯑꯗꯨꯃꯛ ꯍꯟꯊꯗꯦ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯅ ꯊꯝꯖꯔꯒ ꯃꯇꯥꯡꯁꯤꯗ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯑꯉꯥꯡꯁꯤ ꯏꯕꯥꯅꯤꯒꯤ ꯑꯍꯥꯟꯕ ꯏꯆꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯉꯥꯡꯁꯤꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯟꯕ ꯄꯥꯝꯃꯤ ꯐꯤꯕꯝꯁꯤ ꯏꯕꯥꯅꯤꯅ ꯑꯣꯏꯍꯜꯂꯒ ꯃꯔꯥ ꯂꯩꯇꯕ ꯑꯉꯥꯡꯁꯤꯗ ꯇꯥꯏꯅꯕꯗꯤ ꯄꯥꯝꯗꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯥꯡꯍꯟꯈ꯭ꯔꯁꯦ ꯃꯗꯨ ꯍꯥꯏꯅꯕ꯭ꯔꯥ ꯅꯪꯅ ꯐꯤꯕꯝꯁꯤ ꯑꯣꯏꯍꯜꯂꯤꯕ ꯃꯍꯥꯄꯥꯄꯤ ꯑꯗꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯒꯤ ꯏꯁꯨ ꯑꯄꯪꯕꯤꯁꯦ ꯈꯥꯡꯉꯨꯊꯛꯇ ꯃꯄꯨꯟꯁꯤ ꯂꯣꯡꯈꯤꯕꯅꯦ ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯅꯨꯄꯥꯗꯣ ꯃꯍꯥꯛ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯕꯣꯛ ꯍꯤꯡꯈꯤꯒꯅꯤ ꯃꯍꯥꯛ ꯁꯤꯕꯗꯣ ꯑꯕꯣꯛꯀꯤ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯈꯤꯒꯅꯤꯌꯦ ꯀꯔꯤꯒꯨꯝꯕ ꯁꯅꯥꯊꯣꯏꯁꯤꯅ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯤ ꯀꯌꯥꯕꯨ ꯃꯃꯜ ꯂꯩꯇꯅ ꯁꯅꯄꯣꯠꯀꯨꯝ ꯈꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯒꯗꯤ ꯅꯪ ꯃꯥꯕꯨ ꯀꯪꯈꯠꯇꯨꯅ ꯊꯝꯒꯗ꯭ꯔꯥ ꯀꯩꯗꯧꯅꯤ ꯀꯩꯅꯣꯅꯦꯅ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏ ꯁꯅꯥꯊꯣꯏꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯂꯣ ꯁꯅꯥꯊꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯅꯠꯇꯦ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏꯅ ꯈꯜꯂꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯇꯨꯗꯤ ꯑꯩꯅ ꯀꯪꯈꯠꯂ ꯊꯝꯒꯗꯕ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯑꯩꯅ ꯅꯨꯄꯤ ꯄꯨꯁꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ ꯈꯪꯉꯒ ꯍꯣꯏ ꯏꯕꯨꯡꯉꯣ ꯀꯀꯥ ꯉꯥꯏꯈꯣ ꯁꯤ ꯄꯥꯏꯈꯣ ꯑꯩ ꯂꯧꯔꯣꯏꯌꯦ ꯏꯕꯨꯡꯉꯣ ꯑꯩ ꯂꯧꯔꯣꯏ ꯀꯀꯥ ꯑꯩ ꯂꯧꯔꯣꯏꯌꯦ ꯁꯦ ꯀꯩꯒꯤꯅꯣ ꯑꯍꯤꯡꯁꯤꯗ ꯃꯐꯝꯁꯤ ꯆꯪꯉꯛꯏꯁꯦ ꯊꯣꯏ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯒꯤꯗꯥꯏꯅꯦ ꯀꯥꯁꯤꯗꯒꯤ ꯌꯥꯝ ꯊꯨꯟꯊꯣꯛꯈ꯭ꯔꯣ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯪꯕꯨ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯒꯅꯤ ꯍꯥꯏꯗꯥꯏꯅꯦ ꯂꯥꯛꯄ ꯆꯠꯈꯣ ꯆꯠꯂꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯇꯩꯃꯅꯦ ꯑꯩꯁꯨ ꯅꯪꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯗ ꯌꯥꯈꯤ ꯑꯗꯨꯕꯨ ꯇꯥꯃꯣꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯅꯪꯁꯨ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯅꯤ ꯇꯥꯃꯣꯅ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯒꯗꯕ ꯅꯠꯇꯦ ꯁꯨꯞꯅꯇꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯤꯡꯇꯒꯤꯅꯤ ꯑꯗꯨꯅ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯀꯦ ꯑꯩꯅ ꯐꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯉꯕꯁꯨ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯀꯦ ꯃꯌꯥꯝꯕꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯁꯤꯔꯤꯁ ꯅꯥꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯕ꯭ꯔꯦꯛꯀꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡꯁꯤ ꯑꯣꯖꯥꯗꯒꯤ ꯑꯃꯨꯛꯀ ꯂꯧꯃꯤꯟꯅꯁꯤ ꯑꯣꯖꯥꯗ ꯁꯤꯟꯅꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯒꯤ
ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯁꯨ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯋꯥꯔꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯈꯔꯁꯨ ꯑꯃꯨꯛ ꯂꯤꯖꯈꯤꯒꯦꯀꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯝꯅ ꯂꯨꯁꯜꯂꯛꯏꯕ ꯅꯨꯄꯤꯁꯤꯡꯒꯤ ꯐꯤꯕꯝ ꯃꯆꯥ ꯌꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄꯗ ꯑꯣꯏꯈꯤꯕ ꯄꯨꯟꯁꯤ ꯂꯣꯏꯅꯃꯛ ꯉꯝꯃꯛꯄꯀꯣ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯕ ꯄꯩꯁꯥ ꯍꯥꯠꯄ ꯑꯗꯩ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯅꯥꯐꯧꯗ ꯀꯣꯇꯦꯛ ꯐꯧꯗ ꯁꯅꯥꯅꯦꯅ ꯊꯝꯖꯤꯜꯂꯛꯄ ꯏꯃꯨꯡꯗꯗꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯅꯤꯅ ꯃꯆꯥꯒꯤ ꯃꯤꯡ ꯆꯟꯅꯕꯗꯤ ꯂꯩꯔꯛꯇꯕ ꯂꯥꯏꯛ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯂꯩꯅꯕ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯐꯤꯁ ꯊꯤꯅꯕꯗꯤ ꯂꯩꯔꯛꯇꯕ ꯑꯗꯗꯤ ꯃꯃꯥꯅ ꯉꯝꯗꯕ ꯂꯩꯇꯦ ꯂꯣꯏ ꯉꯝꯃꯛꯑꯦꯀꯣ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯒꯤ ꯁꯣꯛꯊꯔꯛꯏꯕ ꯁꯣꯏꯊꯔꯛꯏꯕ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯨꯅꯕ ꯍꯣꯠꯅꯔꯛꯄꯗ ꯂꯧꯔꯛꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯁꯛꯂꯣꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣই ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯃꯨꯛ ꯆꯍꯤꯕꯨ ꯐꯥꯔꯛꯑꯃꯅꯤ ꯋꯥꯔꯤ ꯑꯃꯈꯛ ꯂꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗ ꯄꯤꯕ ꯌꯥꯕ ꯃꯅꯦꯝꯕꯣꯛ ꯑꯅ ꯑꯩꯈꯣꯏ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯕ ꯑꯗꯩ ꯑꯗꯨꯝꯕꯗ ꯅꯨꯄꯤ ꯂꯣꯟꯕ ꯑꯗꯨꯗ ꯂꯧꯁꯟꯗꯕ ꯄꯨꯁꯜꯂꯛꯀꯅꯨ ꯑꯅ ꯂꯧꯁꯟꯗꯕ ꯃꯃꯧꯗꯨꯒꯤꯗꯃꯛ ꯃꯁꯨꯒꯤꯗꯃꯛ ꯂꯦꯞꯄꯒ ꯂꯩꯕ ꯃꯅꯦꯝ ꯑꯅꯤꯒꯤ ꯋꯥꯔꯤ ꯂꯤꯈꯤꯕꯅꯤ ꯑꯗꯨꯗ ꯑꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯇꯥꯔꯦ ꯃꯆꯥꯅꯨꯄꯥ ꯑꯃ ꯍꯜꯂꯛꯈ꯭ꯔꯦ ꯍꯟꯗꯛꯀꯣ ꯑꯗꯨꯒꯤ ꯃꯅꯦꯝꯕꯣꯛ ꯍꯦꯛꯇ ꯃꯥꯅ ꯃꯆꯥꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯀꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯕꯔꯥꯗ ꯊꯝꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯆꯦꯜꯂ ꯄꯨꯁꯜꯂꯛꯄꯗ ꯇꯥꯟꯈꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃꯈꯛ ꯌꯥꯎꯈꯤꯕꯅꯤ ꯃꯥꯅ ꯃꯃꯧꯒꯤꯗꯃꯛ ꯆꯣꯡ ꯁꯥꯅ ꯂꯦꯞꯄ ꯃꯁꯨꯒꯤꯗꯃꯛ ꯍꯣꯠꯅꯔ ꯂꯩꯕ ꯑꯩꯗꯤ ꯑꯗꯨꯝꯕ ꯑꯩꯒꯤ ꯏꯃꯨꯡꯗꯗꯤ ꯌꯥꯔꯣꯏ ꯄꯨꯁꯜꯂꯛꯄ ꯑꯩꯒꯤ ꯏꯃꯨꯡꯗꯒꯗꯤ ꯑꯩꯅ ꯍꯤꯡꯉꯤꯉꯩ ꯄꯨꯟꯁꯤꯁꯤꯗꯗꯤ ꯑꯇꯣꯝꯕꯤ ꯂꯣꯜꯂꯦꯌꯦ ꯃꯆꯥꯅꯨꯄꯥꯗꯣ ꯀꯥꯏꯅ ꯑꯍꯜ ꯑꯇꯣꯝꯕꯤꯒana ꯂꯩꯍꯜꯂꯝꯕꯒ ꯑꯗꯨꯗꯤ ꯑꯣꯏꯔꯣꯏ ꯂꯨꯍꯣꯡꯗꯅ ꯑꯩꯈꯣꯏꯅ ꯂꯧꯖꯈꯤꯕ ꯏꯃꯧ ꯏꯁꯨ ꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯕ ꯑꯇꯩꯗꯤ ꯈꯪꯗꯦꯅ ꯑꯗꯩ ꯅꯨꯄꯤ ꯀꯣꯏꯒꯅꯨ ꯍꯥꯏꯕꯗ ꯌꯥꯗꯗꯅ ꯀꯣꯏꯈꯤꯕ ꯂꯣꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯕꯔꯥꯗ ꯂꯩꯈꯤꯕ ꯅꯪꯗꯤ ꯍꯜꯂꯛꯎ ꯌꯥꯅꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗꯤ ꯄꯨꯔꯛꯄ ꯌꯥꯔꯣꯏꯅ ꯃꯃꯥꯁꯤꯅ ꯏꯟꯊꯣꯛꯈꯤꯕ ꯃꯃꯧꯒꯤꯗꯃꯛ ꯃꯁꯨꯒꯤꯗꯃꯛ ꯂꯦꯞꯈꯤꯕ ꯋꯥꯔꯤ ꯑꯃ ꯂꯤꯈꯤꯕꯅꯤ ꯑꯗꯨꯒꯤꯁꯤ ꯍꯟꯗꯛꯁꯤ ꯃꯆꯥꯅꯨꯄꯥꯁꯦ ꯍꯜꯂꯛꯑꯦ ꯂꯦꯡꯗꯅ ꯃꯥꯏ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯃꯃꯥꯒꯤ ꯃꯅꯥꯛ ꯃꯌꯨꯝꯗ ꯂꯩꯔꯦ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝꯅ ꯃꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯑꯦ ꯃꯥꯅ ꯁꯣꯏꯈꯔꯦ ꯂꯥꯟꯈꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥꯒ ꯂꯩꯃꯤꯟꯅꯖꯔꯒꯦꯅ ꯁꯥꯒꯩ ꯅꯥꯇꯩ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯗ ꯈꯨꯔꯝ ꯀꯥꯔꯝꯃꯦ ꯃꯃꯥꯗ ꯈꯨꯔꯝꯃꯦ ꯂꯥꯏꯟꯙꯧ ꯈꯨꯔꯝꯃꯦ ꯍꯥꯏꯖꯔꯦ ꯃꯌꯥꯝ ꯂꯧꯁꯟꯕꯤꯔꯦ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯁꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯅꯤ ꯉꯥꯏꯔꯤꯁꯦ ꯉꯥꯎꯔꯨꯒꯦꯔꯥ ꯂꯥꯡꯉꯨꯒꯦꯔꯥ ꯂꯝꯗ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯨꯒꯦꯔꯥ ꯍꯜꯂꯛꯄꯗ ꯑꯣꯛꯇꯕ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯃꯉꯣꯟꯗ ꯂꯩꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯂꯧꯁꯜꯂꯤ ꯍꯟꯕꯨ ꯍꯜꯂꯛꯑꯗꯤꯅ ꯑꯗꯨꯅ ꯍꯟꯖꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯗꯨꯝ ꯃꯐꯝ ꯂꯩꯔꯝꯃꯤ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯑꯃꯒ ꯕꯔꯥꯗ ꯂꯩꯃꯤꯟꯅꯔꯨꯔꯒꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯥꯒꯩꯅ ꯀꯩꯁꯨ ꯂꯧꯁꯜꯂꯣꯏ ꯑꯗꯣ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯈꯦꯠꯅꯕ ꯍꯥꯏꯁꯦ ꯁꯤꯅꯤ ꯑꯗꯣ ꯉꯥꯎꯔꯨꯕ ꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯛꯎꯅꯅꯤ ꯂꯥꯏ ꯈꯨꯔꯝꯃꯤꯁꯦ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤꯒꯤ ꯃꯔꯝꯆꯠ ꯈꯪꯉꯛꯄ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯀꯣꯏꯅꯔꯝꯕ ꯈꯣꯠꯄ ꯑꯗꯨꯝꯕꯩ ꯃꯦꯁꯦꯖ ꯑꯗꯩ ꯍꯣꯇꯦꯜꯗ ꯂꯩꯃꯤꯟꯅꯕꯒꯤ ꯐꯣꯇꯣ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯅꯨꯄꯥꯁꯤꯅ ꯊꯦꯡꯅꯖꯔꯛꯄꯗꯒꯤ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯦꯅ ꯃꯥꯅ ꯍꯟꯗꯣꯛꯆꯔꯛꯄꯅꯤ ꯑꯗꯩ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯥꯏ ꯅꯨꯄꯤꯗ ꯐꯣꯟꯒ ꯇꯧꯕꯁꯦ ꯍꯦꯛꯇ ꯂꯥꯛꯄꯤ ꯃꯨꯟꯕꯤ ꯑꯗꯩ ꯃꯌꯨꯝꯗꯒ ꯃꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯁꯤ ꯑꯩ ꯆꯪꯉꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣꯅ ꯊꯣꯡꯒꯥꯟꯗ ꯉꯥꯏꯔ ꯂꯩꯁꯟꯕꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥꯅ ꯍꯦꯟꯖꯜꯂꯛꯄ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏ ꯃꯔꯤ ꯊꯠꯗꯠꯂꯛꯄ ꯆꯠꯂꯨꯁꯨ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯏꯕꯥꯅꯤꯁꯨ ꯅꯨꯡꯁꯤꯅꯗꯅ ꯂꯧꯅꯔꯦ ꯃꯥꯁꯨ ꯅꯪ ꯅꯨꯄꯤꯅꯤ ꯅꯆꯥꯅꯤ ꯆꯧꯁꯨ ꯍꯥꯏꯕꯁꯦ ꯍꯥꯏꯗꯕ ꯄꯨꯔꯥ ꯃꯥꯅ ꯑꯣꯏꯅ ꯇꯧꯔꯛꯄꯁꯦ ꯃꯥꯁꯨ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯅꯨꯡꯁꯤꯔꯛꯄ ꯅꯤꯡꯁꯤꯡꯉꯛꯄ ꯆꯠꯀꯦ ꯌꯥꯗꯕ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯈꯠꯅꯕ ꯐꯨꯅꯕ ꯒꯥꯔꯤ ꯆꯣꯞ ꯃꯨꯟꯕ ꯁꯨꯝꯕ ꯃꯌꯥꯝ ꯊꯣꯛꯆꯜꯂꯛꯄ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯃꯣꯠ ꯈꯦꯠꯅꯕꯁꯦꯀꯣ ꯑꯗ ꯃꯥꯅ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯍꯥꯟꯕ ꯃꯥꯅ ꯅꯨꯄꯤꯁꯦ ꯀꯣꯏꯈꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯍꯣꯏ ꯃꯥꯏ ꯅꯨꯄꯤ ꯍꯣꯏꯅ ꯀꯟꯅ ꯊꯤꯡꯒꯠꯂꯛꯄ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯗ ꯇꯥꯛꯇꯅ ꯀꯧꯈꯠꯇꯅ ꯁꯨꯝ ꯇꯧꯅꯕꯗꯒꯤ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯩ ꯃꯍꯨꯠꯇ ꯁꯤꯡꯅꯈꯤꯕ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯦ ꯂꯧꯈꯤꯕꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯔꯦ ꯍꯥꯏꯕꯗ ꯁꯨꯃꯥꯏꯅ ꯁꯤꯡꯅꯕꯗꯒꯤ ꯂꯧꯈꯤꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯀꯩꯅꯣꯁꯤꯡꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯆꯪꯉꯦꯕꯀꯣ ꯅꯨꯄꯤꯁꯤꯡꯅ ꯃꯥꯏ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯍꯟꯊꯕ ꯌꯥꯝ ꯇꯞꯊꯕ ꯏꯪꯊꯕ ꯑꯃ ꯆꯪꯉꯦꯕ ꯈꯪꯉꯕꯧꯗꯅꯦ ꯈꯪꯖꯟꯗꯕ ꯁꯥꯕ ꯉꯥꯡꯗꯕ ꯍꯥꯏꯕꯗꯤ ꯍꯥꯏꯔꯨꯔꯁꯨ ꯉꯥꯡꯉꯨꯔꯁꯨ ꯌꯥꯔꯣꯏꯗꯕꯅꯤꯅꯅꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕ ꯑꯃ ꯆꯪꯉꯦꯕ ꯈꯪꯖꯟꯗꯕ ꯁꯥꯊꯣꯛꯄ ꯊꯣꯛ ꯂꯥꯎꯅ ꯑꯗꯨꯅ ꯐꯩꯌꯦꯕ ꯊꯤꯔꯛꯄꯩ ꯊꯣꯛꯄ ꯇꯧꯅ ꯇꯥꯔꯦ ꯍꯥꯏꯔꯨꯔꯦ ꯍꯥꯏꯌꯦꯅ ꯐꯔꯛꯀꯗꯕꯁꯨ ꯂꯩꯇꯦ ꯇꯣꯛꯅꯒꯗꯕꯁꯨ ꯂꯩꯇꯦ ꯍꯦꯟꯒꯠꯂꯛꯏꯅꯦ ꯍꯥꯏꯔꯨꯔꯒꯅꯅꯦ ꯑꯗꯨ ꯇꯧꯅꯣ ꯑꯗꯥ ꯇꯧꯅꯣꯅ ꯉꯥꯡꯉꯨꯔꯒ ꯆꯩꯔꯨꯔꯒꯅ ꯍꯦꯟꯒꯠꯂꯛꯏꯅꯦꯕ ꯅꯨꯄꯥꯁꯦ
ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯃꯥ ꯑꯃ ꯍꯧꯖꯤꯛ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯥꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦꯅ ꯃꯥꯅ ꯍꯜꯂꯛꯇꯅ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯀꯨꯏꯅ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ 2 ꯊꯥꯗꯣꯛꯎꯔꯕ ꯌꯦꯡꯉꯨꯗ꯭ꯔꯕ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯌꯥꯝ ꯐꯩ ꯍꯜꯂꯛꯄꯁꯦꯀꯣ ꯑꯗꯣ ꯅꯨꯄꯤ ꯑꯃꯗꯨꯅ ꯃꯣꯏꯁꯨ ꯃꯊ꯭ꯋꯥꯏꯁꯦ ꯆꯥꯝꯒꯅꯤ ꯄꯣꯔꯣꯛ ꯆꯥꯝꯒꯅꯤ ꯃꯥ ꯍꯨꯟꯗꯣꯛꯑꯃ ꯆꯠꯈ꯭ꯔꯦ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡꯅ ꯍꯦꯟꯈ꯭ꯔꯦꯅ ꯑꯗꯣ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯆꯠꯈꯤꯅꯦꯕ ꯑꯗꯨꯅ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯂꯨꯅꯨ ꯍꯥꯏꯁꯦ ꯁꯤꯅꯤ ꯅꯪꯅꯐꯥꯎꯗ ꯃꯇꯝ ꯈꯤꯇꯪꯈꯛ ꯆꯍꯤ 1 ꯑꯅꯤꯈꯛ ꯂꯧꯔꯒ ꯚꯔꯥꯗ ꯂꯝꯗ ꯂꯩꯃꯤꯟꯅꯕ ꯅꯪꯅꯐꯥꯎ ꯅꯪ ꯍꯨꯟꯗꯣꯛꯑꯃ ꯆꯠꯈꯤꯕꯗ ꯗꯨꯛ ꯆꯥꯛꯑꯦ ꯃꯤꯒꯤ ꯂꯨꯍꯣꯡꯇꯅ ꯂꯧꯔꯒ ꯃꯌꯨꯝꯗ ꯁꯥꯒꯩ ꯅꯥꯇꯩ ꯈꯪꯅ ꯃꯆꯥ ꯌꯥꯎꯗ ꯌꯨꯝ ꯄꯥꯟꯃꯤꯟꯅꯅ ꯆꯍꯤ 8 9 ꯄꯥꯟꯃꯤꯟꯅ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤꯗꯨꯅꯗꯤ ꯃꯥ ꯍꯨꯟꯗꯣꯛꯑꯒ ꯂꯝꯒꯤ ꯅꯨꯄꯤ ꯅꯪ ꯂꯧꯔ ꯚꯔꯥꯗ ꯂꯩꯈꯤꯕꯗ ꯀꯌꯥꯝ ꯆꯥꯝꯒꯅꯤ ꯀꯌꯥꯝ ꯀꯥꯔꯝꯒꯅꯤ ꯁꯥꯒꯩꯒꯤ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯃꯧ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯏ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯃ ꯂꯧꯔ ꯂꯩꯈ꯭ꯔꯃꯤ ꯍꯜꯂꯛꯇ꯭ꯔꯃꯦꯅ ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯌꯦꯡꯕꯤꯗ꯭ꯔꯦ ꯀꯌꯥꯝ ꯆꯥꯝꯒꯅꯤ ꯑꯗꯣ ꯅꯨꯄꯤ ꯃꯁꯦꯟ ꯌꯦꯠꯁꯟꯅꯔꯣꯏꯁꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯉꯥꯎꯔꯁꯨ ꯐꯩꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯒ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯅꯨꯡꯁꯤꯗꯅ ꯂꯥꯜꯂꯦꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯐꯩ ꯂꯥꯛꯈꯤꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯂꯥꯛꯈꯤꯗꯕ ꯑꯗꯨꯝ ꯑꯇꯣꯝꯕꯤꯗꯨꯒ ꯑꯣꯏꯅꯈꯤꯕ ꯃꯥꯏ ꯅꯨꯄꯤꯁꯦ ꯍꯟꯅ ꯌꯦꯡꯈꯤꯗꯕ ꯑꯗꯨꯝ ꯁꯤꯕꯐꯧ ꯁꯨꯃꯥꯏꯅ ꯀꯥꯏꯅꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯅꯤꯀꯣ ꯑꯗꯣ ꯉꯥꯎꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏꯁꯤꯃꯗꯤ ꯐꯩꯌꯦꯕꯀோ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯃꯈꯛꯅ ꯐꯣꯟ ꯇꯧꯔꯛꯑꯦꯀꯣ ꯑꯩꯉꯣꯟꯗ ꯑꯗ ꯃꯥꯅ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯥꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯈꯠꯅ ꯇꯧꯔꯛꯏꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯥ ꯅꯨꯄꯥ ꯑꯃꯈꯛ ꯀꯣꯏꯅꯔꯨꯔꯕꯖꯥꯠꯅꯦ ꯑꯗꯨ ꯅꯨꯄꯥꯁꯤꯒꯤ ꯃꯥꯏ ꯅꯨꯄꯥꯁꯨ ꯃꯄꯥꯟ ꯂꯝ ꯂꯩꯈꯤꯕ ꯊꯕꯛ ꯆꯠꯈꯤꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯐꯣꯟ ꯇꯧꯔꯛꯑ ꯈꯣꯠꯂꯛꯑꯒ ꯃꯦꯁꯦꯖ ꯐꯥꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯕꯥꯅꯤ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔꯨꯕ ꯈꯣꯠꯂꯨꯕ ꯑꯗꯨꯝꯕꯒꯤ ꯌꯥꯎꯕ ꯃꯦꯁꯦꯖ ꯐꯥꯈꯤꯕꯁꯤꯒꯤ ꯉꯥꯡꯕ ꯆꯩꯕꯗꯩ ꯅꯨꯄꯤꯗꯨꯅ ꯃꯄꯥꯝꯒꯤ ꯃꯅꯥꯎꯄꯤꯗ ꯃꯆꯦꯗ ꯅꯨꯄꯤꯁꯤꯒꯤ ꯅꯝꯕꯔꯁꯦ ꯄꯤꯔ ꯇꯧꯍꯜꯂꯛꯄ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯅꯣꯏꯅ ꯌꯨꯝ ꯂꯥꯛꯀꯅꯤ ꯅꯪ ꯅꯨꯄꯥꯗ ꯍꯥꯏꯅꯤ ꯅꯅꯦꯝ ꯅꯀꯨꯗ ꯍꯥꯏꯅꯤ ꯅꯣꯏ ꯁꯥꯒꯩꯗ ꯍꯥꯏꯔ ꯋꯥꯔꯛꯍꯟꯅꯤ ꯀꯥꯏꯅ ꯑꯗꯩ ꯅꯨꯄꯤꯁꯦ ꯊꯛ ꯅꯤꯛꯑꯕ ꯃꯥꯏ ꯅꯨꯄꯥꯁꯨ ꯍꯜꯂꯛꯇꯣꯔꯕꯅꯤꯅ ꯑꯗꯩ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕ ꯂꯥꯛꯑꯗꯤ ꯌꯨꯝꯁꯦ ꯀꯥꯏꯗꯣꯏꯕ ꯑꯗꯣ ꯃꯥꯅꯁꯨ ꯂꯩꯒꯦ ꯈꯣꯠꯀꯦꯅ ꯌꯥꯝꯅ ꯍꯦꯟꯅ ꯀꯣꯏꯅꯔꯨꯕꯗꯤ ꯅꯠꯇꯕ ꯁꯨꯝ ꯃꯥꯏ ꯅꯨꯄꯥꯁꯨ ꯂꯩꯇꯕꯗꯨꯗ ꯐꯣꯟꯗ ꯁꯨꯝ ꯔꯣꯡ ꯅꯝꯕꯔꯗꯒꯤ ꯁꯨꯝ ꯗꯤꯜ ꯂꯦꯟꯅꯈꯤꯕꯗꯩ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯨꯝ ꯇꯧꯗꯦ ꯃꯦꯁꯦꯖ ꯊꯥꯅꯈꯤꯕ ꯆꯥꯛ ꯆꯥꯔꯕ ꯈꯣꯠꯂꯕ ꯀꯥꯏꯅ ꯑꯋꯥ ꯑꯅꯥ ꯏꯃꯨꯡ ꯃꯅꯨꯡꯒ ꯏꯟꯅꯗꯅ ꯍꯪꯅꯗꯅ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤꯁꯨ ꯃꯆꯥ ꯄꯨꯔꯒ ꯃꯣꯏꯒꯤ ꯌꯥꯝ ꯐꯕ ꯑꯃꯅ ꯅꯨꯄꯥꯁꯤꯒꯤꯁꯨ ꯃꯆꯥ ꯄꯨꯔꯛꯑꯒ ꯀꯣꯏꯕꯒꯁꯦ ꯍꯦꯛ ꯆꯠꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯄꯨꯂꯛꯀ ꯆꯠꯃꯤꯟꯅꯔꯒ ꯀꯩꯅꯣꯝꯒ ꯍꯦꯛ ꯆꯥꯃꯤꯟꯅꯗꯅ ꯑꯗꯨꯃꯥꯏꯅ ꯑꯅꯤꯔꯣꯝꯂꯛꯀꯁꯦ ꯆꯠꯃꯤꯟꯅꯔꯨꯔꯕ ꯑꯗꯣ ꯃꯕꯥꯅꯤꯈꯛ ꯎꯟꯅꯕ ꯑꯗꯨꯒ ꯐꯠꯇꯕ ꯃꯔꯤ ꯊꯝꯅꯕꯗꯤ ꯑꯝꯇ ꯊꯝꯅꯔꯝꯗꯦꯕ ꯑꯗꯨꯐꯧꯗꯤ ꯐꯩꯌꯦꯕ ꯑꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅꯗꯤ ꯑꯁꯣꯝꯒꯤ ꯅꯨꯄꯤꯁꯤꯅꯗꯤ ꯃꯗꯨ ꯊꯥꯖꯧ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯑꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯑꯣꯏꯗꯕꯅꯤ ꯍꯥꯟꯅ ꯑꯗꯨꯝ ꯊꯥꯖꯧ ꯌꯥꯗ꯭ꯔꯦ ꯀꯗꯥꯏꯗ ꯎꯟꯅꯩ ꯏꯖꯠ ꯀꯌꯥꯔꯛ ꯂꯧꯈ꯭ꯔꯦꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯗꯁꯨ ꯍꯪꯉꯦ ꯃꯥꯏ ꯅꯨꯄꯥꯗꯨꯁꯨ ꯍꯪꯉꯦ ꯃꯣꯏꯁꯨ ꯑꯁꯣꯝꯗ ꯈꯠꯅꯔꯦꯕ ꯑꯗꯩ ꯁꯣꯝꯗꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅꯅꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯅꯩꯔꯛꯄꯒꯤ ꯅꯨꯄꯤꯁꯦ ꯄꯥꯈꯠꯄꯗ ꯂꯩ ꯌꯥꯗ꯭ꯔꯦꯕ ꯃꯁꯥꯁꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯍꯥꯏꯕꯤꯈꯣ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏꯒꯦ ꯏꯆꯦꯅ ꯑꯝꯇ ꯍꯥꯏꯕꯤꯈꯣ ꯑꯩ ꯂꯥꯟꯖꯔꯦ ꯑꯗꯣ ꯃꯥ ꯃꯣꯏ ꯃꯅꯥꯎꯄꯤ ꯍꯣꯏ ꯀꯩ ꯍꯣꯏ ꯐꯣꯟ ꯃꯇꯧ ꯇꯧꯁꯜꯂꯛꯄꯁꯦ ꯇꯧꯁꯟꯕꯤꯔꯛꯀꯅꯨ ꯃꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯁꯥꯒꯩꯗ ꯍꯥꯏꯅꯦ ꯑꯩ ꯌꯨꯝ ꯂꯣꯏ ꯀꯥꯏ ꯇꯥꯔꯦ ꯏꯆꯥꯒ ꯂꯣꯏ ꯀꯥꯏ ꯇꯥꯔꯦ ꯑꯩꯃꯛꯇꯤ ꯌꯨꯝ ꯄꯥꯟꯒꯦ ꯅꯨꯄꯥꯁꯤꯒ ꯑꯗꯨ ꯑꯗꯥꯅ ꯌꯥꯝ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯀꯦ ꯈꯣꯠꯀꯦꯅ ꯑꯗꯨꯃꯥꯏꯅ ꯀꯣꯏꯅꯕ ꯅꯠꯇꯦ ꯑꯗꯨꯝ ꯈꯪꯅꯕꯣꯏ ꯇꯤꯟꯅꯕꯣꯏ ꯑꯩ ꯅꯨꯄꯥꯁꯨ ꯂꯩꯇꯕꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕ ꯋꯥꯅ ꯍꯪꯅꯕ ꯑꯗꯣ ꯑꯅꯤꯔꯛꯀꯗꯤ ꯑꯉꯥꯡꯈꯩ ꯃꯥꯏꯁꯨ ꯄꯨꯔꯛꯑꯦ ꯑꯩꯁꯨ ꯄꯨꯔꯛꯑꯦ ꯁꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯔꯨꯔꯦ ꯑꯗꯣ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯒꯦ ꯐꯣꯟ ꯇꯧꯍꯟꯕꯤꯔꯛꯑꯅꯨ ꯑꯩ ꯏꯃꯨꯡ ꯀꯥꯏꯍꯟꯕꯤꯔꯅꯨꯅ ꯃꯥꯁꯤꯅ ꯀꯞꯇꯅ ꯍꯥꯏꯖꯔꯛꯑꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯅ ꯉꯥꯡꯉꯦ ꯑꯩꯅꯁꯨ ꯑꯃꯨꯛ ꯀꯩꯗꯧꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯇꯤꯟꯅꯔꯨꯔꯤꯅꯣ ꯑꯗꯨ ꯂꯥꯛꯑ ꯍꯥꯏꯔꯔꯣꯏ ꯌꯦꯡꯉꯣ ꯅꯪꯅ ꯌꯨꯝ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯀꯩ ꯀꯥꯟꯅꯕꯅ ꯋꯥꯊꯤ ꯋꯥꯔꯦꯝꯅ ꯉꯥꯡꯉꯦꯀꯣ ꯁꯨꯝꯕꯩ ꯐꯣꯟ ꯇꯧꯕꯤꯌꯣ ꯑꯗꯨ ꯇꯧꯕꯤꯌꯣꯒꯤꯁꯨ ꯂꯥꯛꯈ꯭ꯔꯖꯥꯠꯅꯤꯀꯣ ꯑꯋꯥꯕ ꯑꯃꯅꯤ ꯁꯤꯁꯨ ꯑꯃꯨꯛ ꯇꯧꯕꯤꯔꯤꯅꯦꯕ ꯅꯨꯡꯉꯥꯏꯇꯗꯅ ꯊꯑꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯀꯧꯈꯠꯂ ꯈꯣꯠꯂ ꯐꯝꯅꯕꯁꯨ ꯌꯥꯗꯕ ꯑꯗꯩ ꯑꯃꯨꯛ ꯐꯣꯟꯁꯦ ꯑꯩꯅ ꯇꯧꯔꯦꯕ ꯁꯣꯝ ꯅꯥꯀꯟꯗ ꯃꯥ ꯀꯣꯏꯔꯨꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯑꯃꯨꯛ ꯇꯧꯔꯦꯀꯣ ꯇꯥꯟꯖꯥꯁꯤꯗ ꯃꯣꯏꯁꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯦꯗ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯇꯥꯟꯖꯥꯁꯦ ꯄꯨꯔꯥ ꯇꯦꯟꯁꯟꯅꯅꯦ ꯂꯣꯏꯔꯒ ꯂꯩꯔꯝꯕ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤꯗ ꯍꯥꯏꯌꯨ ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯃꯔꯤ ꯊꯝꯅꯈ꯭ꯔꯕ ꯀꯌꯥꯔꯛ ꯎꯟꯅꯩ ꯀꯗꯥꯏꯗ ꯊꯝꯅꯩ ꯁꯤꯒꯤ ꯍꯪꯒꯠꯅꯗꯅ ꯇꯦꯟꯁꯟꯁꯦ ꯑꯔꯣꯏꯕꯤꯗ ꯂꯩꯕ ꯃꯇꯝ ꯑꯣꯏꯕ ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯦ ꯑꯗꯩ ꯑꯩꯅ ꯑꯩ ꯁꯤꯅꯦꯅ ꯍꯥꯏꯔꯀꯥꯟꯗ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗ ꯏꯆꯦꯅ ꯈꯔ ꯑꯩꯉꯣꯟꯗ ꯍꯟꯗꯧ ꯃꯥꯜꯂꯦ ꯏꯆꯦ ꯀꯧꯖꯒꯦ ꯑꯗꯣ ꯃꯥ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦꯅ ꯑꯩꯉꯣꯟꯗ ꯀꯞꯇꯅ ꯋꯥꯔꯤ ꯁꯥꯔꯛꯑꯦ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏꯒꯦꯅ ꯑꯗꯣ ꯏꯆꯦ ꯐꯣꯟ ꯇꯧꯁꯟꯕꯤꯔꯨꯔꯅꯨ ꯑꯗꯣ ꯏꯆꯦ ꯍꯣꯏꯒꯤ ꯏꯅꯥꯎꯄꯤꯅ ꯏꯆꯦꯅ ꯏꯄꯥꯝꯒꯤ ꯌꯥꯝ ꯇꯧꯔꯛꯑꯦ ꯍꯥꯏ ꯃꯉꯣꯟꯗ ꯑꯗꯨꯁꯨ ꯇꯧꯕꯤꯔꯨꯔꯅꯨ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯁꯨ ꯊꯣꯛꯂꯛꯇꯣꯔꯦ ꯍꯥꯏ ꯃꯣꯏ ꯁꯥꯒꯩꯗ ꯂꯥꯛꯑꯒ ꯏꯆꯦ ꯑꯣꯏꯅ ꯍꯥꯏꯅꯤ ꯈꯪꯍꯟꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯌꯨꯝꯗꯣ ꯂꯣꯏ ꯀꯥꯏꯅꯔꯛꯑꯅꯤ ꯍꯥꯏꯕꯤꯔꯨꯔꯅꯨ ꯃꯥ ꯃꯁꯥꯃꯛꯅ ꯂꯥꯟꯖꯔꯦ ꯇꯧꯖꯔꯔꯣꯏꯅ ꯍꯥꯏꯔꯕꯅꯤ나 ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯗꯥꯏꯇ ꯂꯧꯕꯤꯔꯒꯦ ꯏꯆꯦ ꯃꯇꯨꯡ
ꯀꯩꯅꯣ ꯇꯧꯍꯜꯂꯔꯣꯏꯁꯤ ꯏꯆꯦꯁꯨ ꯍꯟꯊꯕꯤꯔꯣꯅ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯇꯟꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯨ ꯊꯛꯀꯦꯅ ꯄꯥꯏꯔꯒ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄ ꯑꯁꯦꯡꯕ ꯍꯥꯏꯗꯕꯅ ꯍꯨꯁꯦ ꯊꯛꯀꯅꯤꯅ ꯄꯥꯏꯔꯒ ꯍꯦꯛꯇ ꯈꯠꯅꯗꯅ ꯂꯩꯔꯝꯕ ꯇꯟꯖꯥ ꯑꯣꯏꯕ ꯑꯩꯗꯤ ꯈꯨꯠꯁꯤꯗ ꯑꯩ ꯍꯧꯖꯤꯛꯁꯦ ꯍꯨ ꯄꯥꯏꯔꯤꯅꯤ ꯑꯩꯁꯦ ꯊꯛꯑ ꯁꯤꯈ꯭ꯔꯒꯦ ꯇꯧꯅꯤ ꯑꯩꯒꯤ ꯅꯨꯄꯥꯃꯛꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯃꯤꯅꯝꯕ ꯏꯆꯥ ꯅꯨꯄꯤ ꯑꯃꯈꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ 10ꯃꯨꯛ ꯌꯨꯝ ꯄꯥꯝꯗ ꯏꯆꯥ ꯄꯣꯛꯇꯗꯅ ꯌꯥꯝꯅ ꯄꯩꯁా ꯆꯪꯅ ꯑꯉꯥꯡꯁꯦ ꯄꯣꯛꯈꯤꯕꯅꯤ IVF ꯇꯧꯔꯒ ꯑꯗꯨꯒ ꯃꯥꯅ ꯏꯃꯥ ꯏꯆꯥꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯒ ꯂꯝꯒꯤ ꯅꯨꯄꯤ ꯀꯣꯏꯈꯠꯂꯛꯄꯅ ꯍꯦꯛꯇ ꯃꯥꯗꯤ ꯃꯁꯥꯁꯦ ꯅꯤꯛꯇꯅꯅꯦ ꯇꯦꯟꯁꯟꯅ ꯑꯔꯣꯏꯕꯤꯗ ꯂꯩꯔꯝꯃꯦ ꯃꯥꯁꯨ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯏꯆꯦ ꯐꯥꯊꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯏꯆꯦ ꯍꯣꯏ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤꯅꯁꯨ ꯍꯟꯗꯣꯛꯑꯒꯦ ꯍꯥꯏꯔꯦ ꯅꯨꯄꯥꯅꯁꯨ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯔꯦ ꯏꯆꯦ ꯇꯞꯊꯕꯤꯌꯨ ꯐꯥꯊꯕꯤꯌꯨ ꯑꯅ ꯑꯩ ꯂꯣꯏ ꯗꯥꯏꯇ ꯂꯧꯔꯒꯦ ꯏꯆꯦ ꯅꯅꯥꯎꯅ ꯐꯣꯟ ꯇꯧꯍꯜꯂꯛꯑꯔꯣꯏꯒꯦ ꯑꯅ ꯅꯝꯕꯔ ꯁꯤꯟꯗꯣꯛ ꯍꯥꯏꯈ꯭ꯔꯒꯦ ꯁꯤꯝ ꯊꯨꯗꯦꯛꯎ ꯍꯥꯏꯈ꯭ꯔꯒꯦ ꯑꯗ ꯏꯆꯦ ꯍꯣꯏꯒꯤꯁꯨ ꯁꯤꯝ ꯊꯨꯗꯣꯛꯄꯤꯔꯣ ꯅꯝꯕꯔ ꯁꯤꯟꯗꯣꯛꯄꯤꯔꯣ ꯑꯗꯣ ꯈꯪꯅꯍꯜꯂꯔꯣꯏꯁꯦ ꯑꯗꯣ ꯌꯥꯔꯤꯈꯩ ꯅꯨꯄꯥꯗꯁꯨ ꯐꯣꯟ ꯄꯥꯏꯍꯟꯕꯤꯔꯅꯨꯅ ꯑꯗꯨꯒ ꯅꯨꯄꯥꯗꯁꯨ ꯁꯥꯏꯠꯇꯒꯤꯅꯦ ꯌꯥꯝ ꯀꯤꯅ ꯌꯥꯝꯅꯒ ꯑꯩꯈꯣꯏꯒꯤ ꯇꯞꯅ ꯏꯪꯅꯒꯅꯦ ꯑꯩ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯃꯥꯅ ꯊꯥꯖꯗꯦꯕꯅ ꯇꯧꯗꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯌꯥꯝ ꯊꯣꯏꯅ ꯐꯠꯇꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯑꯁ ꯍꯦꯛꯇ ꯄꯣꯠ ꯆꯩꯒ ꯊꯨꯒꯥꯏꯗꯅ ꯅꯪ ꯀꯩ ꯅꯊꯧꯅꯣ ꯀꯣꯏꯅꯤ ꯄꯨꯔꯛꯀꯦ ꯅꯪ ꯀꯩ ꯇꯧꯒꯦ ꯍꯥꯏꯕꯅꯣꯅ ꯍꯥꯏꯔꯤꯅꯦꯕ ꯃꯤ ꯑꯇꯩ ꯅꯨꯄꯥꯗꯤ ꯑꯗ ꯃꯥꯗꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯕꯅꯦꯕꯀꯣ ꯇꯛ ꯅꯤꯛꯇꯅ ꯀꯞꯇꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯝꯕ ꯊꯧꯗꯣꯛꯁꯦ ꯏꯃꯨꯡꯗ ꯌꯥꯝ ꯊꯣꯛꯑꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯅꯤ ꯑꯃꯅꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯅꯤꯗ ꯏꯕꯦꯝ ꯑꯃꯈꯛꯅꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗꯀꯣ ꯐꯣꯟ ꯑꯝꯇ ꯇꯧꯕꯤꯌꯨ ꯑꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯊꯥꯔꯛꯀꯦ ꯌꯦꯡꯒꯦꯔꯣ ꯃꯥꯒꯩꯒ ꯃꯩ ꯊꯝꯅꯈ꯭ꯔꯃꯤ ꯑꯗꯨ ꯇꯧꯈ꯭ꯔꯃꯦꯅ ꯍꯥꯏꯔꯛꯑꯦ ꯃꯃꯥꯟꯅꯕꯤꯈꯩꯗꯁꯨ ꯄꯨꯡꯁꯟ ꯁꯟꯗꯣꯔꯦ ꯂꯥꯟꯅ ꯄꯨꯡꯍꯥꯏꯗ ꯍꯥꯏꯔꯛꯑꯦ ꯑꯩꯒ ꯃꯥꯒꯗꯤ ꯀꯔꯤꯝꯐꯥꯎ ꯑꯗꯨꯒꯨꯝꯕ ꯂꯩꯈꯤꯗꯦ ꯑꯗꯨ ꯏꯆꯦꯅ ꯑꯝꯇ ꯍꯥꯏꯕꯤꯈꯣ ꯈꯣꯠꯈꯣꯅ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯨ ꯃꯥꯒ ꯇꯣꯛꯅꯕ ꯐꯤꯕꯝꯗ ꯂꯩꯁꯜꯂꯛꯑꯦ ꯂꯥꯟꯅ ꯈꯜꯂꯦ ꯈꯣꯠꯂꯦꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯃꯦꯁꯦꯖ ꯊꯥꯖꯜꯂꯛꯑꯦ ꯅꯨꯄꯥꯁꯤꯗ ꯑꯗꯩ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯩꯁꯦ ꯌꯣꯜꯂꯦ ꯍꯨꯜꯂꯦꯅ ꯑꯗꯩꯗꯤ ꯍꯣꯏ ꯍꯥꯏꯕꯤꯒꯦ ꯏꯕꯦꯝꯃꯅ ꯑꯗꯨꯝꯕꯁꯦ ꯌꯥꯝꯅ ꯂꯥꯛꯈ꯭ꯔꯖꯥꯠꯅꯤꯀꯣ ꯌꯥꯝ ꯂꯥꯛꯈ꯭ꯔꯖꯥꯠꯅꯤ ꯑꯗꯩꯗꯤ ꯑꯩꯅ ꯐꯣꯟ ꯇꯧꯔꯦ ꯅꯨꯄꯥꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤꯁꯦ ꯀꯌꯥꯝ ꯊꯧꯅꯥ ꯐꯅ ꯍꯥꯏꯔꯛꯏꯀꯣ ꯑꯩꯅ ꯏꯕꯨꯡꯉꯣ ꯅꯣꯏ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯀꯩꯀꯩ ꯇꯧꯗꯅ ꯖꯦꯜꯒ ꯆꯪꯅꯅꯤ ꯑꯗꯣ ꯃꯤꯒꯤ ꯑꯗꯨꯃꯥꯏꯅ ꯃꯤ ꯍꯨꯟꯕ ꯌꯣꯟꯕ ꯑꯗꯩ ꯚꯤꯗꯤꯑꯣ ꯂꯩ ꯊꯥꯔꯛꯀꯦ ꯊꯥꯔꯛꯎꯔꯥ ꯑꯗꯨ ꯑꯗꯥꯅ ꯌꯥꯝ ꯇꯧꯕ ꯑꯗꯨꯝꯕꯁꯨ ꯌꯥꯗꯦꯀꯣ ꯅꯪꯅ ꯍꯥꯏꯕꯗ ꯑꯩ ꯖꯦꯜ ꯆꯪꯉꯁꯨ ꯀꯤꯗꯦ ꯊꯦꯡꯅꯅꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯥꯒꯩꯒ ꯅꯨꯡꯁꯤꯅꯔꯒ ꯁꯨꯃꯥꯏꯅ ꯃꯔꯤꯁꯨ ꯊꯝꯅꯈ꯭ꯔꯒ ꯃꯥꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕ ꯑꯩꯉꯣꯟꯗꯒꯤ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯣꯏꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯀꯣꯏꯕ ꯑꯣꯏꯔꯗꯤ ꯂꯨꯞ ꯃꯌꯥꯝꯅꯁꯨ ꯇꯧꯔꯛꯀꯅꯤ ꯃꯥꯅꯁꯨ ꯇꯧꯔꯛꯀꯅꯤꯅꯦ ꯃꯣꯏ ꯃꯃꯥ ꯃꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯇꯧꯗꯅ ꯏꯆꯥꯁꯤ ꯃꯥꯡꯍꯟꯕ ꯌꯥꯕ꯭ꯔꯥꯅ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤꯗꯤ ꯏꯖꯠ ꯂꯩꯇꯕ꯭ꯔꯥ ꯊꯦꯡꯅꯅꯤ ꯑꯩ ꯀꯩꯝ ꯀꯤꯗꯦ ꯇꯧꯔꯒ ꯅꯨꯄꯥꯁꯤꯅꯀꯣ ꯀꯌꯥꯝ ꯊꯧꯅꯥ ꯐꯅ ꯈꯨꯝꯃꯛꯏꯀꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯞꯊꯧ ꯏꯪꯊꯧ ꯅꯪ ꯏꯆꯥꯒꯨꯝꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯑꯁꯨꯝꯕ ꯇꯣꯛꯅꯕꯗꯒꯤ ꯍꯦꯛꯇ ꯖꯦꯜ ꯆꯪꯕ ꯃꯌꯥꯝ ꯌꯥꯎꯈꯤ ꯑꯗꯣ ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯄꯁꯨ ꯌꯥꯎꯏ ꯑꯗꯣ ꯃꯤꯅ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯄꯩꯁꯥꯁꯦ ꯍꯥꯠꯈ꯭ꯔꯕ ꯑꯗ ꯄꯩꯁా ꯃꯄꯨꯁꯤꯅ ꯍꯥꯠꯆꯈ꯭ꯔꯖꯅꯨ ꯑꯩ ꯀꯔꯤꯝ ꯍꯥꯏꯔꯔꯣꯏ ꯑꯩꯒꯤ ꯄꯩꯁꯥꯗꯣꯅ ꯇꯨꯃꯤꯟ ꯂꯩꯖꯈ꯭ꯔꯕ ꯑꯗ ꯄꯩꯁꯥ ꯍꯥꯠꯂꯤꯕ ꯃꯤꯁꯤꯅ ꯑꯩ ꯄꯩꯁꯥ ꯁꯤꯡꯖꯒꯦ ꯑꯩ ꯄꯩꯁꯥꯗꯣ ꯁꯤꯡꯖꯒꯦꯅ ꯀꯦꯁ ꯇꯧꯅꯗꯦ ꯃꯥꯡꯉꯤꯕ ꯃꯤꯗꯨꯅ ꯃꯥꯡꯍꯟꯖꯔꯝꯕꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯩꯒꯤ ꯄꯩꯁꯥ ꯍꯥꯠꯈ꯭ꯔꯦ ꯑꯩ ꯄꯩꯁꯥ ꯊꯧꯕꯤꯌꯨ ꯑꯩ ꯄꯩꯁꯥ ꯄꯤꯔꯝꯃꯣꯅꯗꯤ ꯃꯤꯁꯤꯅ ꯀꯦꯁ ꯊꯧꯅꯩ ꯑꯗꯨꯒ ꯃꯤ ꯃꯁꯥꯗꯨꯅ ꯑꯩ ꯃꯥꯡꯖꯈ꯭ꯔꯖꯅꯨꯅ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯃꯥꯡꯖꯈ꯭ꯔꯖꯅꯨꯅ ꯇꯨꯃꯤꯟ ꯂꯩꯍꯧꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯪꯅ ꯁꯤꯡꯖꯒꯦ ꯑꯩ ꯄꯩꯁా ꯁꯤꯡꯖꯒꯦ ꯃꯥꯏ ꯄꯩꯁା ꯍꯥꯠꯂꯦ ꯑꯩꯅ ꯃꯥꯏ ꯄꯩꯁꯥ ꯍꯥꯠꯂꯦ ꯑꯩ ꯁꯤꯡꯖꯒꯦꯅ ꯅꯪꯅꯗꯤ ꯀꯦꯁ ꯇꯧꯅꯗꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯤꯗꯨꯅ ꯏꯖꯠ ꯃꯥꯡꯖꯔꯕꯅꯤ ꯃꯥꯒꯤ ꯏꯖꯠ ꯃꯥꯡꯍꯜꯂꯝꯃꯕꯅꯤ ꯃꯥꯡꯖꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯥꯅ ꯀꯔꯤꯝ ꯍꯥꯏꯖꯗ꯭ꯔꯕꯅꯤ ꯑꯗꯨꯗꯨꯅ ꯃꯗꯣ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯝꯐꯨꯗ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯄꯤꯕ ꯂꯩꯍꯟꯕꯁꯨ ꯉꯝꯃꯣꯏ ꯑꯗꯩ ꯅꯨꯄꯥ ꯃꯌꯥꯝꯅꯁꯨ ꯅꯨꯄꯤ ꯍꯨꯟꯗꯣꯛꯏ ꯂꯧꯗꯦ ꯑꯗꯣ ꯑꯥꯏꯟꯗ ꯃꯁꯥꯅ ꯏꯖꯠ ꯃꯥꯡꯖꯕ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯃꯔꯤ ꯊꯝꯅꯈ꯭ꯔꯒ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯁꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯇꯞꯊꯧ ꯍꯟꯗꯧ ꯅꯣꯏ ꯏꯃꯥ ꯕꯕꯥ ꯍꯌꯦꯡ ꯌꯥꯝ ꯋꯥꯅꯤ ꯀꯦꯁ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯗꯨꯅ ꯅꯪ ꯍꯟꯗꯧ ꯇꯞꯊꯧ ꯃꯥꯏ ꯃꯄꯥꯞ ꯑꯣꯏꯖꯖꯅꯤꯅ ꯑꯩꯅ ꯊꯦꯝꯕꯤꯈꯤꯕ ꯑꯗ ꯃꯥꯒꯤ ꯃꯊꯧꯅꯥꯗꯣ ꯀꯤꯗꯦ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯖꯦꯜ ꯆꯪꯕ ꯑꯩ ꯀꯤꯗꯦ ꯊꯦꯡꯅꯅꯤ ꯇꯧꯔꯒ ꯃꯥꯁꯨ ꯃꯊꯃꯣꯏꯗꯣ ꯆꯥꯛꯏꯅꯦꯕ ꯅꯨꯄꯤꯗꯨꯅ ꯍꯨꯟꯗꯣꯛꯑꯝꯕꯗꯨꯗ ꯑꯩꯅ ꯉꯥꯡꯉꯦꯕ ꯀꯩꯗꯧꯕꯩ ꯅꯪ ꯏꯕꯦꯝꯃ ꯐꯣꯟ ꯇꯧꯔꯒ ꯅꯣꯏ ꯁꯨꯃꯥꯏꯅ ꯀꯩꯗꯧꯕꯩꯅꯣ ꯅꯣꯏꯅ ꯀꯣꯏꯅꯔꯒ ꯑꯃꯃꯨꯛ ꯀꯣꯏ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯇꯧꯏ ꯑꯗꯨ ꯅꯪ ꯀꯩꯗꯧꯕꯩꯅꯣ ꯅꯪ ꯅꯣꯏ ꯅꯃꯤꯠ ꯌꯥꯝꯃꯤꯗꯤ ꯅꯣꯏ ꯍꯨꯟꯗꯣꯛꯑꯝꯕ ꯑꯣꯏꯗꯤ ꯀꯞꯇꯅ ꯅꯣꯏ ꯆꯦꯜꯂꯛꯀꯅꯤꯅꯦ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯗ ꯑꯩꯁꯨ ꯉꯥꯡꯈꯤꯕ ꯑꯗꯩ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯦꯕ ꯑꯗꯩ ꯑꯃꯈꯛꯁꯨ ꯑꯩꯈꯣꯏꯒꯤꯅꯦ ꯃꯧ ꯑꯃꯈꯛ ꯅꯨꯄꯥꯁꯤꯒ
ꯃꯣꯏ ꯑꯅꯤꯁꯦ ꯀꯣꯏꯅꯔꯨꯔꯕꯖꯥꯠꯅꯤ ꯀꯣꯏꯅꯕꯗꯒꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨ ꯊꯥꯔꯛꯑꯣꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯈꯔ ꯊꯥꯈ꯭ꯔꯕꯖꯥꯠꯅꯦꯕꯀꯣ ꯑꯗꯨꯝꯕ ꯐꯣꯇꯣꯁꯦ ꯈꯤꯇꯪ ꯐꯖꯗꯕ ꯊꯥꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯩꯗꯤ ꯅꯨꯄꯥ ꯃꯧꯁꯦ ꯑꯩꯈꯣꯏ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯉꯥꯡꯉꯦ ꯆꯩꯔꯦꯕ ꯈꯪꯉꯦꯕꯀꯣ ꯃꯦꯁꯦꯖ ꯑꯃ ꯐꯥꯈꯤꯕꯗꯩ ꯑꯗꯩ ꯃꯧꯁꯤꯅ ꯃꯈꯥ ꯇꯥꯁꯤ ꯌꯥꯗ꯭ꯔꯦꯕ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯅꯨꯄꯥꯁꯤꯅꯗꯤ ꯃꯈꯥꯁꯦ ꯇꯥꯅꯤꯡꯕ ꯎꯅꯅꯤꯡꯕ ꯑꯗꯩ ꯐꯣꯟ ꯇꯧꯅꯤꯡꯕꯗ ꯅꯨꯄꯥꯁꯤꯅ ꯑꯗꯨꯏꯗꯤ ꯅꯪꯒꯤ ꯐꯣꯇꯣꯗꯣ ꯆꯥꯏꯊꯣꯔꯛꯀꯅꯤ ꯑꯗꯨ ꯇꯧꯅꯦꯅ ꯙꯞꯁꯦ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯦꯕ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯣꯅ ꯃꯧꯁꯤꯅ ꯀꯞꯇꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯈꯪꯉꯛꯀꯅꯤ ꯄꯥꯈꯠꯇꯅ ꯃꯤꯍꯨꯟ ꯁꯨꯗꯗꯅ ꯍꯥꯏꯔꯛꯄꯁꯦ ꯑꯩꯅ ꯍꯥꯏꯕꯤꯔꯦꯕ ꯑꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯑꯦ ꯏꯆꯦ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯑꯩ ꯌꯨ ꯅꯨꯡ ꯈꯔ ꯉꯥꯎꯔꯒ ꯈꯔ ꯁꯣꯏꯈꯔꯦ ꯏꯆꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤꯅ ꯁꯨꯝ ꯁꯥꯟꯅꯅꯤꯡꯗꯅ ꯑꯗꯨꯝ ꯃꯥ ꯁꯥ ꯐꯪꯗꯕꯗꯨꯗ ꯃꯥꯏ ꯅꯨꯄꯥꯅ ꯈꯪꯈ꯭ꯔꯦ ꯃꯥꯅ ꯐꯠꯂꯥꯎ ꯂꯩꯊꯣꯛꯈꯤꯕꯗ ꯑꯩ ꯈꯔ ꯁꯨꯝ ꯗꯞ ꯇꯧꯕ ꯋꯥꯅꯤꯗ ꯏꯆꯦ ꯑꯗꯨ ꯏꯆꯦ ꯑꯩ ꯇꯧꯔꯔꯣꯏ ꯏꯆꯦ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯍꯥꯏꯖꯔꯔꯣꯏ ꯑꯅ ꯅꯨꯄꯥꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝꯕꯁꯤ ꯌꯥꯝ ꯊꯣꯛꯏꯕ ꯃꯅꯨꯡꯁꯤꯗ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯗꯨ ꯍꯥꯞꯀꯠꯂꯛꯀꯅꯤ ꯑꯗꯥ ꯍꯥꯞꯀꯠꯂꯛꯀꯅꯤꯅ ꯗꯞ ꯇꯧꯕꯁꯦ ꯑꯗꯣ ꯅꯨꯄꯤꯅꯃꯛꯇꯤ ꯑꯗꯨ ꯗꯞꯁꯤꯗꯤ ꯇꯧꯗꯦꯕ ꯅꯨꯄꯥꯅ ꯍꯦꯛꯇꯧꯋꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯃꯈꯛꯁꯨ ꯀꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯒꯦꯗꯅꯦ ꯅꯨꯄꯥ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯃꯥ ꯃꯌꯨꯝ ꯄꯥꯟꯕ ꯆꯍꯤ 4 ꯐꯥꯔꯦ ꯑꯉꯥꯡ ꯌꯥꯎꯔꯦ ꯑꯉꯥꯡ 2 ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯀꯔꯤꯝꯐꯥꯎ ꯌꯨꯝ ꯍꯦꯛ ꯄꯥꯟꯕꯗꯩ ꯀꯔꯤꯝꯐꯥꯎ ꯉꯥꯡꯅꯈꯤꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯃꯉꯣꯟꯗ ꯐꯣꯟꯁꯦ ꯇꯧꯁꯜꯂ ꯃꯦꯁꯦꯖ ꯊꯥꯖꯜꯂ ꯍꯟꯗꯛꯁꯦ ꯉꯥꯡꯈꯩꯗꯤ ꯀꯩꯝ ꯍꯥꯏꯔꯛꯇꯕ ꯑꯗꯣ ꯅꯪꯒꯤ ꯐꯣꯇꯣ ꯊꯥꯔꯛꯀꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯅꯣꯏ ꯅꯌꯨꯝꯗ ꯂꯥꯛꯑ ꯍꯥꯏꯅꯤ ꯑꯗꯨ ꯇꯧꯅꯦꯅ ꯀꯟꯅ ꯍꯟꯗꯛꯁꯦ ꯍꯦꯛꯇ ꯇꯧꯈꯠꯂꯛꯑꯦꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯃꯊꯥꯁꯦ ꯁꯥꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯩꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯅꯨꯄꯥꯁꯦ ꯐꯣꯟꯁꯦ ꯇꯧꯕꯤꯔꯦꯕꯀꯣ ꯇꯧꯔꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯦ ꯑꯣꯏꯅ ꯀꯞꯄ ꯍꯦꯛꯇ ꯋꯥꯔꯤꯁꯦ ꯂꯤꯊꯔꯛꯄꯅꯦꯃꯤ ꯏꯆꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯉꯁꯤ ꯂꯩꯈꯥ ꯇꯥꯔꯒ ꯌꯨꯔꯥꯏ ꯆꯨꯔꯒ ꯍꯤꯡꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯩꯒ ꯃꯥꯒꯁꯦ ꯆꯍꯤ 3ꯅꯤ ꯏꯆꯦ ꯅꯨꯡꯁꯤꯅꯩꯁꯦ ꯃꯥꯒ ꯑꯩꯒꯁꯦ ꯑꯗꯣ ꯏꯕꯥꯅꯤ ꯑꯗꯨꯝ ꯕꯖꯥꯔ ꯊꯦꯡꯅꯩ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯩ ꯃꯥꯁꯨ ꯂꯝ ꯂꯥꯞꯅꯩ ꯏꯕꯥꯅꯤ ꯃꯥꯁꯨ ꯕꯖꯥꯔꯐꯧ ꯂꯥꯛꯄ ꯑꯩꯁꯨ ꯂꯥꯛꯄ ꯇꯧꯔꯒ ꯀꯥꯡꯍꯧ ꯕꯣꯔꯥ ꯆꯥꯃꯤꯟꯅꯗꯅ ꯏꯆꯝ ꯆꯝꯅ ꯃꯥꯏ ꯃꯈꯨꯠꯐꯥꯎ ꯑꯩꯅ ꯊꯦꯡꯈꯤꯗꯦ ꯑꯗꯣ ꯃꯥ ꯂꯧꯖꯒꯦ ꯈꯟꯖꯕꯩ ꯑꯩꯅ ꯃꯃꯜ ꯂꯩꯅ ꯈꯟꯖꯕꯒꯤ ꯑꯗꯨꯒ ꯁꯨꯝ ꯅꯨꯡꯁꯤꯅꯕ ꯏꯕꯥꯅꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯃꯥꯁꯨ ꯐꯤ ꯁꯥꯏ ꯑꯩꯅ JCB ꯊꯧꯏ ꯑꯩꯗꯤ ꯊꯕꯛ ꯇꯧꯅ ꯏꯕꯥꯅꯤꯁꯦ ꯐꯣꯟ ꯑꯗꯨꯝꯅꯤ 24 ꯑꯋꯥꯔ ꯂꯩꯕꯗ ꯏꯆꯦ ꯄꯨꯡ 10ꯗꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟ ꯂꯩꯅꯔꯕꯅꯤ ꯑꯗꯣ ꯇꯨꯝꯊꯅꯕꯁꯦ ꯃꯥꯅ ꯇꯨꯝꯊꯈꯤꯕ ꯑꯩꯅ ꯇꯨꯝꯊꯈꯤꯕ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯐꯣꯟ ꯇꯧꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯈꯤꯕ ꯄꯨꯟꯁꯤꯅꯤ ꯑꯗꯨꯒ ꯏꯆꯦ ꯑꯩꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯌꯦꯡꯉꯣ ꯑꯗꯨꯏ ꯐꯤꯕꯝꯗꯨꯗ ꯑꯗꯨꯝ ꯑꯩꯅ ꯃꯥꯒꯤ ꯂꯩꯕꯤꯗꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯅ ꯑꯩꯅꯁꯨ ꯃꯥ ꯂꯧꯖꯒꯦꯅ ꯑꯇꯣꯞꯄ ꯀꯅꯥꯝ ꯌꯦꯡꯗꯅ ꯂꯥꯛꯄꯅꯤ ꯏꯆꯦ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤ ꯅꯨꯃꯤꯠ 2 ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤ ꯑꯩꯅ ꯀꯔꯤꯒꯤꯅꯣꯅ ꯑꯩꯁꯦ ꯄꯥꯈꯠꯇꯅ ꯍꯪꯕ ꯀꯥꯟꯗ ꯃꯃꯥꯟꯅꯕꯤ ꯀꯩꯁꯨ ꯑꯩ ꯑꯝꯇ ꯅꯝꯕꯔ ꯌꯥꯎꯅꯗꯦ ꯌꯥꯝ ꯋꯥꯅ ꯑꯩꯅ ꯑꯩꯈꯣꯏ ꯃꯣꯏ ꯑꯗꯣꯝ ꯈꯨꯜ ꯑꯃꯅꯤ ꯂꯥꯞꯅꯕ ꯏꯃꯥꯟꯅꯕ ꯑꯃꯈꯛ ꯂꯩ ꯑꯗ ꯆꯠꯂꯒ ꯍꯪꯍꯜꯂꯨꯏ ꯑꯗꯨꯀꯥꯟꯗ ꯃꯥ ꯆꯦ ꯂꯩꯔꯝꯃꯤ ꯏꯆꯦ ꯃꯗꯨꯗ ꯑꯩꯅ ꯆꯥꯛꯈꯤꯕ ꯊꯃꯣꯏ ꯃꯗꯩ ꯑꯩꯅ ꯌꯨ ꯊꯛꯆꯟꯈꯤꯕ ꯃꯥꯏ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯔꯨꯁꯤꯔꯕꯨ ꯑꯩ ꯈꯜꯂꯤ ꯑꯗꯣ ꯃꯥꯁꯦ ꯐꯣꯟꯁꯦ ꯄꯨꯔꯥ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯨꯛꯐꯪ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯥ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯑꯃꯨꯛꯇꯪꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯁꯦꯡꯗꯣꯛꯑꯝꯃꯤ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯜꯂꯅꯨ ꯈꯣꯠꯂꯅꯨꯅ ꯑꯗꯨꯅ ꯏꯆꯦ ꯑꯩ ꯄꯦꯟꯗꯦ ꯃꯥꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯃꯥꯏ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒ ꯑꯩꯅ ꯆꯥꯛꯈꯤꯕ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯌꯨꯁꯦ ꯊꯛꯑꯒ ꯆꯥꯅꯤ ꯊꯛꯅꯤ ꯇꯨꯝꯅꯤ ꯈꯪꯗꯦ ꯌꯨꯝꯗ ꯍꯟꯖꯅꯤ ꯈꯪꯗꯦ ꯏꯆꯦ ꯑꯩꯊꯕꯛ ꯇꯧꯖꯔꯝꯕ JCB ꯊꯧꯔꯝꯕ ꯇꯧꯍꯧ ꯉꯝꯗ꯭ꯔꯦ ꯏꯃꯥꯅ ꯀꯞꯄꯁꯤ ꯅꯪ ꯃꯥꯡꯉꯦ ꯑꯩ ꯆꯥ ꯃꯥꯡꯉꯦꯅ ꯑꯗꯣ ꯄꯨꯟꯁꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯏꯆꯦ ꯑꯩꯗꯤ ꯌꯨ ꯊꯛꯑꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯜꯍꯧꯔꯦ ꯑꯗꯣ ꯃꯥꯗꯤ ꯃꯆꯥ 2 ꯌꯥꯎꯈ꯭ꯔꯦ ꯏꯆꯦ ꯊꯃꯣꯏꯁꯦ ꯆꯥꯛꯃꯜꯂꯛꯇꯅ ꯀꯥꯎ ꯍꯥꯏꯕꯁꯦ ꯁꯨꯡꯉꯝ ꯉꯝꯗꯕꯗꯩ ꯍꯟꯗꯛꯇꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯅ ꯏꯆꯦ ꯑꯩ ꯈꯔ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯑꯋꯥꯕ ꯄꯤꯒꯦꯅ ꯏꯆꯦ ꯇꯧꯔꯨꯔꯦ ꯑꯗꯨꯕꯨ ꯐꯔꯦ ꯅꯅꯥꯎ ꯇꯧꯖꯔꯔꯣꯏꯅ ꯑꯗꯣ ꯑꯩꯅ ꯏꯕꯨꯡꯉꯣ ꯅꯣꯏ ꯍꯌꯦꯡꯅꯦ ꯀꯦꯁ ꯅꯨꯡ ꯇꯧꯅꯔꯛꯄꯗ ꯃꯤꯒꯤꯁꯨ ꯃꯌꯨꯝꯗꯣ ꯀꯥꯏꯔꯛꯑꯣ ꯁꯥꯒꯩ ꯅꯥꯇꯩ ꯃꯕꯨꯡ ꯃꯄꯥꯝ ꯆꯣꯡꯊꯣꯔꯛꯀꯅꯤ ꯀꯦꯁ ꯅꯨꯡ ꯇꯧꯔꯛꯀꯅꯤ ꯅꯣꯏꯁꯨ ꯖꯦꯜ ꯆꯪꯅꯤ ꯄꯩꯁꯥ ꯇꯤꯡꯅꯤ ꯅꯣꯏ ꯏꯃꯥ ꯕꯕꯥ ꯋꯥꯅꯤ ꯑꯗꯨꯅꯅꯦ ꯃꯥꯏ ꯃꯄꯥ ꯃꯔꯥꯏ ꯑꯣꯏꯖꯖꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯅꯪꯉꯅ ꯑꯩꯅ ꯐꯖꯅ ꯍꯥꯏꯈꯤꯕ ꯑꯗꯨꯁꯨ ꯑꯩꯅ ꯅꯨꯄꯤꯗꯨꯗ ꯉꯥꯡꯉꯦꯕ ꯅꯣꯏ ꯀꯩꯗꯧꯕꯩꯅꯣ ꯃꯤ ꯅꯨꯡꯁꯤꯅꯔ ꯁꯨꯃꯥꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯒ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯅ ꯀꯦꯁ ꯃꯌꯥꯝ ꯊꯣꯛꯏꯁꯦ ꯍꯥꯞꯀꯠꯂꯛꯀꯅꯤ ꯍꯥꯏꯔꯗꯤ ꯍꯥꯞꯀꯠꯂꯛꯑꯦ ꯀꯥꯏꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯅꯣꯏꯅ ꯅꯨꯄꯥꯁꯦ ꯀꯩꯒꯨꯝꯕ ꯊꯃꯣꯏ ꯆꯥꯛꯄ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯅꯨꯄꯥꯁꯤꯅ ꯑꯣꯟꯈꯠꯂ ꯇꯧꯔꯛꯄ ꯍꯦꯛꯇ ꯑꯣꯏꯅ ꯇꯧꯏ ꯃꯁꯤ ꯅꯈꯣꯏ ꯇꯧꯒꯅꯣꯅ ꯑꯩꯅ ꯅꯨꯄꯤꯁꯤꯗ ꯉꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯌꯥꯝꯅ ꯃꯊꯪ ꯊꯣꯛꯏ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤꯅꯦ ꯍꯦꯜꯄꯔ ꯁꯤꯟꯕ ꯂꯦꯞꯇꯦ ꯑꯩꯈꯣꯏ ꯍꯣꯝꯗ ꯂꯥꯛꯄ ꯅꯨꯄꯤ ꯂꯦꯞꯇꯦ ꯍꯣꯝꯗ ꯑꯩꯈꯣꯏ ꯁꯪꯒꯥꯏ ꯏꯄꯥꯝ ꯌꯨꯝꯖꯥꯎꯁꯦ ꯂꯥꯛꯄ ꯅꯨꯄꯤꯁꯦ ꯂꯦꯞꯇꯦ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝ ꯁꯤꯜꯂꯤ ꯍꯦꯜꯄꯔ ꯑꯣꯏꯅ ꯐꯅꯌꯥꯝ ꯁꯤꯜꯂꯤꯀꯣ
ꯁꯨꯝꯕꯁꯦ ꯑꯗꯣ ꯑꯩꯅ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯑꯩ ꯀꯩꯅꯣꯝꯈꯛ ꯂꯥꯎꯊꯣꯛꯆꯒꯦ ꯉꯁꯥꯏꯒꯤ ꯃꯇꯝꯁꯦ ꯑꯩꯒꯤꯁꯨ ꯌꯨꯝꯗ ꯅꯣꯡꯉꯥꯟꯕꯗꯩ ꯃꯤ ꯎꯅꯕ ꯂꯥꯛꯄ ꯈꯣꯠꯄ ꯐꯣꯟ ꯇꯧꯔ ꯇꯥꯟꯅꯔꯛꯄꯁꯤ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯉꯣꯟꯗꯁꯨ ꯑꯋꯥꯕ ꯑꯣꯏ ꯑꯗꯣ ꯁꯤꯗ ꯏꯄꯣ ꯃꯦꯗꯤꯌꯥꯗ ꯑꯩꯅ ꯀꯨꯏꯅ ꯃꯇꯝꯁꯦ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯑꯗꯨꯝ ꯀꯦꯁꯀꯤ ꯑꯃꯨꯛ ꯆꯠꯊꯣꯛ ꯐꯪꯁꯟꯒꯤ ꯑꯃꯨꯛ ꯆꯠꯊꯣꯛ ꯁꯤꯒꯤ ꯑꯃꯨꯛ ꯆꯠꯊꯣꯛ ꯅꯣꯡꯃꯅ ꯐꯤꯂꯝ ꯅꯝꯕꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩꯁꯦ ꯑꯗꯩ ꯌꯨꯝꯗ ꯂꯩꯔꯦ ꯃꯤ ꯎꯅꯕꯁꯤꯗꯁꯨ ꯑꯩꯒꯤꯁꯨ ꯐꯦꯃꯤꯂꯤ ꯑꯃ ꯄꯥꯟꯕꯅꯤꯅ ꯀꯨꯏꯔꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯑꯗꯨꯝ ꯅꯪ ꯌꯨꯝꯗ ꯑꯣꯏꯅ ꯅꯝꯃꯨ ꯈꯣꯠꯂꯣꯅ ꯍꯥꯏꯈꯤꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦꯕ ꯑꯗꯣ ꯁꯤꯗ ꯍꯦꯛ ꯊꯦꯡꯉꯛꯄ ꯈꯣꯠꯂꯛꯄ ꯇꯧꯕꯁꯦ ꯃꯥꯅꯁꯨ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯁꯨ ꯅꯨꯄꯤꯅ ꯊꯦꯡꯅ ꯍꯜꯂꯛꯄ ꯈꯣꯠꯄ ꯆꯠꯊꯣꯛꯄꯁꯤ ꯄꯥꯝꯗꯦꯗꯅꯀꯣ ꯌꯨꯝꯗ ꯂꯩꯔꯤꯈꯩ ꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯩꯗꯅ ꯑꯗ ꯑꯃꯨꯛ ꯁꯤꯒꯤꯁꯨ ꯑꯃꯨꯛ ꯏꯁꯇꯨꯗꯤꯑꯣ ꯂꯥꯏꯠ ꯅꯨꯡ ꯀꯦꯃꯦꯔꯥ ꯂꯣꯏꯅ ꯑꯩꯈꯣꯏꯗ ꯊꯥꯡꯉꯒ ꯑꯃꯨꯛ ꯅꯝꯕ ꯁꯤꯁꯨ ꯐꯔꯛ ꯌꯥꯝ ꯇꯥꯟꯅꯒꯗꯕ ꯑꯗꯨꯅ ꯑꯩꯅ ꯁꯤꯗ ꯑꯃꯨꯛ ꯀꯨꯏꯅ ꯂꯩꯊꯣꯛꯄꯩ ꯃꯇꯝꯁꯨ ꯑꯃꯨꯛ ꯌꯥꯔꯛꯇꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯋꯥꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯛ ꯈꯜꯂꯦ ꯍꯟꯗꯛꯇꯤ ꯑꯩ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯆꯩꯊꯦꯡ ꯑꯗꯩ ꯏꯟꯁꯤꯗꯦꯟꯁ ꯏꯟ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯅ ꯋꯦꯕ ꯁꯤꯔꯤꯁ ꯃꯌꯥꯝ ꯍꯥꯞꯀꯠꯂꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯅ ꯊꯦꯡꯅꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯆꯠꯂꯒ ꯎꯅꯔꯨꯕ ꯈꯨꯗꯛꯇ ꯅꯨꯄꯤ ꯑꯃ ꯃꯌꯥꯝ ꯊꯤꯅ ꯍꯥꯠꯂꯝꯃꯦ ꯑꯗꯩ ꯔꯦꯞ ꯀꯦꯁ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯁꯤꯡꯒ ꯎꯅꯔꯒ ꯃꯣꯏꯒꯤ ꯑꯄꯣꯛꯄ ꯏꯃꯨꯡ ꯃꯅꯨꯡꯅ ꯔꯤꯄꯣꯔꯠ ꯄꯤꯕꯁꯦ ꯈꯨꯗꯛꯇ ꯑꯗꯨꯝꯕꯁꯦ ꯍꯥꯞꯀꯠꯂꯝꯕ ꯑꯩꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯌꯨꯇꯨꯕ ꯑꯃꯈꯛ ꯅꯋꯥꯏꯗꯩ ꯂꯩꯔꯝꯃꯦ ꯑꯗꯨ ꯊꯕꯛꯁꯦ ꯉꯝꯗꯕꯒꯤ ꯑꯗꯨꯝ ꯇꯣꯛꯈꯤꯕ ꯑꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤꯁꯤꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯩꯊꯦꯡ ꯏꯟꯁꯤꯗꯦꯟꯁ ꯏꯟ ꯃꯅꯤꯄꯨꯔꯅ ꯑꯗꯨꯝ ꯅꯝꯕꯤꯌꯨꯗ ꯑꯗꯨꯃꯥꯏꯅ ꯅꯝꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯛꯂꯔꯣꯏꯗꯕ ꯗꯥꯛꯐꯝ ꯑꯗꯩꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯃꯆꯥ ꯀꯥꯏꯅ ꯅꯨꯄꯤꯅꯁꯨ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯑꯗꯒꯤ ꯑꯣꯏꯍꯟꯕꯤꯔꯦ ꯑꯩꯈꯣꯏꯕꯨ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯀꯥꯏꯅ ꯑꯗꯩ ꯆꯍꯤꯗꯨꯒꯤ ꯌꯥꯎꯁꯪ ꯊꯥꯕꯜ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯃꯃꯤꯡꯁꯤꯡꯁꯦ ꯅꯝꯕꯤꯌꯣꯗ ꯁꯨꯝ ꯊꯣꯛꯂꯛꯑꯅꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕ ꯑꯦꯀꯥꯎꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝ ꯌꯨꯝꯖꯥꯎꯅ ꯊꯣꯟꯖꯔꯒꯦ ꯑꯗꯣ ꯏꯄꯥꯝ ꯌꯨꯝꯖꯥꯎꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗꯅ ꯏꯄꯣ ꯃꯦꯗꯤꯌꯥꯗꯅ ꯑꯩꯅ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯅꯤ ꯕ꯭ꯔꯦꯛ ꯃꯃꯥꯡꯗ ꯑꯃ ꯃꯇꯨꯡꯗ ꯑꯃ ꯐꯖꯅ ꯂꯤꯔꯦꯗꯅꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯍꯞꯇꯥ ꯑꯃꯒꯤ ꯑꯩꯉꯣꯟꯗ ꯎꯅꯕ ꯂꯥꯛꯏꯕ ꯃꯤꯁꯦ ꯍꯧꯖꯤꯛꯁꯤꯅ ꯍꯦꯟꯅ ꯀꯦꯁꯁꯦ ꯑꯉꯛꯄ ꯊꯣꯛꯑꯦ ꯑꯩꯅ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕ ꯆꯍꯤ 13ꯁꯤꯗ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕ ꯀꯦꯁꯁꯦ ꯊꯣꯛꯆꯜꯂꯛꯑꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯃꯌꯥꯝꯒ ꯌꯥꯝꯅ ꯅꯝꯃꯤꯟꯅꯅꯤꯡꯉꯦꯕꯀꯣ ꯅꯣꯡꯃꯒꯤ ꯗꯦꯠꯁꯦ ꯁꯤ ꯗꯦꯠ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯁꯤ ꯗꯦꯠ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒꯤꯅꯅꯦ ꯊꯥꯡꯖ ꯅꯨꯃꯤꯠ ꯐꯥꯎꯒꯤꯁꯦ ꯍꯞꯇꯥ ꯑꯃꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯍꯧꯖꯤꯛ ꯊꯦꯡꯅꯕꯁꯦ ꯑꯩ ꯄꯥꯎꯗꯝꯅꯤꯡꯉꯦꯕꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯁꯤꯗꯩꯗ ꯂꯣꯏꯅ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯏꯁꯇꯨꯗꯤꯑꯣꯁꯤꯗ ꯑꯩꯅ ꯂꯤꯔꯒ ꯂꯩꯕ ꯃꯦꯁꯦꯖꯁꯨ ꯄꯥꯕ ꯑꯗꯩ ꯍꯣꯝꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤꯁꯨ ꯁꯤꯗꯤ ꯑꯩꯒꯤ ꯃꯇꯝꯁꯦ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯤꯗꯅ ꯄꯨꯡ 2 ꯈꯛꯇꯪ ꯋꯥꯔꯤꯁꯦ ꯂꯤꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗꯅ ꯏꯄꯥꯝ ꯌꯨꯝꯖꯥꯎꯅ ꯑꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯏꯄꯥꯝ ꯌꯨꯝꯖꯥꯎꯁꯤꯗ ꯑꯩꯅ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯟꯗꯦꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯁꯟꯗꯦꯐꯧꯒꯤꯅꯦ ꯂꯥꯛꯑꯝꯕ ꯅꯣꯡꯃꯒꯤ ꯂꯥꯛꯄ ꯗꯦꯠꯁꯤꯒ ꯀꯣꯟꯅ ꯑꯩꯁꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯁꯦ ꯅꯩꯅꯖꯒꯦꯕ ꯑꯗꯩ ꯑꯃꯨꯛ ꯀꯃꯦꯟꯁꯨ ꯑꯗ ꯄꯥꯊꯣꯛꯆꯒꯦ ꯍꯣꯝꯒꯤ ꯃꯇꯦꯡꯁꯨ ꯑꯗꯩꯗ ꯑꯣꯏꯅ ꯑꯗꯨꯗꯤ ꯑꯩꯅ ꯌꯨꯝꯗ ꯐꯝꯃꯒ ꯑꯁꯪꯕ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯒꯗꯕ ꯑꯁꯪꯕꯃꯇꯝ ꯑꯃꯗ ꯇꯧꯖꯕꯅꯤನ ꯄꯨꯡ 3 ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯔꯔꯣꯏꯕ ꯑꯩꯒꯤꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯎꯊꯣꯛꯆꯈꯤꯕ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯐꯤꯁ ꯊꯤꯕꯩ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯅꯥꯎꯅꯨꯄꯤ ꯃꯦꯔꯤꯇꯥ ꯆꯕꯨꯡꯕꯝ ꯈꯨꯝꯕꯣꯡꯗꯒꯤ ꯏꯅꯥꯎꯄꯤꯁꯦ ꯃꯥꯁꯦ MUꯗ ꯃꯥꯁꯇꯔ ꯂꯣꯏꯔꯦ ꯕꯦꯠꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯀꯦꯊꯣꯂꯤꯛ ꯁ꯭ꯀꯨꯜ ꯀꯥꯟꯆꯤꯄꯨꯔꯗ ꯑꯣꯖꯥ ꯑꯣꯏ ꯍꯧꯖꯤꯛ ꯑꯗꯨꯒ ꯃꯦꯔꯤꯇꯥꯁ ꯀꯣꯆꯤꯡ ꯁꯦꯟꯇꯔꯅ ꯂꯤꯋꯥ ꯂꯝꯕꯤꯗ ꯑꯃꯁꯨ ꯍꯥꯡꯉꯒ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯃꯁꯨ ꯍꯥꯡꯗꯣꯛꯏ ꯑꯉꯥꯡ ꯃꯌꯥꯝ ꯂꯝꯖꯤꯡꯉꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯥꯛꯄꯤꯗꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯅꯥꯎꯅꯨꯄꯤꯅꯤ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯁꯤꯅ 3,000 ꯐꯤꯁ ꯊꯤꯕꯩ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯏꯅꯥꯎꯄꯤꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯁꯨꯝ ꯍꯥꯞꯀꯠꯄꯅꯤ ꯋꯥꯡ ꯆꯥꯎꯔꯗꯅ ꯃꯥꯒꯤ ꯁꯥꯔꯤ ꯐꯨꯜꯗꯨꯒ ꯃꯁꯝꯗꯨꯒ ꯀꯨꯆꯨ ꯀꯨꯃꯦꯟ ꯉꯧꯔꯗꯅ ꯋꯥꯡ ꯆꯥꯎꯔꯗꯅ ꯌꯥꯝ ꯐꯖꯩꯌꯦ ꯏꯅꯥꯎꯅꯨꯄꯤꯗꯣ ꯑꯗꯨꯒ ꯑꯃꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯏꯟꯇꯔꯟ ꯂꯥꯛꯄꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯑꯩꯈꯣꯏꯒꯤ LLB ꯇꯧꯔꯤꯕ NAF ꯑꯩꯈꯣꯏꯒꯤ ꯂꯣ ꯀꯣꯂꯦꯖ ꯒꯨꯋꯥꯍꯥꯇꯤꯗ ꯃꯥꯁꯦ ꯀꯥꯡꯖꯝ ꯕꯕꯤꯅꯥ ꯃꯥꯂꯣꯝ ꯇꯨꯂꯤꯌꯥꯏꯃꯗꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯦ ꯃꯥ ꯏꯟꯇꯔꯟ ꯇꯧꯕ ꯂꯥꯛꯄꯅꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯃꯥꯅ ꯂꯨꯄꯥ 2,000 ꯑꯃꯒ ꯐꯤꯁ ꯊꯤꯕꯩꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ 5,000 ꯁꯤ ꯈꯛꯇꯪ ꯂꯩ ꯑꯗꯣ ꯆꯪꯕꯗꯤ ꯂꯨꯄꯥ 13,400ꯒ ꯂꯨꯄꯥ 900 ꯆꯪꯉꯦ ꯑꯉꯥꯡ ꯑꯃꯒꯤ ꯂꯨꯄꯥ 1,190 ꯂꯨꯄा 300 ꯑꯉꯥꯡ ꯑꯃꯒꯤ 1,190 ꯁꯤꯁꯦ ꯑꯉꯥꯡ 9ꯒꯤ ꯊꯤꯔꯛꯄꯗ ꯑꯗꯨꯃꯥꯏꯅ 13,400ꯒ 900ꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯆꯪꯉꯦ ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯌꯥꯝ ꯋꯥꯠꯂꯤ ꯂꯨꯄꯥ 5,000 ꯈꯛ ꯂꯩꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯉꯝꯕ ꯁꯨꯃꯥꯏꯅ 1,000 ꯑꯣꯏꯒꯦꯔꯥ 2 ꯑꯣꯏꯒꯦꯔꯥ ꯑꯉꯝꯕ ꯈꯤꯇꯪꯒ ꯄꯥꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯉꯥꯡꯈꯩꯒꯤ ꯐꯤꯁꯁꯦ ꯍꯟꯗꯛꯀꯤ ꯀꯩꯅꯣꯐꯧꯒꯤ ꯊꯤꯗꯣꯛꯇꯣꯏꯕ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯐꯧꯒꯤꯁꯦ ꯊꯤꯗꯣꯛꯇꯣꯏꯅꯦꯕ ꯍꯟꯗꯛ ꯃꯣꯏ ꯑꯦꯛꯖꯥꯝ ꯑꯣꯏꯕ ꯑꯗꯨꯒꯤꯀꯣ
ꯑꯗꯨ ꯃꯌꯥꯝꯅ ꯁꯤꯝꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯖꯔꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝ ꯌꯨꯝꯖꯥꯎꯁꯤꯁꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯕ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯑꯗꯩ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯑꯗꯨꯒ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯗꯨꯗꯩꯗ ꯀꯩꯅꯣ ꯍꯣꯝꯗ ꯆꯪꯉꯛꯏꯕ ꯃꯌꯥꯝꯒꯤ ꯔꯤꯄꯣꯔꯠ ꯌꯥꯝ ꯐꯖꯩꯌꯦ ꯁꯤ ꯑꯩꯅ ꯂꯤꯕ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦꯕ ꯑꯗꯨ ꯂꯣꯏꯅꯃꯛ ꯑꯗꯨꯗ ꯂꯤꯖꯔꯒꯦ ꯊꯥꯡꯖꯗꯅ ꯁꯤꯗ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤ ꯍꯥꯞꯀꯠꯄ ꯑꯗꯨ ꯏꯄꯥꯝ ꯌꯨꯝꯖꯥꯎꯁꯤꯗꯅ ꯑꯗꯨꯃꯥꯏꯅ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯍꯣꯝꯗ ꯆꯪꯉꯛꯄꯈꯩꯒꯤ ꯃꯦꯁꯦꯖ ꯋꯥꯍꯪ ꯄꯥꯎꯈꯨꯝꯗꯩ ꯍꯣꯝꯗ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯃꯌꯥꯝꯁꯦ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯌꯨꯝꯗ ꯌꯥꯝ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯤꯖꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯞꯀꯠꯄ ꯃꯌꯥꯝꯒ ꯅꯩꯅꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯔꯁꯤ ꯑꯗꯨꯏꯗꯤ ꯑꯃꯒꯤꯁꯨ ꯅꯤꯡꯕꯁꯦ ꯂꯣꯏ ꯊꯨꯡꯅꯔꯅꯤ ꯑꯩꯉꯣꯟꯗꯁꯨ ꯇꯦꯟꯁꯟꯁꯦ ꯂꯩꯔꯔꯣꯏ ꯑꯗ ꯑꯩ ꯁꯤꯗ ꯐꯝꯃꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯐꯝꯕ ꯉꯝꯗ꯭ꯔꯕꯅꯤ ꯆꯠꯅꯤꯡꯕꯅꯅꯦ ꯌꯨꯝꯗꯀꯣ ꯃꯇꯝꯁꯦ ꯊꯦꯡꯖꯜꯂꯛꯄꯅꯤꯅ ꯌꯨꯝꯗ ꯍꯟꯈꯤꯕꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯩ ꯍꯥꯏꯒꯗꯒꯦ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯁꯦ ꯏꯁꯥꯁꯦ ꯇꯦꯟꯁꯟꯅ ꯋꯥꯔꯤ ꯂꯤꯔꯤꯁꯦ ꯂꯤꯐꯝ ꯈꯪꯗꯦꯕ ꯑꯗ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯀꯃꯦꯟꯁꯦ ꯌꯥꯝ ꯄꯤꯔꯛꯇꯕꯅꯦ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯂꯦꯟ ꯗꯤꯚꯣꯔꯁꯁꯤꯗ ꯌꯥꯝ ꯊꯃꯣꯏ ꯆꯥꯛꯄ ꯅꯨꯄꯤꯁꯤꯡꯒꯤ ꯋꯥꯔꯤꯅꯦꯕ ꯂꯤꯖꯔꯤꯗꯣ ꯑꯗꯨ ꯀꯃꯦꯟꯗꯣ ꯈꯤꯇ ꯃꯣꯏꯒꯤ ꯊꯧꯅꯥ ꯑꯣꯏꯅꯕ ꯋꯥꯔꯤꯗꯨꯒꯤ ꯇꯣꯉꯥꯟꯕ ꯄꯤꯕꯤꯌꯨ ꯃꯣꯏꯅ ꯀꯃꯦꯟꯁꯦ ꯉꯥꯏꯖꯔꯤꯕꯅꯦꯅ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯁꯪꯅꯗ꯭ꯔꯕ ꯈꯪꯗꯦ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯊꯥ ꯁꯨꯔꯛꯄ ꯏꯅꯥꯎꯅꯨꯄꯤꯗꯣ ꯑꯗꯨꯒꯤꯗꯤ ꯑꯩꯉꯣꯟꯗ ꯂꯅꯥꯏ ꯑꯣꯏꯅ ꯃꯦꯁꯦꯖ ꯌꯥꯝ ꯊꯥꯔꯛꯑꯦ ꯑꯗꯨꯒ ꯃꯥꯏ ꯅꯝꯕꯔ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯃꯥꯏ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯅ ꯃꯣꯏꯒꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯤꯟꯅꯒꯦ ꯂꯣꯏꯅꯒꯦ ꯑꯗꯩ ꯑꯩꯁꯨ ꯑꯗꯨꯃꯛ ꯊꯣꯛꯈꯤ ꯑꯩꯅ ꯀꯃꯥꯏꯅ ꯊꯦꯡꯅꯔꯛꯈꯤ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯁꯦꯌꯥꯔ ꯇꯧꯖꯒꯦ ꯃꯥꯏ ꯊꯧꯅꯥ ꯍꯥꯞꯆꯒꯦ ꯀꯥꯏꯅ ꯆꯠꯇꯅ ꯀꯣꯏꯗꯅ ꯅꯣꯡ ꯐꯥꯗꯣꯛ ꯁꯦꯝ ꯀꯣꯝꯂꯥ ꯑꯃꯇꯁꯨ ꯄꯨꯔ ꯆꯥꯃꯤꯟꯅꯧꯒꯦ ꯀꯥꯏꯅ ꯐꯣꯟ ꯅꯝꯕꯔ ꯍꯪꯉꯛꯇꯅ ꯄꯤꯗꯅ ꯃꯣꯏ ꯋꯥꯔꯤ ꯁꯥꯏ ꯃꯣꯏꯅ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤ ꯃꯥꯒꯤ ꯑꯗꯣ ꯃꯥꯁꯨ ꯌꯥꯝ ꯍꯔꯥꯎꯖꯩ ꯏꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯀꯣ ꯍꯤꯡꯕ ꯉꯝꯕ ꯏꯆꯦ ꯊꯧꯅꯥ ꯍꯥꯞꯄꯤꯔꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯃꯊꯧꯅꯥ ꯂꯩꯖꯩ ꯃꯣꯏꯒꯩ ꯒ꯭ꯔꯨꯞꯀ ꯁꯦꯝꯕꯤꯈ꯭ꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯄꯣꯊꯥꯅꯕ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯍꯥꯏꯗꯅ ꯃꯥ ꯊꯧꯅꯥ ꯐꯪꯖꯈꯤ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣই ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯆꯥꯒꯤꯗꯃꯛ ꯏꯃꯨꯡꯒꯤꯗꯃꯛ ꯂꯣꯏꯅ ꯄꯩꯁꯥ ꯄꯨꯊꯕꯤ ꯄꯩꯁꯥ ꯄꯨꯕꯤ ꯍꯨꯔꯥꯟꯕꯤ ꯃꯤꯒꯤ ꯁꯦꯟ ꯍꯥꯠꯄꯤ ꯇꯧ ꯉꯝꯕꯤ ꯑꯣꯜꯂꯛꯏꯕ ꯃꯌꯥꯝꯁꯦ ꯅꯨꯄꯥꯅ ꯐꯖꯅ ꯌꯨꯝ ꯄꯨꯔꯛꯇꯕꯗꯩ ꯀꯣꯟꯅꯔꯛꯇꯕꯗꯩ ꯁꯨꯝ ꯄꯨꯊꯈꯤꯕꯗꯩ ꯈꯤꯇꯪꯗꯒꯤꯅꯤꯀꯣ ꯑꯍꯥꯟꯕꯗ ꯂꯥꯛ 2 4 ꯍꯦꯛꯇ ꯄꯨꯊꯒꯗꯕ ꯅꯠꯇꯦ 2,000 3 1 5 10 ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯞꯅ ꯂꯤꯁꯥꯡꯁꯤꯅ ꯊꯥ 5 6 ꯍꯦꯛꯇ ꯄꯩꯁꯥ ꯄꯨꯊꯕ ꯅꯠꯇꯦ ꯆꯍꯤ 5 10 ꯇꯞꯅ ꯁꯨꯝ ꯄꯨꯊꯔꯛꯄꯗꯨꯅ ꯌꯥꯝꯈꯠꯂꯛꯄ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯁꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯀꯨꯞꯅ ꯈꯟꯅꯃꯤꯟꯅꯁꯤ ꯏꯁꯥꯗ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯊꯃꯣꯏꯗ ꯑꯩꯃꯛ ꯁꯨꯃꯥꯏꯅꯅꯤ ꯍꯧꯖꯤꯛ ꯊꯣꯛꯏꯁꯦ ꯑꯩꯅ ꯂꯣꯏꯅ ꯏꯃꯨꯡꯁꯦ ꯄꯨꯏ ꯋꯥꯏꯅ ꯏꯁꯥꯗ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯩꯅꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯤꯒꯤꯗꯤ ꯀꯃꯦꯟꯁꯦ ꯌꯥꯝꯗꯕꯅꯤꯅ ꯑꯩ ꯄꯥꯖꯔꯔꯣꯏꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯑꯃꯈꯛ ꯑꯩ ꯍꯥꯏꯖꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯆꯥ ꯍꯥꯏꯕꯁꯦ ꯁꯤꯗꯩꯁꯤꯗ ꯏꯆꯥꯁꯤꯡꯁꯦ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯂꯣꯏꯅ ꯇꯥꯍꯟꯕꯤꯌꯣꯕ ꯁꯤꯒꯤ ꯃꯇꯥꯡꯁꯦꯀꯣ ꯏꯆꯥ ꯅꯨꯄꯤ ꯅꯨꯄꯥꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯃꯃꯥꯅꯤꯀꯣ ꯏꯆꯥ 3 ꯂꯩꯔꯦ ꯑꯗꯨ ꯏꯆꯥꯁꯤꯡꯁꯦ ꯌꯥꯝ ꯀꯥꯟꯅꯅꯁꯨ ꯄꯣꯛꯑꯦꯀꯣ ꯃꯌꯥꯝꯒꯤ ꯊꯕꯛꯁꯤꯅꯗ ꯏꯆꯥꯅ ꯐꯔꯛꯄ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯒꯤ ꯋꯥꯈꯜ ꯁꯥꯟꯇꯤ ꯐꯪꯕꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯀꯣ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯑꯍꯟꯁꯦ ꯃꯥꯁꯦ ꯃꯄꯥꯡꯒꯜꯁꯨ ꯌꯥꯎꯗꯕ ꯑꯗꯒꯤꯅꯦ ꯕꯣꯔꯗꯤꯡꯗ ꯑꯌꯥꯝꯕꯁꯨ ꯂꯩꯔꯦꯗꯅ ꯑꯩꯈꯣꯏꯅ ꯊꯕꯛꯁꯨ ꯇꯧꯔꯕꯅꯤꯅ ꯑꯗꯨꯒ ꯄꯤꯁꯛ ꯃꯥꯗꯤ ꯕꯣꯔꯗꯤꯡꯗꯅꯦ ꯑꯌꯥꯝꯕ ꯂꯩꯈꯤꯁꯦꯀꯣ ꯃꯥꯁꯦ ꯁꯦꯟ ꯖꯣꯔꯖꯇ ꯑꯃꯨꯛ ꯂꯩꯔꯝꯃꯦ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯕꯥꯔꯠꯇ ꯑꯃꯨꯛ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯀꯣꯟꯕꯗ ꯀꯦꯝ ꯕ꯭ꯂꯨꯃꯤꯡꯗ ꯑꯗꯨꯒ ꯁ꯭ꯀꯨꯜꯗꯤ ꯕꯦꯕꯤ ꯔꯣꯖꯔꯤꯅ ꯀꯣꯡꯕꯗꯩ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯃꯥꯁꯦ ꯑꯗꯩ ꯍꯦꯔꯤꯇꯦꯖꯇꯁꯨ ꯑꯃꯨꯛ ꯇꯝꯃꯦ ꯁ꯭ꯀꯨꯜ 5ꯅꯤ ꯃꯥꯅ ꯇꯝꯃꯛꯏꯁꯦꯀꯣ ꯑꯗꯩ ꯁꯤꯂꯣꯡꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯀꯥ ꯍꯦꯟꯅꯁꯨ ꯂꯩꯃꯤꯟꯅꯕ ꯐꯪꯉꯛꯇꯦꯕ ꯑꯗꯨꯒ ꯕꯣꯔꯗꯤꯡꯗꯩ ꯁꯨꯇꯤ ꯑꯃꯨꯛ ꯊꯣꯛꯂꯛꯄꯁꯦ ꯑꯦꯛꯖꯥꯝ ꯂꯣꯏꯕꯩ ꯈꯣꯠꯄꯩ ꯂꯩꯕꯁꯤꯗꯅꯦ ꯕꯣꯔꯗꯤꯡꯗꯁꯨ ꯉꯟꯅ ꯍꯧꯒꯠꯂꯦ ꯉꯝꯗꯦ ꯍꯥꯏꯔꯒ ꯊꯦꯡꯕ ꯌꯥꯎꯁꯦ ꯍꯧꯗꯣꯛꯄꯁꯤꯗ ꯅꯣꯏꯕꯨ ꯆꯥꯛꯁꯤꯗꯗꯤ ꯆꯥꯃꯤꯟꯅꯁꯤ ꯀꯩꯗꯧꯔꯒꯦꯅ ꯃꯣꯏꯗꯒ ꯁꯤꯃ ꯊꯕꯛ ꯁꯨꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯕ ꯆꯥꯛ ꯏꯁꯤꯡꯁꯤꯗꯗꯤ ꯄꯨꯂꯞ ꯆꯥꯃꯤꯟꯅꯁꯤ ꯍꯥꯎꯅ ꯏꯆꯥꯈꯩꯒ ꯌꯦꯟꯅꯗꯅ ꯆꯥꯃꯤꯟꯅꯕꯗꯣ ꯄꯥꯝꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯧꯗꯣꯛꯄꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯕꯀꯣ ꯑꯗꯩ ꯐꯣꯟꯁꯦ ꯄꯥꯏꯈ꯭ꯔꯅꯤ ꯒꯦꯝ ꯌꯦꯡꯈ꯭ꯔꯅꯤ ꯑꯗꯩ ꯒꯦꯝꯁꯤꯗ ꯃꯁꯥ ꯃꯊꯟꯇ ꯇꯦꯟꯁꯟ ꯂꯩꯔꯤꯕꯅꯤꯗꯣ ꯏꯟꯈꯠꯂꯛꯄꯁꯤda ꯒꯦꯝꯁꯦ ꯃꯥꯅ ꯉꯝꯃꯒꯅ ꯐꯔꯦ ꯉꯝꯗ꯭ꯔꯒꯅ ꯏꯆꯧꯒ ꯂꯥꯡꯁꯟꯕꯤ ꯃꯆꯤꯟꯒ ꯊꯤꯟꯖꯟꯕꯤꯀꯣ ꯏꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯕꯣꯅꯅꯦ ꯑꯗꯩ ꯃꯦꯒꯤ ꯈꯔ ꯆꯥꯁꯟꯈꯤꯅꯤ ꯀꯞ ꯅꯨꯗꯜꯁꯀꯨꯝꯕ ꯑꯗꯨꯝꯕ ꯈꯔ ꯆꯥꯁꯟꯈꯤꯅꯤ ꯑꯗꯨꯒ ꯆꯥꯛꯁꯦ ꯆꯥꯎ ꯌꯥꯗꯕꯤ ꯑꯗꯩ ꯑꯍꯤꯡꯁꯤꯅ ꯁꯨꯛꯇꯨꯝ ꯇꯨꯝꯗꯕꯤ ꯑꯩꯈꯣꯏꯗꯤ ꯋꯥꯔꯃꯤꯅ ꯇꯨꯝꯊꯔꯦꯀꯣ ꯑꯗꯩ ꯃꯣꯏꯅ ꯇꯨꯝꯗꯣꯏꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯀꯣ ꯃꯊꯥ ꯁꯥꯕ ꯁꯤꯒꯤ ꯍꯣꯏ ꯀ꯭ꯂꯥꯁ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯉꯥꯡ ꯂꯣꯏ ꯄꯥꯏꯅꯔꯦꯀꯣ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣ ꯀ꯭ꯂꯥꯁ 8 9 10 ꯁ꯭ꯋꯥꯏꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯋꯥꯕ ꯃꯇꯥꯡ ꯑꯣꯏꯕ ꯉꯥꯡꯅꯕ ꯑꯗꯨꯒ ꯃꯥꯁꯦ 11 12ꯁꯦ ꯁꯤꯂꯣꯡꯗ ꯂꯩꯈꯤꯕꯗꯒꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯀꯣꯝꯃꯦ ꯁꯤꯂꯣꯡꯗꯗꯤ
ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯏꯔꯩ ꯂꯩ ꯄꯣꯟꯇ꯭ꯔꯦꯗꯅ ꯀꯩꯁꯨ ꯀꯣ ꯑꯗꯨꯅ ꯂꯝ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯃꯥꯟꯅꯕꯤꯁꯤꯡ ꯀꯩꯀꯩ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯃꯤꯅ ꯃꯥꯁꯦ ꯍꯥꯟꯅꯗꯧ ꯇꯧꯔꯛꯇ꯭ꯔꯦꯕ ꯌꯥꯝ ꯁꯤꯡꯕ ꯍꯦꯟꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯩ ꯂꯣꯜꯂꯤꯁꯤꯃ ꯄꯨꯔꯥꯅ ꯁꯤꯂꯣꯡꯁꯤ ꯀꯥꯟꯅꯩꯌꯦꯕ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯏꯪꯂꯤꯁꯁꯤ ꯐꯖꯅ ꯑꯗꯨꯝ ꯏꯪꯂꯤꯁꯅ ꯃꯣꯏꯒꯤ ꯀꯣꯂꯦꯖꯇ ꯐꯥꯔꯁ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯕ ꯁ꯭ꯀꯨꯜꯗ ꯐꯖꯅ ꯉꯥꯡꯕꯅꯤꯅ ꯑꯗꯨꯝꯕ ꯃꯉꯣꯟꯗ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯅ ꯑꯁ ꯁꯤꯉꯥꯡꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗꯅꯣꯅꯦ ꯑꯩꯕꯨ ꯃꯁꯤꯕꯨꯅ ꯑꯩꯅ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯖꯕ ꯃꯔꯤꯟꯁꯨ ꯌꯥꯎꯗꯦ ꯂꯥꯏꯔꯤꯛꯁꯨ ꯑꯥꯁꯨ ꯌꯧꯗꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯩꯕꯨꯅ ꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯃꯥꯟꯅꯕꯤ ꯍꯣꯏꯒ ꯕꯥꯔꯗꯦ ꯆꯠꯈꯤꯕ ꯃꯃꯥꯟꯅꯕꯤꯒꯤ ꯑꯗꯩ ꯀꯩꯊꯦꯜꯐꯧ ꯆꯧꯈꯤꯒꯦ ꯀꯣꯡ ꯕꯖꯥꯔꯗ ꯑꯗꯩ ꯕꯖꯥꯔꯗ ꯀꯩꯅꯣꯝ ꯂꯩꯔꯨꯒꯦ ꯃꯣꯏꯒꯩ ꯆꯠꯈꯤꯕꯁꯤ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯗꯅ ꯑꯩꯅ ꯁꯦꯟꯅꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗꯗꯤ ꯏꯁꯥꯁꯤꯗ ꯀꯩꯊꯦꯜ ꯆꯧꯒꯦ ꯕꯖꯥꯔ ꯆꯧꯒꯦ ꯏꯃꯥꯟꯅꯕꯤꯒꯤ ꯕꯥꯔꯗꯦ ꯆꯧꯒꯦ ꯍꯥꯏꯔꯒ ꯆꯦꯟꯈ꯭ꯔꯤꯕ ꯆꯣꯡꯈ꯭ꯔꯤꯕ ꯀ꯭ꯔꯥꯏꯝ ꯊꯣꯛꯂꯛꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯊꯦꯡꯅꯔꯨꯔꯃꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯀꯌꯥꯝ ꯋꯥꯈꯜꯁꯤꯗ ꯅꯨꯡꯉꯥꯏꯔꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯃꯥꯁꯦ ꯍꯧꯖꯤꯛꯇꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯜꯂꯛꯇꯣꯔꯦꯀꯣ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯅ ꯕꯣꯔꯗꯤꯡ ꯇꯧꯕꯁꯦ ꯃꯥꯁꯤ ꯌꯥꯏꯔꯤꯄꯣꯛꯀꯤ ꯁꯤꯀꯣꯡꯕꯩ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯌꯥꯏꯔꯤꯄꯣꯛꯇ ꯄꯨꯔꯥꯅ ꯆꯍꯤ ꯑꯃ ꯁꯤꯂꯣꯡꯗ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯥ ꯄꯨꯔꯥ ꯄꯨꯔꯦꯀꯣ ꯑꯗꯩ ꯁꯤꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯥꯅ ꯄꯨꯔꯥ ꯄꯨꯔꯦ ꯑꯗꯨꯅ ꯌꯥꯍꯧꯒꯁꯦ ꯄꯨꯡ 4:30 ꯉꯁꯥꯏꯒꯤ ꯄꯨꯡ 12 ꯕꯥꯔꯣꯐꯧ ꯍꯧꯒꯠꯂꯣ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯕꯗ ꯌꯥꯔꯝꯗꯕ ꯏꯆꯥꯁꯤꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡ 4:30 ꯍꯧꯒꯠꯂꯒ ꯑꯉꯥꯡꯈꯩꯗꯣ ꯍꯣꯠꯅꯗꯅ ꯑꯗꯩ ꯑꯉꯥꯡꯈꯩꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯥꯛꯇꯅ ꯁꯦꯟꯅꯗꯅ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯑꯗꯩ ꯑꯉꯥꯡꯈꯩ ꯐꯃꯨꯡ ꯐꯥꯅꯨꯡ ꯅꯥꯟꯕ ꯈꯣꯠꯄ ꯅꯪꯒꯤ ꯗ꯭ꯌꯨꯇꯤꯅ ꯁꯤ ꯉꯁꯤꯅ ꯋꯥꯏ ꯁꯤꯠꯄ ꯀꯅꯥ ꯇꯥꯏ ꯋꯥꯏ ꯇꯩꯕ ꯀꯅꯥ ꯇꯥꯏ ꯐꯃꯨꯡ ꯂꯣꯏꯁꯟꯕ ꯀꯅꯥ ꯇꯥꯏꯅ ꯈꯥꯏꯗꯣꯛꯇꯅ ꯑꯗꯩ ꯃꯣꯏ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯥꯏ ꯀꯣꯂꯦꯖ ꯆꯠꯀꯗꯕ ꯃꯥꯏ ꯇꯧꯒꯗꯕ ꯆꯥꯒ ꯊꯛꯀꯗꯕ ꯉꯥꯛ ꯄꯣꯊꯥꯒꯗꯕ ꯇꯧꯔꯒ ꯑꯉꯥꯡꯈꯩ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯃꯣꯏꯒꯤ ꯆꯥꯅꯕꯒꯤ ꯈꯣꯠꯅꯕꯒꯤ ꯑꯗꯩ ꯑꯉꯥꯡꯈꯩꯒꯤ ꯅꯨꯡꯊꯤꯟꯒꯤ ꯀ꯭ꯂꯥꯁ ꯄꯨꯡ 3:30 ꯍꯧꯅꯕꯒꯤ ꯑꯗꯩ ꯑꯃꯨꯛ ꯑꯗꯨ ꯂꯣꯏꯔꯒ ꯄꯨꯡ 3:30 ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯑꯃꯨꯛ ꯑꯉꯥꯡꯈꯩ ꯄꯤꯖ ꯄꯤꯊꯛꯈꯤ ꯃꯥꯅ ꯇꯧꯗꯅ ꯂꯦꯝꯍꯟꯕ ꯌꯥꯗꯦ ꯑꯣꯛꯇꯤꯡꯈꯩꯗꯤ ꯂꯧ ꯈꯣꯠꯂꯨ ꯀꯥꯏꯅ ꯇꯥꯛꯇꯅ ꯑꯗꯩ ꯄꯨꯡ ꯀꯩꯅꯣꯒꯤ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯑꯃꯨꯛ 9:30 ꯀ꯭ꯂꯥꯁ ꯍꯧꯕꯁꯤꯅ 9:30 10 ꯑꯗꯨꯐꯥꯎ ꯍꯣꯠꯅꯔꯒ ꯃꯥꯅ ꯁꯨꯃꯥꯏꯅꯒ ꯇꯧꯗꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯉꯣꯟꯗ ꯋꯥꯈꯜꯁꯤꯗ ꯅꯨꯡꯉꯥꯏꯕ ꯃꯥꯅ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯁꯦꯟꯅꯕꯁꯤꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯒ ꯀꯣ ꯑꯣ ꯀꯌꯥꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯈ꯭ꯔꯕꯅꯣ ꯏꯆꯥꯁꯦ ꯃꯥꯏ ꯄꯦꯝꯃ ꯑꯗꯨ ꯑꯩꯅ ꯕꯣꯔꯗꯤꯡ ꯇꯧꯔꯝꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏꯑꯕ ꯉꯁꯥꯏ ꯇꯨꯝꯖꯜ ꯂꯩꯞꯆꯜꯂ ꯊꯕꯛꯁꯨ ꯂꯩꯇꯃꯤꯅ ꯐꯣꯟ ꯈꯔ ꯌꯦꯡꯉꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯁꯤꯗ ꯑꯩ ꯏꯆꯥ ꯐꯩꯅ ꯑꯩꯅ ꯊꯥꯒꯠꯄ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤꯅꯦ ꯃꯥꯏ ꯃꯊꯧ ꯑꯃ ꯄꯤꯒꯗꯕꯅꯦꯕ ꯃꯤꯁꯦ ꯃꯊꯧ ꯆꯤꯜꯍꯟꯕ ꯃꯊꯧ ꯆꯤꯜꯍꯟꯕ ꯑꯗꯨꯀꯥꯟꯗꯅꯦ ꯃꯥꯏ ꯃꯊꯧꯗꯣ ꯇꯧꯈ꯭ꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯃꯁꯥꯁꯦ ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯛꯀꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯆꯥꯡ ꯑꯃꯗ ꯃꯁꯥꯅ ꯉꯟꯅꯒ ꯍꯧꯒꯠꯂ ꯃꯥꯏ ꯔꯨꯇꯤꯟ ꯋꯥꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯥꯛꯇꯅꯒ ꯂꯩꯕꯁꯤꯐꯧ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯦ ꯃꯁꯤꯗ 10ꯗ 12ꯇ ꯄꯣꯖꯤꯁꯟꯒ ꯂꯦꯞꯇꯅ UPSC ꯑꯦꯛꯖꯥꯝꯒ ꯐꯥꯎꯗꯅ ꯑꯗꯩ ꯗꯥꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯆꯧꯕ ꯑꯦꯛꯖꯥꯝꯁꯤꯡꯒ ꯊꯥꯔꯒ ꯑꯆꯧꯕ ꯊꯕꯛꯀ ꯇꯧꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯃꯆꯥꯁꯤꯡꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯕꯅꯤꯅ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏ ꯐꯍꯟꯅꯤꯡꯉꯦꯕ ꯑꯐꯕ ꯃꯆꯥꯒꯤ ꯑꯐꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯍꯟꯅꯤꯡꯉꯦꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯅ ꯃꯆꯥꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯂꯝꯕꯤ ꯏꯁꯥꯒꯤꯀꯣ ꯁꯤꯗꯩꯗ ꯆꯠꯂꯒ ꯐꯖꯅ ꯉꯥꯎꯁꯟ ꯐꯩꯖꯅꯗꯕ ꯀ꯭ꯔꯥꯏꯝ ꯑꯝꯇ ꯊꯣꯛꯍꯟꯗꯕ ꯏꯃꯥ ꯏꯄꯥꯗ ꯍꯧꯒꯠꯂꯨ ꯌꯥꯗꯦ ꯑꯅ ꯑꯗꯨꯒꯤ ꯇꯦꯟꯁꯟ ꯂꯩꯍꯟꯗꯕ ꯃꯇꯝ ꯆꯥꯅ ꯍꯧꯒꯠꯄꯤꯕ ꯇꯧꯔꯒ ꯏꯃꯥ ꯏꯄꯥꯁꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯣꯅ ꯑꯩꯈꯣꯏꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥꯒꯤ ꯁꯥꯏꯠꯇ ꯂꯦꯞꯆꯔꯦ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯟꯖꯒꯦ ꯉꯁꯤꯗꯤ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕꯁꯤ ꯌꯥꯝꯅꯁꯨ ꯃꯔꯤꯛ ꯆꯨꯝꯕ ꯃꯃꯥ ꯑꯃꯅ ꯃꯄꯥ ꯑꯃꯅ ꯀꯔꯝꯕ ꯃꯇꯝꯗ ꯍꯔꯥꯎꯖꯩ ꯀꯔꯝꯕ ꯃꯇꯝꯗ ꯄꯦꯟꯖꯩ ꯍꯥꯏꯕꯁꯦ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯤꯡꯅ ꯈꯪꯕꯤꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯃꯆꯥꯁꯤꯡꯁꯤꯒꯤ ꯍꯩꯖꯕ ꯉꯝꯖꯕ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡ ꯃꯌꯥꯝꯗꯨ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯗꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯎꯠꯄ ꯉꯝꯕ ꯑꯗꯨꯒ ꯏꯃꯥ ꯏꯄꯥꯒꯤ ꯁꯦꯕꯥꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯀꯥꯟꯗ ꯏꯃꯥ ꯏꯄꯥꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯕꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯨꯔꯤꯕ ꯑꯩꯈꯣꯏꯅ ꯇꯝꯁꯤꯟꯖꯔꯨꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯗꯣ ꯏꯃꯥ ꯏꯄꯥꯗ ꯄꯦꯟꯊꯣꯛꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯈꯪꯍꯟꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯏꯃꯥ ꯏꯄꯥꯗꯤ ꯍꯦꯛꯇ ꯈꯪꯉꯝꯃꯣꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯣꯏꯅ ꯈꯪꯄꯣꯟꯇꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯥꯁꯤꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯤꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯆꯤꯚꯃꯦꯟꯁꯤ ꯁꯦꯂꯦꯕ꯭ꯔꯦꯠꯁꯤ ꯏꯃꯥꯒ ꯏꯄꯥꯒ ꯐꯦꯃꯤꯂꯤꯒ ꯄꯨꯂꯞ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯅꯁꯨ ꯍꯦꯟꯅ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯗꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯒꯤꯁꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯍꯣꯠꯅꯖꯔꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯗꯒꯤ ꯑꯦꯄ꯭ꯔꯨꯚꯦꯜ ꯑꯃꯗꯤ ꯏꯃꯥ ꯏꯄꯥꯗ ꯏꯟꯐꯣꯔꯝ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯒ ꯇꯝꯖꯔꯒ ꯑꯩꯈꯣꯏ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯤ ꯏꯃꯥ ꯏꯄꯥꯁꯨ ꯌꯥꯎꯅ ꯇꯧꯔꯒꯗꯤ ꯏꯃꯥ ꯏꯄꯥꯒꯤ ꯄꯦꯟꯖꯕꯁꯤ ꯍꯦꯟꯅ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯉꯁꯤ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯒꯤ ꯑꯣꯏꯕ ꯐꯤꯂꯤꯡꯁꯇꯨꯃꯁꯨ ꯈꯪꯕ ꯉꯝꯃꯦ ꯍꯥꯏꯅ ꯃꯌꯥꯝ ꯂꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ
family singnasu aikoigi macha oiba singna thodang si lominaraga aikoigi angamba thodang lobiraga aduda mahai chaba ima ipa bu su pelhan biba crime leitaba crime sing si tawdaba haibadi akoi crime diaries ta puthoiba myam si makhal mathel loinamak sure episode 1 dagi horga ngasi episode akoigi maudraga taruk surakpa haibasi su aduki matik yamna aikoina su wari mayam ama puthokre budhi loksing thokadaba akoigi knowledge oigadaba checksit logadaba thodang logadaba soigadaba ngamgadaba kayamasu adumak yaugabana maram oiraga aikoisi afaba khunai mo oirakpada akoi crime diaries ki family na hana initiate tawsi aduga crime diaries putabi riba ichaisu oiriba singnasu isagi thodang paikhat piraga aikosi thau chilhalaga aikogi ithodang amamum di paidaba yade haibasi makhallaga ithodang si paiminaraga aikogi imung manungda natana lebak asigi Manipur ima lebak ki seba tawang mo minasi haibasi mathamjaraga mayam ki comment su sungso soidana ngaijari akoi adumak ningsing jarakani aduga mathang leiba matamda aikoin adumak mayam gi damak su pathok charake aduga crime diaries si mayamna saugat piba loinana amadi akoi ahenba subscriber ahenba viewers ke amu thok minaraga hena pauthok chauthokna akoi si Manipur si pulap celebrate to minasi haibasi mathamjaraga ngasi gi oinadi po media na mayam gi damak series 9 puthok chariba crime diaries ki mok draga taruk sube episode yengi riba singdagi thaga chabaga loinana kanina ba yathang nizari pina birasi